ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ ꯑꯩ ꯁꯦꯔꯥꯝ ꯔꯤꯄꯣꯟ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯑꯩꯅ ꯉꯁꯤ ꯂꯥꯛꯆꯔꯤꯕꯁꯤ ꯑꯩꯈꯣꯏꯅ ꯄꯨꯊꯣꯛꯆꯕ ꯃꯅꯤꯄꯨꯔꯤ mirror.com ꯍꯥꯏꯕ ꯋꯦꯕꯁꯥꯏꯠ ꯑꯁꯤꯒꯤ ngasi asi akhoi foundation day ni manga suba foundation day ni chahi manga akhoi honarapagi mahei kharadi asmai tana jan baduna hype tare akhoi ngasi mayam gi manakta mayam gi mamang da akhoi gi nungai ba paujel si pijari adugi mathakta akhoi ngasi gi nungai ba khenthom ase celebrate tawge haina akhoi oja kharabu अखोगी इकाई इखुमनाजेबा ओजा खरबो अखोइना इनवाइट तौदुना ngasi program se sinjabani mayambu taram nokchari ngasi live program asida ei seram ripon montreal dagini bangladesh tagi lakchabani hoji hoji montreal da leiri aduna manipuri mirror.com website sigi kano oina executive editor oina aina thabak pujari ngasi akhoi live program asida अखोगी स्टूडियो द अखोगी गेस्ट पुनम लेंगदुना लेजरे अखोगी चीफ एडिटर ओइबिरिबा ओजा सेराम कनसु हामम प्रमोसु अखोई स्टूडियो द लेजरे अदुना मतांग असिदा थोदोनिंगा हामबा मतदा थोदोना आई वा सामना सांजररोय मयामबु ngasi program asi live program asi मिलेंग तामिनसी मयाम शेयर तोबि अमसुंग कमेंट थागत पिरौ अखोगी program asi da अखोइना कमेंट पुनमखि पाखुमदो हंजबगी ट्राई तौजगनी आई मतंग असिदा कनोगी manipuri mirror.com gi chief editor कनोगी की मेन चिंग थोइबी हेडफोन दो खरा चिंग थोइबी dra unmute to sound unmute to okay mayam wai gi mai kai dagi amuka shu hanna thagat jari amasung khuram jari loina loina na ngasi akhoi gi live program asida saruk ya biri ba manipur tripura amadi new york tagi yaubira iba oja punam ko shu kai khumna jari amasung khuram jari tasengna akhoi gi oina di akhoi manipur mirror team gi haitare akhoi gi oina di yamna nungairaba numit amani harau ningai nungairaba numit amani ngasi akhoi sum tam tam tawna chahi manga haibadu phare ngarang to himane na khalli do sigumba numit asida oja singna harauna jabirakpasi akhoi gi oina di mukuju haijari yam nungai jai tasengna akhoi na mapan lamda leiraga shu akhoi imalon bu nuksijaba amasung akhoi gi ijati gi tam khajitang tawbu ngamgadrai na hona jabani tasengna ko yamna khange heire natragana keno tawri akhoi gi isagi oiba ngamjaba layam leiri habagi nataba akhoi na ngamjaba khajitang adu puthokjaraga akhoi sum keno tawjabani aduna mathangda aina mayamda ina hajaning basi akhoi yengbiriba amasung viewar mayamda hajaning basi akhoi isam samna ngasigi kano yam chamna kano yengjaba thoramni pikna tawna tawjaba thoramni tawu tawu akhoi closing ceremony akhoi dhaka da oina tawrani dhaka da akhoi numit kano gi oina nomagi oiba program machama semi nomagi program si akhoi dhaka da in person haitare amsung hybrid mode ta bangladesh tagi oina tawraga so akhoi new york ta leiriba canada da leiriba america da leiriba amsung india da leiriba mayam sum saru yabi ba ya gani adugi khudong chabu do akhoi sum thamkani du ngasigi oina di ai ahamba da thudokpai wa haijaroge akhoi gi guest sing mairak tagi akhoi sum amam tawna khajikang isagi keno sing harau ngai ba khara phongdok pi ba aduga loina na akhoi na hangada ba wa hang haigadra akhoi mayam gi mai kai da ki akhoi na khangning ba leire oja sing da maruina manipur dagi yawi rei ba akhoi gi oja birendrajit naure maruina kabini ahamba da akhoi na khangjaba ngami akhoi na khajitang tajaba da haitare akhoi yamna su lapna leibne laik la su yam pa ba gi khudong cha ba kya phangde oja gi aduraga su oja na I khiba seiren amadi wari macha su puthokiba leire aduga loina loina na khwai dagi hena mayamna pukning singchen khiba sidi handak ki irang haitare handak ki yamna nungaitana thokiba nungaitaba thodokta oja oina akhoi gi ai bisingi magai dagi lokhat kiba writers of manipur gi thodang do koi sida leire bo mayamna bangladesh assam tripura amadi america canada leibo mayam so oja gi keno koi mayam gi pukning yam singchen gi adu bisu yam harau di nataba aduga yam thamoi sengna koi so saruk yaning khiba phauki adugi tamakni oja koi khajitang khudong chaba lawraga oja dei su hai khajitang khoi taning ba aduga loina loina na akhoi gi marakta leiri akhoi keno dagi tripura dagi oja birola khudang birola
ꯀꯩꯅꯣꯒꯤ ꯑꯣꯏꯅ ꯅꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯃꯄꯥꯟꯗ ꯂꯩꯕ ꯅꯨꯄꯤ ꯑꯏꯕꯁꯤꯡꯒꯤ ꯃꯔꯛꯇ ꯑꯃꯅꯤ ꯑꯗꯨꯒ ꯂꯣꯏꯅꯅ not only writer or poet ꯅꯠꯇꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯣꯏꯅꯁꯨ ꯑꯩꯈꯣꯏ ꯑꯦꯛꯇꯤꯚꯤꯁꯠ ꯑꯃ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯅꯨꯄꯤꯁꯤꯡꯒꯤꯇ ꯅꯠꯇꯕ ꯑꯩꯈꯣꯏ ꯁꯃꯥꯖꯀꯤ ꯑꯗꯩ ꯅꯤꯡꯉꯣꯜꯁꯤꯡꯒꯤ ꯀꯩꯅꯣꯁꯤꯡ ꯑꯦꯛꯇꯤꯚꯤꯁꯠ ꯑꯣꯏꯅꯁꯨ ꯌꯥꯎꯔꯤꯕ ꯌꯥꯝꯅ ꯈꯨꯃꯥꯡ ꯆꯥꯎꯁꯟꯅ ꯑꯃꯁꯨꯡ ꯌꯥꯝꯅ ꯊꯋꯥꯏ ꯌꯥꯎꯅ ꯌꯥꯎꯔꯤꯕ ꯑꯣꯖꯥ ꯕꯤꯔꯣꯂꯥꯅꯤ ꯑꯣꯖꯥ ꯕꯤꯔꯣꯂꯥꯕꯨꯁꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯀꯩꯅꯣꯗꯒꯤ ꯕꯪꯒ꯭ꯂꯥꯗꯦꯁꯇꯒꯤꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯀꯩꯅꯣꯗ ꯂꯩꯕ ꯅ꯭ꯌꯨꯌꯣꯔꯛꯇ ꯂꯩꯕ ꯑꯣꯖꯥ ꯇꯅꯨꯕꯥꯕꯨ ꯑꯣꯖꯥ ꯇꯅꯨꯕꯥꯕꯨꯁꯤꯅ ꯑꯩꯈꯣꯏ ꯆꯥꯎꯕ ꯃꯦꯃꯣꯔꯤꯌꯦꯜ IP ꯃꯅꯤꯄꯨꯔꯤ ꯃ꯭ꯌꯨꯖꯤꯌꯝ ꯑꯗꯨꯒꯤ ꯀꯩꯅꯣꯅꯤ ꯐꯥꯎꯟꯗꯔ ꯗꯤꯔꯦꯛꯇꯔ ꯍꯧꯖꯤꯛꯇꯤ ꯀꯩꯅꯣꯗ ꯑꯃꯦꯔꯤꯀꯥ ꯀꯩꯅꯣꯗ ꯂꯩꯔꯤ ꯀꯩꯅꯣꯒꯤ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠ ꯅ꯭ꯌꯨꯌꯣꯔꯛ ꯁꯤꯇꯤꯗ ꯍꯥꯏꯇꯥꯔꯦ ꯅ꯭ꯌꯨꯌꯣꯔꯛ ꯄ꯭ꯔꯣꯚꯤꯟꯁꯀꯤ ꯅ꯭ꯌꯨꯌꯣꯔꯛ ꯁꯤꯇꯤꯗ ꯂꯩꯔꯤ ꯑꯗꯨꯒ ꯅ꯭ꯌꯨꯌꯣꯔꯛ ꯁꯤꯇꯤꯗ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯁꯤꯡꯁꯨ ꯌꯥꯝꯕꯅꯤꯅ ꯑꯩꯈꯣꯏ ꯕꯪꯒ꯭ꯂꯥꯗꯦꯁꯇꯒꯤꯁꯨ ꯏꯟꯗꯤꯌꯥꯗꯒꯤꯁꯨ ꯂꯥꯛꯄ ꯌꯥꯝꯃꯤ ꯑꯗꯨꯅ ꯅ꯭ꯌꯨꯌꯣꯔꯛꯇ ꯑꯩꯈꯣꯏ ꯆꯠꯊꯔꯛꯏꯕ ꯅꯍꯥꯔꯣꯟꯁꯤꯡ ꯍꯥꯏꯇꯥꯔꯦ ꯅ꯭ꯌꯨ ꯖꯦꯅꯦꯔꯦꯁꯟꯁꯤꯡꯅ ꯀꯔꯝ ꯇꯧꯔꯤꯕ ꯑꯗꯨꯗꯨꯒ ꯂꯣꯏꯅ ꯑꯩꯈꯣꯏꯅ ꯁꯨꯝ ꯌꯦꯡꯖꯕꯗ ꯐꯦꯁꯕꯨꯛꯇꯕꯨ ꯑꯣꯏꯔꯣ ꯌꯨꯇ꯭ꯌꯨꯕꯇꯕꯨ ꯑꯣꯏꯔꯣ ꯅ꯭ꯌꯨꯌꯣꯔꯛꯇ ꯂꯩꯔꯤꯕ ꯃꯌꯥꯝ ꯍꯥꯏꯇꯥꯔꯦ ꯃꯅꯤꯄꯨꯔꯤ ꯃꯌꯥꯝꯁꯤꯡꯁꯤꯅ ꯃꯩꯇꯩꯂꯣꯟꯒꯤ ꯃꯌꯦꯛ ꯇꯝꯕ ꯑꯉꯥꯡꯁꯤꯡꯗ ꯃꯩꯇꯩꯂꯣꯟ ꯃꯌꯦꯛ ꯇꯝꯕꯤꯕ ꯍꯧꯕ ꯑꯗꯨꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯀꯩꯅꯣ ꯑꯣꯏꯅ ꯆꯨꯝꯅꯒꯤ ꯄꯨꯡ ꯏꯁꯩꯗꯁꯨ ꯊꯋꯥꯏ ꯌꯥꯎꯕ ꯑꯗꯨꯗ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯈꯨꯗꯤꯡꯃꯛꯇ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯑꯃꯗꯤ ꯏꯟꯗꯤꯌꯥꯒꯤ ꯃꯛꯇ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯅꯦꯁꯅꯦꯜ ꯀꯩꯅꯣꯁꯤꯡꯁꯤꯗꯁꯨ ꯁꯔꯨꯛ ꯌꯥꯕ ꯏꯚꯦꯟ ꯏꯟ ꯀꯩꯅꯣꯒꯤ ꯅ꯭ꯌꯨꯌꯣꯔꯛꯀꯤ ꯃꯦꯟ ꯁ꯭ꯇ꯭ꯔꯤꯝ ꯀꯩꯅꯣꯗꯁꯨ ꯑꯩꯈꯣꯏꯒꯤ ꯏꯚꯦꯟꯁꯤꯡꯗꯁꯨ ꯑꯩꯈꯣꯏ ꯃꯩꯇꯩꯁꯤꯡꯅ ꯁꯔꯨꯛ ꯌꯥꯕꯒꯤ ꯀꯩꯅꯣꯗꯨ ꯎꯏ ꯑꯗꯨꯒꯤ ꯄꯥꯎꯗꯨ ꯈꯤꯇꯪ ꯇꯥꯅꯤꯡꯉꯤ ꯑꯗꯨꯒꯤꯗꯃꯛꯇꯅꯤ ꯑꯩꯈꯣꯏꯅ ꯑꯣꯖꯥ ꯇꯣꯅꯨꯕꯥꯕꯨꯁꯨ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯦꯠꯐꯣꯝꯁꯤꯗ ꯉꯁꯤ ꯀꯧꯁꯟꯖꯕꯁꯦ ꯇꯣ ꯃꯊꯪ ꯁꯨꯝ ꯑꯣꯖꯥꯁꯤꯡꯗꯒꯤ ꯀꯩꯅꯣꯁꯤ ꯈꯖꯤꯛ ꯇꯧꯅ ꯇꯥꯕꯤꯅꯔꯁꯤ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏ ꯑꯣꯖꯥ ꯕꯤꯔꯦꯟꯗ꯭ꯔꯖꯤꯠ ꯅꯥꯎꯔꯦꯝꯗ ꯂꯥꯛꯆꯔꯒꯦ ꯑꯣꯖꯥ ꯕꯤꯔꯦꯟꯗ꯭ꯔꯖꯤꯠ ꯅꯥꯎꯔꯦꯝꯗꯒꯤ ꯈꯖꯤꯛꯇꯪ ꯑꯣꯖꯥꯒꯤ ꯑꯣꯏꯕ ꯋꯥꯍꯩ ꯈꯔꯇꯪ ꯇꯥꯕꯤꯅꯔꯁꯤ ꯑꯗꯨꯒ ꯃꯊꯪꯗ ꯑꯩꯈꯣꯏ ꯑꯣꯖꯥ ꯀꯩꯅꯣꯗ ꯈꯣꯏꯁꯅꯥꯝ ꯕꯤꯔꯣꯂꯥꯗ ꯃꯊꯪꯗ ꯑꯣꯖꯥ ꯇꯣꯅꯨꯕꯥꯕꯨꯗ ꯂꯥꯛꯆꯔꯒꯦ ꯑꯣꯖꯥ ꯈꯨꯔꯨꯝꯖꯔꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤ ꯃꯤꯔꯔ ꯑꯣꯖꯥꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯃꯁꯨꯡ ꯑꯣꯖꯥꯒꯤ ꯑꯣꯏꯕ ꯋꯥꯍꯩ ꯈꯔꯇꯪ ꯇꯥꯕꯤꯅꯤꯡꯉꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯃꯅꯤꯄꯨꯔꯤ ꯃꯤꯔꯔꯒꯤ ꯆꯍꯤ 5 ꯁꯨꯕꯒꯤ ꯃꯄꯣꯛ ꯀꯨꯝꯑꯣꯟꯒ ꯃꯔꯤ ꯂꯩꯅꯅ ꯄꯥꯡꯊꯣꯛꯄꯤꯔꯛꯄ ꯊꯧꯔꯝꯁꯤꯗ ꯑꯩꯒꯤꯁꯨ ꯃꯐꯝ ꯑꯃ ꯄꯤꯕꯤꯔꯒ ꯔꯥꯏꯇꯔꯁ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ ꯃꯔꯝꯗ ꯋꯥꯍꯩ ꯈꯔꯗꯪ ꯊꯝꯖꯅꯕꯒꯤ ꯇꯥꯟꯖꯥ ꯄꯤꯕꯤꯔꯛꯄ ꯑꯁꯤꯒꯤꯗꯃꯛꯇ ꯍꯥꯏꯔꯤꯕ ꯃꯅꯤꯄꯨꯔꯤ ꯃꯤꯔꯔ ꯑꯁꯤꯒꯤ ꯁꯤꯟꯕꯤ ꯂꯥꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯑꯩꯍꯥꯛꯅ ꯑꯍꯥꯟꯕ ꯃꯛꯇꯗ ꯇꯧꯕꯤꯃꯜ ꯈꯪꯕ ꯎꯠꯆꯔꯤ ꯂꯣꯏꯅꯅ ꯑꯁꯤꯒꯨꯝꯕ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯑꯗꯨꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯂꯩꯕꯥꯛꯁꯤꯡꯗ ꯂꯩꯕꯤꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗ ꯑꯩꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯑꯗꯨꯁꯨ ꯎꯠꯆꯔꯤ ꯑꯩꯈꯣꯏꯅ 2016ꯒꯤ ꯃꯦꯒꯤ 3 ꯌꯥꯝꯅ ꯏꯈꯪ ꯈꯪꯍꯧꯗꯅ ꯊꯣꯛꯂꯛꯈꯤꯕ ꯏꯔꯥꯡ ꯑꯃꯒ ꯃꯔꯤ ꯂꯩꯅꯅ ꯄꯥꯡꯊꯣꯛꯈꯤꯕ ꯍꯥꯏꯕꯗꯤ ꯔꯥꯏꯇꯔꯁ ꯑꯣꯐ ꯃꯅꯤꯄꯨꯔ ꯍꯥꯏꯗꯅ ꯃꯃꯤꯡ ꯑꯃꯈꯛ ꯊꯣꯟꯖꯔꯒ ꯃꯅꯤꯄꯨꯔꯒꯤ ꯑꯏꯕ ꯈꯨꯠꯄꯨ ꯑꯃꯅ ꯄꯥꯡꯊꯣꯛꯈꯤꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡꯒꯤ ꯃꯔꯝꯗ ꯋꯥꯍꯩ ꯈꯔꯗꯪ ꯊꯝꯖꯅꯕꯒꯤ ꯇꯥꯟꯖꯥ ꯄꯤꯕꯤꯕ ꯑꯁꯤ ꯑꯣꯟꯊꯣꯛꯅ ꯃꯃꯜ ꯌꯥꯝꯈ꯭ꯔꯦ ꯑꯗꯨꯅ ꯃꯁꯤ ꯑꯩꯈꯣꯏꯅ ꯍꯦꯛ ꯍꯧꯕꯗꯒꯤꯅ ꯂꯣꯏꯕ ꯐꯥꯎꯕꯒꯤ ꯋꯥꯔꯤ ꯂꯤꯕ ꯇꯥꯔꯒꯗꯤ ꯌꯥꯝꯅ ꯃꯇꯝ ꯆꯪꯒꯗꯕ ꯄꯣꯠ ꯑꯃ ꯑꯣꯏ ꯑꯗꯨꯅ ꯑꯩ ꯁꯝꯄꯠ ꯁꯝꯄꯟꯅ ꯋꯥꯍꯩ ꯈꯔ ꯑꯩ ꯑꯗꯨꯝ ꯊꯝꯖꯒꯦ ꯃꯌꯥꯝꯅ ꯁꯣꯏꯗꯅ ꯍꯪꯕꯤꯅꯤꯡꯉꯝꯒꯅꯤ ꯃꯅꯤꯄꯨꯔꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯤꯇꯔꯦꯔꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯃꯌꯥꯝ ꯑꯃ ꯂꯩ ꯍꯥꯏꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡ ꯑꯗꯨ ꯍꯥꯏꯕꯗꯤ ꯂꯨꯞꯁꯤꯡ ꯑꯗꯨ ꯂꯩꯅ ꯀꯔꯝꯍꯥꯏꯅ ꯋꯣꯝ ꯍꯥꯏꯕꯗꯤ ꯔꯥꯏꯇꯔꯁ ꯑꯣꯐ ꯃꯅꯤꯄꯨꯔ ꯑꯁꯤ ꯀꯔꯝꯍꯥꯏꯅ ꯊꯣꯛꯂꯛꯈꯤꯕꯅꯣ ꯀꯔꯤꯒꯤ ꯊꯣꯛꯂꯛꯄꯅꯣ ꯃꯁꯤꯒꯤ ꯄꯥꯟꯗꯝꯅ ꯀꯔꯤꯅꯣ ꯃꯁꯤꯅ ꯇꯧꯔꯤꯕ ꯊꯕꯛꯅ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯃꯌꯥꯝꯅ ꯁꯣꯏꯗꯅ ꯈꯪꯕꯤꯅꯤꯡꯉꯝꯒꯅꯤ ꯍꯥꯏꯔꯤꯕ ꯄꯣꯠ ꯑꯗꯨ ꯑꯩꯍꯥꯛꯅ ꯇꯦꯟꯈ꯭ꯔꯕ ꯃꯇꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯈꯔꯗꯪ ꯑꯩ ꯁꯝꯂꯞꯅ ꯍꯥꯏꯖꯒꯦ ꯃꯥꯂꯦꯝ ꯑꯁꯤꯗ ꯃꯔꯩꯄꯥꯛ ꯃꯔꯝꯗꯝꯕꯨ ꯌꯥꯝꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯕ ꯅꯤꯡꯖꯕ ꯃꯤꯁꯤꯡ ꯋꯥꯠꯇꯅ ꯂꯩ ꯍꯥꯏꯔꯤꯕ ꯃꯔꯩꯕꯥꯛ ꯃꯔꯝꯗꯝꯕꯨ ꯅꯨꯡꯁꯤꯖꯕ ꯅꯤꯡꯖꯕꯁꯤꯡꯗꯨꯒꯤ ꯃꯅꯨꯡꯗ ꯑꯏꯕ ꯍꯥꯏꯕ ꯄꯣꯠꯇꯛ
ꯀꯣꯂꯣꯝ ꯄꯥꯏꯗꯨꯅ ꯏꯔꯤꯕ ꯑꯏꯕꯁꯤꯡ ꯑꯁꯤꯁꯨ ꯃꯔꯩꯕꯥꯛ ꯃꯔꯝꯗꯝꯕꯨ ꯅꯨꯡꯁꯤꯖꯕ ꯃꯔꯩꯕꯥꯛ ꯃꯔꯝꯗꯝꯒꯤ ꯀꯔꯤꯒꯨꯝꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯑꯃ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯗꯨꯗ ꯊꯃꯣꯏ ꯁꯣꯛꯅ ꯃꯗꯨꯗ ꯁꯔꯨꯛ ꯌꯥꯖꯕ ꯑꯗꯨꯒꯨꯝꯕ ꯑꯏꯕꯁꯤꯡꯅꯤ ꯑꯗꯨꯅ ꯃꯅꯤꯄꯨꯔꯗ ꯍꯥꯏꯔꯤꯕ 2022ꯒꯤ ꯃꯦꯒꯤ 3ꯗ ꯈꯪꯍꯧꯗꯅ ꯊꯣꯛꯂꯛꯈꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯏꯕꯁꯤꯡꯁꯨ ꯇꯨꯃꯤꯟꯅ ꯂꯩꯁꯟꯈꯤꯗꯦ ꯑꯏꯕꯁꯤꯡ ꯑꯁꯤꯅ ꯀꯔꯤꯅꯣ ꯀꯗꯥꯏꯗꯅꯣ ꯍꯥꯏꯕ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯑꯉꯝꯕ ꯈꯔ ꯃꯇꯦꯡ ꯄꯥꯡꯐꯝ ꯊꯣꯛꯏꯅ ꯍꯥꯏꯕꯒꯤ ꯄꯣꯠ ꯑꯁꯤ ꯂꯥꯛꯄꯗꯒꯤ ꯑꯩꯈꯣꯏꯅ ꯑꯣꯝꯁꯤ ꯊꯣꯛꯂꯛꯈꯤꯕꯅꯤ ꯃꯁꯤꯗ ꯃꯌꯥꯝꯅ ꯍꯪꯕꯤꯅꯤꯡꯕ ꯁꯣꯏꯗꯅ ꯍꯪꯅꯤꯡꯒꯗꯕ ꯋꯥꯐꯝ ꯑꯃ ꯂꯩ ꯉꯁꯥꯏ ꯑꯩꯅ ꯄꯟꯖꯈꯤꯕ ꯂꯩꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯃꯌꯥꯝ ꯂꯤꯇꯔꯦꯔꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯃꯌꯥꯝ ꯑꯗꯨ ꯇꯧꯗꯗꯅ ꯀꯔꯤꯒꯤ ꯇꯧꯔꯤꯅꯣ ꯍꯥꯏꯕ ꯁꯤꯗ ꯍꯥꯏꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯃꯌꯥꯝ ꯑꯃ ꯂꯩ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯝꯅ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭य ꯄꯔꯤꯁꯠ ꯗꯤ ꯀꯜꯆꯔꯦꯜ ꯐꯣꯔꯝ ꯃꯅꯤꯄꯨꯔ ꯅꯍꯥꯔꯣꯜ ꯁꯥꯍꯤꯇ꯭य ꯄ꯭ꯔꯦꯃꯤ ꯁꯃꯤꯇꯤ ꯔꯥꯏꯇꯔꯁ ꯐꯣꯔꯝ ꯂꯤꯇꯔꯦꯔꯤ ꯁꯣꯁꯥꯏꯇꯤ ꯏꯝꯐꯥꯜ ꯂꯩꯀꯣꯜ ꯑꯗꯨꯒ ꯃꯅꯤꯄꯨꯔꯒꯤ ꯂꯣꯏꯖꯤꯡ ꯂꯣꯌꯥꯁꯤꯡꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯥꯍꯤꯇ꯭ꯌꯒꯤ ꯂꯨꯞꯁꯤꯡ ꯂꯩꯔꯤꯕꯁꯤꯡ ꯑꯁꯦ ꯍꯥꯏꯔꯤꯕ ꯂꯨꯞꯁꯤꯡ ꯑꯁꯤꯒꯤ ꯔꯤꯖꯤꯁꯇꯔ ꯕꯣꯗꯤ ꯑꯣꯏꯔꯤꯕ ꯂꯨꯞꯁꯤꯡ ꯑꯁꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯈꯣꯏꯒꯤ ꯄꯥꯟꯗꯝ ꯑꯃꯁꯨꯡ ꯋꯥꯈꯜꯂꯣꯟ ꯂꯩꯖꯔꯤ ꯍꯥꯏꯔꯤꯕ ꯂꯨꯞꯁꯤꯡ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯕꯔꯅꯤꯡ ꯑꯣꯏꯔꯕ ꯏꯁꯨ ꯑꯁꯦ ꯈꯨꯗꯛꯇ ꯊꯕꯛ ꯄꯥꯏꯈꯠꯂꯨ ꯍꯥꯏꯗꯅ ꯍꯥꯏꯕ ꯃꯇꯝꯗ ꯂꯨꯞꯀꯤ ꯆꯠꯅ ꯂꯣꯟꯆꯠ ꯑꯃꯁꯨꯡ ꯆꯠꯅ ꯄꯊꯥꯞ ꯑꯗꯨꯅ ꯄꯨꯜꯂꯒ ꯂꯩꯕꯅꯤꯅ ꯑꯗꯨꯒ ꯃꯗꯨ ꯇꯧꯒꯗꯕꯅꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯃꯗꯨ ꯍꯥꯏꯕ ꯉꯝꯕꯒꯤ ꯀꯩꯅꯣꯁꯨ ꯂꯩꯕ ꯅꯠꯇꯕꯅꯤꯅ ꯑꯩꯈꯣꯏ ꯑꯏꯕ ꯈꯔꯅ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯂꯩꯕꯥꯛꯀꯤ ꯁꯤꯒꯨꯝꯕ ꯇꯥꯟꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯄꯥꯡꯕ ꯌꯥꯕ ꯃꯇꯦꯡ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯄꯥꯡꯉꯁꯤ ꯍꯥꯏꯅ ꯈꯟꯅꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯑꯣꯝꯁꯤ ꯍꯥꯏꯔꯤꯕ 2022 ꯑꯁꯤꯒꯤ ꯃꯦꯒꯤ ꯇꯥꯡ 8ꯇꯒꯤ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯍꯧꯅ ꯑꯩꯈꯣꯏꯅ ꯑꯉꯝꯕ ꯈꯔ ꯄꯨꯊꯣꯛꯅꯔꯦ ꯍꯥꯏꯔꯒ ꯂꯥꯟ ꯑꯁꯤꯅ ꯄꯩꯁꯥ ꯂꯥꯡꯍꯜꯂꯕ ꯑꯋꯥ ꯑꯅꯥ ꯇꯥꯍꯜꯂꯕꯁꯤꯡꯗ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯊꯕꯛ ꯑꯁꯤ ꯆꯠꯊꯔꯛꯄꯅꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯔꯥꯏꯇꯔꯁ ꯑꯣꯐ ꯃꯅꯤꯄꯨꯔ ꯑꯁꯦ ꯑꯩꯈꯣꯏꯅ ꯆꯞ ꯆꯥꯅ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃ ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯁꯪꯁꯊꯥꯟ ꯑꯃꯒꯤ ꯂꯩꯐꯝ ꯊꯣꯛꯄ ꯆꯠꯅ ꯀꯥꯡꯂꯣꯟꯁꯤꯡ ꯃꯗꯨꯒꯤ ꯊꯧ ꯄꯨꯕꯁꯤꯡ ꯂꯩꯍꯜꯂꯒ ꯁꯦꯝꯕ ꯑꯃ ꯅꯠꯇꯦ ꯑꯗꯨꯅ ꯍꯧꯖꯤꯛꯁꯨ ꯑꯩꯈꯣꯏꯅ ꯍꯥꯏꯖꯩ ꯑꯣꯝ ꯑꯁꯦ ꯁꯪꯁꯊꯥꯟ ꯑꯃ ꯅꯠꯇꯦ ꯆꯨꯝꯅꯗꯒꯤ ꯑꯏꯕ ꯈꯔꯒꯤ ꯈꯨꯠꯄꯨ ꯑꯃ ꯁꯦꯝꯒꯠꯆꯔꯒ ꯑꯩꯈꯣꯏꯅ ꯄꯥꯝꯖꯔꯤꯕ ꯊꯕꯛ ꯑꯗꯨ ꯆꯪꯁꯤꯟꯖꯕꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯃꯤꯐꯝ ꯀꯌꯥꯗ ꯃꯐꯝ ꯀꯌꯥꯗ ꯁꯦꯡꯗꯣꯛꯅꯕꯁꯨ ꯍꯣꯠꯅꯖꯩ ꯃꯔꯝꯗꯤ ꯉꯁꯤ ꯐꯥꯎꯕꯗ ꯑꯣꯝꯒꯤ ꯊꯧ ꯄꯨꯕ ꯑꯣꯏꯅ ꯄ꯭ꯔꯦꯁꯤꯗꯦꯟ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯗꯒꯤ ꯑꯇꯩ ꯑꯇꯩ ꯊꯧ ꯄꯨꯕꯁꯤꯡ ꯑꯃꯠꯇ ꯂꯩꯇꯦ ꯑꯩꯈꯣꯏꯒꯤ ꯂꯩꯇꯕ ꯌꯥꯗꯕ ꯍꯥꯏꯕꯕꯨ ꯃꯦꯗꯤꯌꯥ ꯀꯣꯑꯣꯔꯗꯤꯅꯦꯇꯔ ꯑꯃꯈꯛ ꯊꯝꯖꯩ ꯃꯗꯨꯅ ꯑꯩꯈꯣꯏꯅ ꯑꯣꯝꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯁꯤ ꯄꯥꯡꯊꯣꯛꯑꯒ ꯂꯥꯛꯆꯕꯅꯤ ꯑꯗꯨꯅ ꯑꯣꯝꯅ ꯔꯦꯖꯤꯁꯇꯔ ꯕꯣꯗꯤ ꯑꯃ ꯑꯣꯏꯗꯅ ꯑꯗꯨꯒ ꯇꯣꯉꯥꯟꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃ ꯑꯣꯏꯅ ꯊꯕꯛ ꯇꯧꯅꯅꯕꯒꯤ ꯍꯥꯏꯗꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯁꯛ ꯅꯥꯏꯔꯕ ꯁꯥꯍꯤꯇ꯭ꯌꯒꯤ ꯁꯪꯁꯊꯥꯟꯁꯤꯡ ꯂꯩꯔꯤꯕꯁꯤꯡ ꯑꯁꯤꯒꯨꯝꯅ ꯊꯕꯛ ꯇꯧꯅꯅꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯣꯝꯗ ꯂꯩꯖꯗꯦ ꯑꯣꯝꯒꯤ ꯄꯥꯟꯗꯝ ꯍꯥꯏꯕꯕꯨ ꯑꯔꯣꯏꯕ ꯄꯥꯟꯗꯝ ꯍꯥꯏꯕꯕꯨ ꯑꯩꯈꯣꯏꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯁꯤꯔꯕ ꯇꯥꯟꯐꯝꯗ ꯑꯏꯕꯁꯤꯡ ꯑꯁꯤꯅ ꯀꯔꯤ ꯇꯧꯕ ꯌꯥꯕꯒꯦ ꯍꯥꯏꯕ ꯑꯗꯨ ꯑꯩꯈꯣꯏꯅ ꯌꯦꯡꯖꯅꯕ ꯑꯗꯨꯒ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯖꯅꯕ ꯃꯗꯨꯒꯤ ꯊꯧꯔꯝ ꯑꯗꯨꯅꯤ ꯃꯗꯨꯒꯤ ꯃꯤꯠꯌꯦꯡ ꯑꯗꯨꯒꯤ ꯃꯈꯥꯗ ꯑꯩꯈꯣꯏꯁꯤ ꯏꯍꯥꯟ ꯍꯥꯟꯕ ꯍꯦꯛ ꯈꯣꯡ ꯊꯥꯡꯕ ꯍꯧꯔꯛꯄꯗꯒꯤ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯄꯨꯟꯒꯟꯈꯤꯗ꯭ꯔꯕ ꯃꯤꯇꯩꯁꯦ ꯌꯥꯝ ꯄꯨꯟꯒꯟꯗꯦ ꯄꯨꯟꯒꯟꯈꯤꯗ꯭ꯔꯕ ꯃꯤꯇꯩꯁꯤꯗ ꯑꯩꯈꯣꯏꯅ ꯍꯥꯏꯖꯩ ꯄꯨꯟꯁꯤꯟꯁꯤ ꯑꯩꯈꯣꯏ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯈꯣꯜꯂꯥꯎ ꯑꯃꯈꯛꯀ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯈꯣꯡꯆꯠꯁꯦ ꯆꯠꯄ ꯍꯧꯔꯛꯈꯤꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯈꯣꯡꯆꯠꯁꯦ ꯑꯩꯈꯣꯏꯅ ꯐꯦꯖ ꯅꯥꯏꯅ ꯑꯩꯈꯣꯏ ꯇꯧꯖꯩ ꯃꯔꯝꯗꯤ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯊꯧꯔꯝ ꯑꯃ ꯄꯥꯏꯈꯠꯀꯦ ꯍꯥꯏꯕ ꯂꯩ ꯇꯥꯔꯒꯗꯤ ꯃꯗꯨꯒꯤ ꯏꯁꯇ꯭ꯔꯦꯇꯦꯖꯤ ꯂꯩꯕ ꯇꯥꯏ ꯃꯗꯨꯒꯤ ꯄꯣꯂꯤꯁꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯂꯩꯕ ꯇꯥꯏ ꯍꯥꯏꯔꯤꯕ ꯄꯣꯠ ꯑꯁꯤ ꯑꯩꯈꯣꯏꯅ ꯍꯩꯖꯕ ꯑꯩꯈꯣꯏꯅ ꯈꯪꯖꯕꯒꯤ ꯆꯥꯡꯗ ꯃꯗꯨ ꯁꯦꯝꯖꯔꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯈꯣꯡꯆꯠ ꯑꯁꯦ ꯐꯦꯖ ꯅꯥꯏꯅ ꯐꯦꯖ 1, 2, 3 ꯍꯥꯏꯅ ꯐꯦꯖꯁꯤ ꯆꯠꯊꯔꯛꯄꯅꯤ ꯑꯍꯥꯟꯕ ꯐꯦꯖꯗ ꯑꯩꯈꯣꯏꯅ ꯇꯧꯖꯕꯁꯤ ꯀꯩꯅꯣ ꯑꯩꯈꯣꯏ ꯑꯏꯕ ꯈꯔ ꯄꯨꯟꯖꯔꯨꯔꯤꯕ ꯑꯍꯥꯟꯕꯒꯤ ꯄꯨꯟꯈꯠꯂꯨꯔꯤꯕ ꯑꯏꯕ ꯈꯔꯁꯤꯅ ꯑꯉꯝꯕ ꯈꯔ ꯄꯨꯊꯣꯛꯅꯔꯦ ꯍꯥꯏꯔꯒ ꯂꯥꯟ ꯑꯁꯤꯒꯤ ꯇꯉꯥꯏ ꯐꯗꯕ
ꯄꯥꯡꯗꯕ ꯌꯥꯗꯕ ꯃꯇꯦꯡ ꯑꯗꯨ ꯄꯥꯡꯉꯒ ꯃꯗꯨꯅ ꯑꯍꯥꯟꯕ ꯐꯦꯖ ꯑꯣꯏꯅ ꯂꯥꯛꯄꯅꯤ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯑꯅꯤꯁꯨꯕ ꯐꯦꯖ ꯃꯁꯤ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏꯒꯤ ꯌꯣꯝꯒꯤ ꯑꯣꯏꯕ ꯊꯧꯃꯤꯁꯨ ꯃꯁꯤꯡ ꯌꯥꯝꯈꯠꯂꯛꯑꯦ ꯆꯠꯂꯤꯕ ꯇꯦꯡꯕꯥꯡ ꯈꯣꯡꯆꯠ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯃꯤ 50-60ꯒꯤ ꯃꯊꯛꯇ ꯆꯠꯂꯛꯄꯁꯨ ꯌꯥꯎꯏ ꯑꯗꯨ ꯃꯁꯩꯗ ꯑꯅꯤꯁꯨꯕ ꯐꯦꯖꯗ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯔꯛꯏꯕꯁꯤ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯆꯦꯡ ꯈꯨꯌꯥ 3 ꯍꯥꯏꯕ ꯄꯣꯠ ꯑꯃ ꯑꯩꯈꯣꯏꯅ ꯂꯧꯈꯠꯆꯩ ꯂꯧꯈꯠꯂꯤꯕꯁꯦ ꯀꯅꯥꯒ ꯂꯣꯏꯅꯅ ꯆꯠꯃꯤꯟꯅꯒꯗꯧꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯩꯕꯥꯛꯀꯤ ꯏꯁꯨꯁꯤꯡ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯩꯕꯥꯛꯀꯤ ꯑꯣꯏꯕ ꯊꯕꯛ ꯊꯧꯔꯝ ꯄꯨꯝꯅꯃꯛꯇ ꯑꯩꯈꯣꯏ ꯅꯨꯄꯤ ꯍꯥꯏꯕꯁꯤ ꯌꯥꯎꯗꯕ ꯌꯥꯗꯦ ꯅꯨꯄꯤꯒꯤ ꯑꯣꯏꯕ ꯊꯧꯗꯥꯡꯁꯤ ꯑꯣꯟꯊꯣꯛꯅ ꯆꯥꯎꯈ꯭ꯔꯦ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯂꯧꯖꯩ ꯃꯔꯝ ꯑꯁꯤꯅ ꯂꯝꯗꯝ ꯑꯁꯤꯗ ꯌꯥꯝꯅ ꯃꯔꯥ ꯁꯦꯠꯅ ꯂꯩꯔꯤꯕ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡ ꯑꯁꯤ ꯑꯏꯕꯁꯤꯡꯒ ꯀꯔꯝꯍꯥꯏꯅ ꯆꯠꯃꯤꯟꯅꯒꯗꯒꯦ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯑꯩꯈꯣꯏꯅ ꯈꯟꯅꯔꯕ ꯃꯇꯨꯡꯗ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯈꯣꯏꯒꯤ ꯆꯠꯃꯤꯟꯅꯕ ꯍꯥꯏꯕꯁꯤꯒꯤ ꯇꯉꯥꯏꯐꯗꯕꯁꯨ ꯂꯩ ꯃꯈꯣꯏꯒꯤ ꯃꯇꯦꯡ ꯂꯧꯗꯕꯁꯨ ꯌꯥꯗꯦ ꯃꯔꯝ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯤꯇꯩꯒꯤ ꯄꯨꯟꯁꯤꯔꯣꯜꯒ ꯁꯥꯒꯣꯟꯅꯗꯨꯅ ꯂꯩꯔꯤꯕ ꯆꯦꯡ ꯃꯨꯠ 3 ꯑꯩꯈꯣꯏꯅ ꯅꯨꯡꯇꯤꯒꯤ ꯆꯥꯛ ꯊꯣꯡꯕ ꯃꯇꯝꯗ ꯀꯌꯥ 3 ꯍꯟꯖꯤꯜꯂꯤꯕ ꯄꯣꯠ ꯑꯁꯤ ꯃꯁꯤ ꯑꯩꯈꯣꯏꯅ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯒ ꯂꯣꯏꯅꯅ ꯆꯠꯃꯤꯟꯅꯔꯕ ꯃꯇꯝꯗ ꯑꯅꯤꯁꯨꯕ ꯐꯦꯖꯁꯤ ꯂꯧꯈꯠꯄ ꯌꯥꯒꯅꯤ ꯑꯩꯈꯣꯏꯅ ꯈꯟꯅꯖꯔꯕ ꯃꯇꯨꯡꯗ ꯍꯥꯏꯔꯤꯕ ꯆꯦꯡ ꯃꯨꯠ 3ꯁꯤꯒꯤ ꯃꯇꯦꯡꯁꯤ ꯂꯧꯅꯅꯕ ꯑꯩꯈꯣꯏ ꯈꯣꯡ ꯊꯥꯡꯖꯤꯜꯂꯛꯄꯅꯤ ꯃꯁꯤꯅ ꯍꯥꯏꯔꯤꯕ ꯆꯦꯡ ꯃꯨꯠ 3ꯁꯤꯗ ꯑꯩꯈꯣꯏꯅ ꯃꯃꯤꯡ ꯑꯃ ꯂꯧꯖꯩ ꯃꯃꯤꯡꯁꯦ ꯑꯩꯈꯣꯏꯅ ꯊꯣꯟꯕ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅ ꯏꯄꯥ ꯏꯄꯨ ꯍꯥꯛꯇꯛꯇꯒꯤ ꯆꯠꯅꯔꯛꯑꯕ ꯄꯨꯟꯁꯤ ꯆꯦꯡꯖꯦꯜ ꯍꯥꯏꯕꯁꯦ ꯍꯥꯏꯔꯤꯕ ꯆꯦꯡ ꯃꯨꯠ 3ꯁꯦ ꯑꯩꯈꯣꯏꯅ ꯄꯨꯟꯁꯤ ꯆꯦꯡꯖꯦꯜ ꯍꯥꯏꯅ ꯃꯃꯤꯡ ꯑꯁꯤ ꯑꯣꯏꯅ ꯃꯃꯤꯡꯁꯤꯒꯤ ꯃꯈꯥꯗ ꯆꯠꯆꯩ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯈꯪꯉꯤ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏ ꯑꯁꯤꯗ ꯍꯥꯏꯔꯤꯕ ꯃꯔꯨꯑꯣꯏꯅ ꯃꯤꯇꯩ ꯐꯨꯔꯨꯞ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯅꯛꯅꯕ ꯃꯔꯤ ꯃꯇꯥ ꯃꯔꯨꯞ ꯃꯄꯥꯡ ꯁꯥꯒꯩ ꯅꯥꯇꯩ ꯂꯩꯔꯤꯕꯁꯤꯡ ꯑꯁꯤꯗ ꯑꯅꯥ ꯑꯌꯦꯛ ꯈꯨꯗꯣꯡꯆꯥꯗꯕ ꯌꯥꯎꯔꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯄꯨꯟꯁꯤꯗꯨ ꯁꯦꯀ꯭ꯌꯨꯔ ꯑꯣꯏꯅꯕ ꯑꯗꯨꯒ ꯃꯥꯒꯤ ꯄꯨꯟꯁꯤꯗꯣ ꯃꯗꯨꯗ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯇꯅꯕ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯄꯨꯟꯁꯤ ꯆꯦꯡꯖꯦꯜꯁꯦ ꯄꯨꯔꯒ ꯆꯠꯅꯩ ꯍꯥꯏꯔꯤꯕ ꯑꯗꯨꯒꯨꯝꯕ ꯄꯨꯟꯁꯤ ꯆꯦꯡꯖꯦꯜꯁꯦ ꯑꯩꯈꯣꯏꯒꯤ ꯃꯆꯥ ꯅꯤꯉꯣꯜꯁꯤꯡꯅ ꯑꯍꯥꯟꯕ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯕ ꯃꯇꯝꯗꯁꯨ ꯑꯗꯨꯒꯨꯝꯕ ꯃꯃꯥ ꯃꯄꯥꯅ ꯄꯨꯟꯁꯤ ꯆꯦꯡꯖꯦꯜꯁꯦ ꯃꯥꯒꯤ ꯑꯍꯥꯟꯕ ꯆꯦꯡꯐꯨꯁꯤꯗ ꯍꯥꯞꯄꯤ ꯁꯤꯒꯨꯝꯕ ꯂꯨꯈ꯭ꯔꯕ ꯄꯨꯟꯁꯤ ꯆꯦꯡꯖꯦꯜꯁꯦ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯀꯤ ꯆꯤꯔꯕ ꯇꯥꯟꯐꯝ ꯑꯃ ꯂꯥꯛꯑꯕ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯒꯤ ꯉꯝꯈꯩ ꯑꯁꯤ ꯀꯥꯏꯕ ꯌꯥꯔꯣꯏ ꯃꯅꯤꯄꯨꯔꯒꯤ ꯁꯛꯇꯝ ꯑꯁꯤ ꯀꯥꯏꯕ ꯌꯥꯔꯣꯏ ꯍꯥꯏꯗꯅ ꯄꯥꯟꯕ ꯃꯇꯝꯗꯁꯨ ꯊꯋꯥꯏ ꯈꯨꯕꯥꯛꯇ ꯍꯥꯞꯇꯅ ꯃꯅꯤꯄꯨꯔꯒꯤ ꯉꯝꯈꯩꯒꯤꯗꯃꯛ ꯆꯣꯡꯊꯣꯔꯛꯏꯕ ꯏꯆꯥ ꯏꯅꯥꯎꯁꯤꯡ ꯑꯁꯦ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯑꯁꯤꯒꯨꯝꯕ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯅ ꯄꯤꯕ ꯄꯨꯟꯁꯤ ꯆꯦꯡꯖꯦꯜ ꯑꯁꯦ ꯌꯧꯍꯟꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯈꯟꯖꯔꯕ ꯃꯇꯨꯡꯗ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯒ ꯑꯩꯈꯣꯏꯒ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 1-2 ꯇꯥꯔꯕ ꯃꯇꯝ ꯐꯥꯎꯕꯗ ꯑꯩꯈꯣꯏ ꯔꯥꯏꯇꯔꯁ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ ꯊꯧꯃꯤꯁꯤꯡꯒ ꯃꯤꯐꯝ ꯐꯝꯃꯤꯟꯅꯔꯒ ꯃꯅꯤꯄꯨꯔꯒꯤ ꯀꯥꯆꯤꯟ ꯀꯣꯌꯥ ꯂꯣꯏꯖꯤꯡ ꯂꯣꯌꯥ ꯊꯨꯡꯅ ꯑꯩꯈꯣꯏꯅ ꯆꯠꯆꯔꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯃꯇꯦꯡ ꯄꯥꯡꯁꯤ ꯃꯇꯦꯡ ꯄꯥꯡꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯄꯨꯕ ꯊꯥꯡꯕ ꯉꯝꯃꯣꯏꯗꯕ ꯃꯇꯦꯡ ꯑꯗꯨ ꯅꯠꯇꯦ ꯃꯁꯤꯗꯤ ꯑꯩꯈꯣꯏꯅ ꯅꯣꯡꯃꯗ ꯆꯥꯔꯤꯕ ꯆꯥꯛ ꯃꯗꯨ ꯊꯣꯡꯅꯅꯕ ꯆꯦꯡ ꯑꯗꯨ ꯑꯩꯈꯣꯏꯅ ꯆꯦꯡꯐꯨꯗ ꯍꯟꯖꯤꯜꯂꯤꯕ ꯆꯦꯡ ꯈꯨꯌꯥ 3ꯗꯣ ꯂꯥꯟ ꯑꯁꯤ ꯂꯣꯏꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯂꯥꯟ ꯑꯁꯤꯒꯤ ꯃꯇꯦꯡ ꯑꯣꯏꯅ ꯄꯤꯕꯤꯌꯨ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯒ ꯐꯝꯃꯤꯟꯅꯖꯕꯅꯤ ꯃꯅꯤꯄꯨꯔꯒꯤ ꯑꯩꯈꯣꯏꯅ ꯆꯠꯆꯔꯨꯕ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀꯣꯑꯣꯄꯔꯦꯁꯟꯁꯦ ꯑꯩꯈꯣꯏꯗ ꯄꯤꯕꯤꯈ꯭ꯔꯦ ꯆꯥꯎꯔꯥꯛꯅ ꯆꯦꯡ ꯕꯦꯛ 100ꯒꯤ ꯁ꯭ꯋꯥꯏꯗ ꯑꯩꯈꯣꯏ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯈꯤ ꯃꯌꯥꯝꯗꯒꯤ ꯑꯗꯣ ꯍꯥꯏꯔꯤꯕꯁꯦ ꯃꯅꯤꯄꯨꯔꯒꯤ ꯃꯅꯨꯡ ꯈꯛꯇꯗ ꯅꯠꯇꯦ ꯃꯅꯤꯄꯨꯔꯒꯤ ꯃꯄꯥꯟꯗꯒꯤꯁꯨ ꯁꯝꯅ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯍꯧꯖꯤꯛꯁꯨ ꯌꯥꯎꯕꯤꯔꯤ ꯏꯆꯟ ꯕꯤꯔꯣꯂꯥ ꯇ꯭ꯔꯤꯄꯨꯔꯥꯗꯒꯤ ꯄꯨꯟꯁꯤ ꯆꯦꯡꯖꯦꯜ ꯄꯨꯔꯒ ꯂꯥꯛꯄꯤꯈꯤꯕꯅꯤ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯑꯅꯤꯁꯨꯕ ꯐꯦꯖꯁꯤꯗ ꯃꯔꯨꯑꯣꯏꯅ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯒ ꯆꯠꯃꯤꯟꯅꯔꯦ ꯍꯥꯏꯔꯒ ꯃꯁꯤ ꯃꯅꯤꯄꯨꯔꯒꯤ ꯑꯏꯕꯁꯤꯡꯒ ꯃꯩꯔꯥ ꯄꯥꯏꯕꯤꯒ ꯆꯠꯃꯤꯟꯅꯕ ꯃꯩꯔꯥ ꯄꯥꯏꯕꯤꯒ ꯄꯨꯟꯅ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯃꯣꯏꯒ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯂꯩꯅꯔꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏ ꯃꯤꯇꯩ ꯑꯣꯏꯕ ꯐꯨꯔꯨꯞꯁꯤ ꯀꯔꯝꯍꯥꯏꯅ ꯑꯃꯨꯛꯇꯪ ꯄꯨꯟꯁꯤꯟꯒꯗꯒꯦ ꯍꯥꯏꯕꯒꯤ ꯄꯣꯠ ꯑꯁꯤ ꯑꯩꯈꯣꯏꯅ ꯈꯟꯅ ꯅꯩꯅꯕꯁꯦ ꯍꯥꯏꯔꯤꯕ ꯆꯦꯡ ꯃꯨꯠ 3 ꯑꯁꯤ ꯈꯣꯝꯒꯠꯄ ꯈꯛ ꯅꯠꯇꯅ
ꯄꯨꯟꯁꯤꯟꯅꯅꯕꯒꯤ ꯑꯗꯨꯒꯨꯝꯕ ꯃꯦꯀꯥꯅꯤꯖꯝ ꯑꯃ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯁꯖꯦꯁꯟ ꯑꯃꯁꯨ ꯑꯩꯈꯣꯏꯅ ꯗꯦꯃꯣ ꯇꯧꯖꯩ ꯃꯔꯝꯗꯤ ꯄꯨꯊꯣꯔꯛꯏꯕ ꯅꯨꯄꯤꯁꯤꯡꯅ ꯃꯩꯔꯥ ꯁꯪꯅ ꯄꯨꯊꯣꯔꯛꯏꯕ ꯆꯦꯡꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯃꯗ ꯂꯩꯃꯥꯡꯗ ꯑꯣꯏꯕ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯀꯩꯅꯣꯗ ꯑꯣꯏꯕ ꯌꯥꯏ ꯃꯐꯝ ꯑꯃꯗ ꯑꯩꯈꯣꯏꯅ ꯆꯦꯡꯁꯤ ꯄꯨꯡꯈꯠꯍꯜꯂꯤ ꯃꯌꯥꯝ ꯃꯥꯒꯤ ꯄꯨꯊꯣꯛꯅꯔꯤꯕ ꯆꯦꯡꯁꯤꯡ ꯑꯁꯤ ꯄꯨꯡꯈꯠꯂꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯍꯥꯏꯖꯩ ꯍꯥꯏꯔꯤꯕ ꯆꯦꯡꯁꯦ ꯏꯁꯥꯅ ꯄꯨꯊꯣꯔꯛꯈꯤꯕ ꯆꯦꯡꯁꯤꯡ ꯑꯁꯤ ꯑꯃꯨꯛ ꯈꯥꯏꯗꯣꯛꯄꯤꯌꯨ ꯍꯥꯏꯗꯅ ꯃꯗꯨ ꯀꯅꯥꯁꯨ ꯉꯝꯗꯦ ꯑꯩꯈꯣꯏꯅ ꯑꯏꯕꯁꯤꯡꯅ ꯄꯥꯝꯖꯔꯤꯕꯁꯦ ꯃꯁꯤꯒꯨꯝꯕ ꯃꯈꯜꯒꯤ ꯑꯄꯨꯟꯕꯗꯨꯅꯤ ꯍꯥꯏꯖꯕꯅꯤ ꯑꯩꯈꯣꯏꯅ ꯍꯥꯏꯖꯕꯁꯤ ꯍꯥꯏꯔꯤꯕ ꯆꯦꯡꯃꯨꯠ ꯑꯍꯨꯝꯁꯤꯗ ꯑꯩꯈꯣꯏꯅ ꯀꯠꯊꯣꯛꯄ ꯃꯤꯅꯨꯡꯁꯤ ꯊꯥꯖꯕ ꯃꯁꯤ ꯌꯥꯎꯔꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯕ ꯑꯄꯨꯟꯕꯁꯦ ꯀꯩꯅꯣ ꯑꯁꯨꯃꯥꯏꯅ ꯃꯥꯏꯀꯩꯗꯒꯤ ꯄꯨꯊꯣꯛꯅꯔꯤꯕ ꯆꯦꯡꯁꯤꯡ ꯑꯁꯤꯅ ꯄꯨꯟꯁꯤꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯈꯥꯏꯗꯣꯛꯅꯕ ꯌꯥꯗꯕꯒꯤ ꯑꯗꯨꯒꯨꯝꯕ ꯃꯈꯜꯒꯤ ꯑꯄꯨꯟꯕꯗꯣ ꯑꯩꯈꯣꯏ ꯄꯥꯝꯃꯤ ꯑꯗꯨꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄꯣꯠꯌꯣꯝꯗ ꯌꯣꯝꯃꯒ ꯂꯥꯛꯑꯒ ꯄꯣꯠꯌꯣꯝ ꯑꯃꯃꯝ ꯊꯝꯅꯔꯦꯔꯒ ꯑꯃꯨꯛ ꯄꯨꯅꯈꯤꯕꯒꯤ ꯑꯗꯨꯒꯨꯝꯕ ꯃꯄꯨꯟꯗꯨꯗꯤ ꯑꯩꯈꯣꯏ ꯄꯥꯝꯗꯦ ꯍꯥꯏꯗꯅ ꯏꯕꯁꯤꯡꯅ ꯃꯁꯤꯒꯤ ꯐꯤꯂꯣꯁꯣꯐꯤ ꯑꯃ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯀꯥꯆꯤꯟ ꯀꯣꯏꯌꯥꯗ ꯂꯩꯔꯤꯕ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡ ꯍꯥꯏꯗꯤ ꯂꯥꯟꯒꯤ ꯂꯥꯟꯐꯝꯗ ꯌꯥꯎꯔꯤꯕ ꯑꯗꯨꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯩꯀꯥꯏ ꯈꯨꯟꯁꯤꯡꯗ ꯑꯍꯤꯡ ꯌꯥꯔꯛꯏꯕ ꯅꯨꯄꯤꯁꯤꯡꯒ ꯑꯩꯈꯣꯏꯒ ꯐꯝꯃꯤꯟꯅꯔꯕ ꯃꯇꯨꯡꯗ ꯍꯥꯏꯔꯤꯕ ꯆꯦꯡꯕꯨꯠ ꯑꯍꯨꯝꯒꯤ ꯃꯁꯤꯒꯤ ꯃꯦꯁꯦꯖ ꯑꯃꯁꯨꯡ ꯃꯁꯤꯒꯤ ꯐꯤꯂꯣꯁꯣꯐꯤꯁꯤ ꯑꯩꯈꯣꯏ ꯌꯥꯝ ꯀꯟꯅ ꯁꯟꯗꯣꯛꯆꯕꯅꯤ ꯃꯁꯤ ꯌꯥꯝꯅꯁꯨ ꯃꯥꯏ ꯄꯥꯛꯈꯤꯕ ꯑꯗꯨꯒꯨꯝꯕ ꯀꯩꯅꯣ ꯑꯃꯅꯤ ꯃꯅꯤꯄꯨꯔꯒꯤ ꯃꯅꯨꯡ ꯈꯛꯇ ꯅꯠꯇꯅ ꯃꯅꯤꯄꯨꯔꯒꯤ ꯃꯄꯥꯟꯗꯁꯨ ꯍꯥꯏꯔꯤꯕ ꯆꯦꯡꯃꯨꯠ ꯑꯍꯨꯝꯒꯤ ꯋꯥꯐꯝ ꯄꯨꯟꯁꯤ ꯆꯦꯡꯖꯦꯜꯁꯦ ꯌꯧꯈꯤ ꯍꯥꯏꯔꯤꯕ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯒ ꯆꯠꯃꯤꯟꯅꯕ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯑꯍꯨꯝꯁꯨꯕ ꯐꯦꯖꯇꯗꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯑꯍꯜ ꯑꯣꯏꯔꯕ ꯃꯇꯦꯡꯗꯤ ꯄꯥꯡꯅꯤꯡꯕ ꯑꯗꯨꯒ ꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯇꯅ ꯃꯌꯥꯝꯒꯤ ꯏꯍꯧꯗ ꯀꯔꯤꯗ ꯌꯥꯎꯕꯗꯤ ꯉꯝꯗ꯭ꯔꯕ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯃꯁꯛ ꯅꯥꯏꯔꯕ ꯑꯏꯕꯁꯤꯡꯒꯤ ꯌꯨꯝꯗ ꯑꯩꯈꯣꯏ ꯔꯥꯏꯇꯔꯁ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ ꯊꯧꯃꯤꯁꯤꯡ ꯑꯩꯈꯣꯏ ꯆꯠꯆꯩ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ ꯆꯦꯡꯃꯨꯠ ꯑꯍꯨꯝꯁꯦ ꯃꯁꯤ ꯄꯤꯕꯤꯌꯨ ꯑꯩꯈꯣꯏ ꯂꯥꯟꯒꯤꯗꯃꯛꯇ ꯃꯇꯦꯡ ꯄꯥꯡꯅꯅꯕꯅꯤ ꯍꯥꯏꯅ ꯇꯧꯕ ꯃꯇꯝꯗ ꯑꯍꯜ ꯑꯣꯏꯔꯕ ꯑꯏꯕꯁꯤꯡ ꯌꯥꯝꯅ ꯊꯋꯥꯏ ꯌꯥꯎꯅ ꯍꯥꯏꯔꯤꯕ ꯆꯦꯡꯁꯦ ꯑꯩꯈꯣꯏꯗ ꯊꯃꯣꯏ ꯁꯦꯡꯅ ꯄꯤꯕꯤꯔꯛꯏ ꯃꯁꯤꯅ ꯑꯍꯨꯝꯁꯨꯕ ꯐꯦꯖ ꯑꯣꯏꯔꯒ ꯑꯩꯈꯣꯏ ꯌꯥꯝ ꯃꯥꯏ ꯄꯥꯛꯅ ꯑꯩꯈꯣꯏ ꯈꯣꯡꯆꯠꯁꯦ ꯂꯣꯏꯕ ꯅꯥꯏꯗꯅ ꯆꯠꯊꯔꯛꯈꯤꯕꯅꯤ ꯑꯩꯈꯣꯏꯒꯤ ꯈꯣꯡꯆꯠꯀꯤ ꯄꯥꯟꯗꯝꯁꯦ ꯑꯩꯈꯣꯏꯅ ꯃꯁꯤꯡ 100 ꯁꯨꯕ ꯈꯣꯡꯆꯠ ꯐꯥꯎꯕꯗꯤ ꯑꯩꯈꯣꯏ ꯆꯠꯄ ꯉꯝꯒꯅꯤ ꯑꯩꯈꯣꯏꯅ ꯄꯥꯕꯅꯤ ꯑꯗꯨꯕꯨ ꯃꯗꯨ ꯍꯦꯟꯈꯤ ꯑꯩꯈꯣꯏ 114 ꯌꯧꯅ ꯑꯩꯈꯣꯏ ꯆꯠꯈꯤ ꯁꯤꯅ ꯑꯅꯤꯁꯨꯕ ꯑꯍꯨꯝꯁꯨꯕ ꯐꯦꯖꯁꯤ ꯁꯨꯃꯥꯏꯅ ꯏꯕꯁꯤꯡꯒ ꯆꯠꯃꯤꯟꯅꯔꯕ ꯃꯇꯨꯡꯗ ꯃꯔꯤꯁꯨꯕ ꯐꯦꯖꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯃꯄꯥꯟꯗ ꯂꯩꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯃꯔꯨꯑꯣꯏꯅ ꯈꯣꯔꯤꯔꯣꯜꯒ ꯁꯝꯅꯔꯒ ꯂꯩꯔꯤꯕ ꯈꯣꯔꯤꯔꯣꯜꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯨꯞꯁꯤꯡ ꯑꯁꯤꯒ ꯑꯩꯈꯣꯏꯒ ꯑꯃꯨꯛ ꯏ ꯄꯥꯎ ꯐꯥꯎꯅꯖꯔꯕ ꯃꯇꯨꯡꯗ ꯍꯥꯏꯔꯤꯕ ꯃꯔꯤꯁꯨꯕ ꯐꯦꯖꯁꯦ ꯃꯈꯣꯏꯅ ꯄꯤꯕꯤꯔꯛꯄ ꯃꯇꯦꯡ ꯑꯗꯨꯅ ꯃꯔꯤꯁꯨꯕ ꯐꯦꯖ ꯑꯣꯏꯖꯕꯅꯤ ꯁꯤꯗꯩꯗ ꯑꯁꯥꯝꯗꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯤꯑꯣꯏ ꯑꯃꯃꯝ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯍꯥꯏꯔꯤꯕ ꯄꯣꯠ ꯑꯁꯤ ꯑꯩꯈꯣꯏꯅ ꯇꯧꯖꯔꯤꯕ ꯋꯣꯝꯅ ꯇꯧꯖꯔꯤꯕ ꯄꯣꯠ ꯑꯁꯤ ꯊꯥꯖꯕꯤꯕꯗꯒꯤ ꯃꯁꯤꯗ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄꯗ ꯑꯁꯥꯝꯗꯒꯤ ꯏꯆꯥꯁꯤꯡ ꯑꯃ ꯃꯥꯏ ꯚꯒꯠ ꯌꯥꯝꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯕꯤꯔꯛꯏ ꯏꯆꯜ ꯕꯤꯔꯣꯂꯥ ꯇ꯭ꯔꯤꯄꯨꯔꯥꯗꯒꯤ ꯗꯦꯜꯂꯤꯗ ꯏꯆꯥꯅꯨꯄꯤ ꯃꯤꯁꯅꯥ ꯆꯅꯨ ꯑꯗꯨꯒ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯑꯩꯒꯤ ꯃꯔꯨꯞ ꯁꯅꯥꯇꯣꯟ ꯑꯣꯟꯊꯣꯛꯅ ꯃꯔꯩꯕꯥꯛ ꯃꯔꯝꯗꯝ ꯏꯃꯥ ꯂꯝ ꯑꯁꯤꯕꯨ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯖꯕ ꯃꯤꯁꯛ ꯑꯃꯅꯤ ꯑꯩꯒꯤ ꯃꯔꯨꯞ ꯁꯅꯥꯇꯣꯟ ꯃꯥꯅ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯇꯧꯔꯒ ꯏꯃꯥ ꯂꯝ ꯇꯦꯡꯕꯥꯡ ꯈꯣꯡꯆꯠ ꯍꯥꯏꯅ ꯇꯧꯔꯦꯔꯒ ꯕꯪꯒ꯭ꯂꯥꯗꯦꯁꯁꯤꯗ ꯃꯥꯅ ꯀꯣꯏꯆꯠ ꯆꯠꯇꯅ ꯃꯗꯨꯗꯒꯤ ꯍꯣꯡꯒꯠꯂꯛꯄ ꯈꯔ ꯑꯗꯨ ꯑꯩꯈꯣꯏꯗ ꯊꯃꯣꯏ ꯁꯦꯡꯅ ꯁꯤꯟꯅꯕꯤꯔꯛꯏ ꯑꯗꯨꯒ ꯃꯥ ꯃꯁꯥꯃꯛꯁꯨ ꯊꯣꯛꯄꯤꯔꯛꯂꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒ ꯍꯥꯏꯔꯤꯕ ꯃꯐꯝ ꯈꯔꯗ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯊꯕꯛꯁꯦ ꯆꯠꯃꯤꯟꯅꯖꯈꯤꯕꯅꯤ ꯍꯥꯏꯔꯤꯕ ꯑꯩꯒꯤ ꯃꯔꯨꯞ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯅ ꯄꯨꯁꯤꯜꯂꯛꯇꯅ ꯑꯩꯈꯣꯏꯒꯤ ꯅ꯭ꯌꯨꯌꯣꯔꯛꯇ ꯂꯩꯔꯤꯕ ꯑꯗꯨ ꯀꯅꯥꯗꯥꯗ ꯂꯩꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯃꯤꯇꯩꯁꯤꯡ ꯃꯔꯨꯑꯣꯏꯅ ꯏꯆꯥꯅꯨꯄꯥ ꯑꯃꯣꯝ ꯅꯥꯆꯥ ꯇꯧꯕꯤꯔꯦꯔꯒ ꯃꯇꯦꯡ ꯑꯆꯧꯕ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯏ ꯄꯥꯡꯕꯤꯔꯤꯕ ꯃꯇꯦꯡꯁꯦ ꯃꯁꯤꯅ ꯑꯩꯈꯣꯏꯅ ꯃꯔꯤꯁꯨꯕ ꯐꯦꯖꯁꯦ ꯀꯃꯥꯏꯅ ꯍꯧꯗꯣꯛꯏ ꯑꯩꯈꯣꯏꯒꯤ ꯇꯥꯛꯄꯤꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯈꯨꯟ ꯉꯥꯛꯏꯕꯁꯤꯡꯗ ꯀꯔꯤꯗ ꯄꯥꯡꯉꯝꯕ ꯃꯇꯦꯡ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯅ ꯑꯅꯧꯕ ꯃꯇꯦꯡ ꯑꯃ ꯍꯥꯏꯔꯤꯕ ꯕꯪꯒ꯭ꯂꯥꯗꯦꯁ ꯃꯅꯤꯄꯨꯔꯤ ꯁꯣꯁꯥꯏꯇꯤ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤꯗꯒꯤ ꯂꯥꯛꯈꯤꯕ ꯃꯇꯦꯡ ꯑꯁꯤꯅ ꯀꯝꯕꯜ ꯑꯁꯤ ꯂꯧꯔꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ ꯕ꯭ꯂꯥꯡꯀꯦꯠꯁꯤ ꯂꯧꯔꯦ ꯍꯥꯏꯔꯒ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯑꯩꯈꯣꯏꯅ ꯃꯇꯦꯡ ꯄꯥꯡꯕ ꯍꯧꯏ
ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯃꯇꯦꯡ ꯄꯥꯡꯗ꯭ꯔꯤꯉꯩ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯃꯦꯗꯤꯌꯥꯗ ꯀꯔꯤꯗ ꯊꯣꯏꯗꯣꯛꯅ ꯑꯩꯈꯣꯏꯁꯤ ꯏ ꯄꯥꯎ ꯍꯥꯞꯄ ꯀꯩꯗꯧꯕ ꯊꯕꯛ ꯂꯩꯔꯝꯗꯦ ꯑꯩꯈꯣꯏꯒꯤ ꯁꯥꯔꯚꯤꯁ ꯇꯧꯕꯗꯨꯅꯤ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯇꯧꯖꯕ ꯈꯔ ꯑꯁꯦ ꯀꯔꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯀ꯭ꯔꯦꯗꯤꯠ ꯂꯧꯔꯨꯗꯣꯏꯅꯣ ꯀꯔꯤꯒꯤ ꯃꯤꯌꯥꯝꯗ ꯄꯥꯛꯁꯟꯅ ꯑꯩꯈꯣꯏ ꯁꯤ ꯇꯧꯔꯦꯅ ꯄꯪꯍꯥꯏꯗ ꯍꯥꯏꯒꯗꯣꯏꯅꯣ ꯑꯗꯨꯅ ꯄꯥꯎ ꯊꯣꯏꯗꯣꯛꯅ ꯄꯤꯒꯨꯝꯁꯤ ꯕꯟ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅ ꯃꯤꯇꯤꯡ ꯇꯧꯕ ꯃꯇꯝꯗ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯗ ꯑꯩꯈꯣꯏ ꯈꯨꯕꯥꯛ ꯈꯨꯒꯨꯝꯁꯤ ꯅꯨꯡꯉꯥꯏꯕꯒꯤ ꯃꯤꯇꯤꯡ ꯅꯠꯇꯦꯅ ꯑꯩꯈꯣꯏ ꯃꯗꯨ ꯐꯥꯎꯕꯗ ꯉꯥꯛꯑꯒ ꯑꯩꯈꯣই ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯒ ꯃꯤꯇꯤꯡ ꯃꯐꯝꯁꯤꯡꯗ ꯑꯩꯈꯣꯏꯅ ꯆꯥ ꯒ꯭ꯂꯥꯁ ꯑꯃꯐꯥꯎ ꯊꯛꯇꯅꯕ ꯍꯣꯠꯅꯩ ꯌꯥꯝ ꯁꯤꯔꯤꯌꯁ ꯑꯣꯏꯅ ꯆꯪꯁꯤꯜꯂꯛꯈꯤꯕ ꯈꯣꯡꯆꯠ ꯑꯗꯨ ꯍꯥꯏꯔꯤꯕ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯂꯩꯕꯤꯔꯤꯕ ꯑꯃꯨꯝ ꯅꯥꯁꯥ ꯍꯣꯏꯅ ꯃꯔꯨꯑꯣꯏꯕ ꯊꯧꯗꯥꯡ ꯂꯧꯔꯒ ꯀꯅꯥꯗꯥꯗꯒꯤ ꯑꯗꯒꯤ ꯀꯩꯗꯒꯤ ꯄꯥꯡꯕꯤꯔꯛꯈꯤꯕ ꯑꯆꯧꯕ ꯃꯇꯦꯡ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯁꯃꯥꯖ ꯁꯈꯤ ꯒꯔꯜ ꯍꯥꯏ ꯁ꯭ꯀꯨꯜꯗ ꯂꯩꯕ ꯍꯥꯡꯕ ꯔꯤꯂꯤꯐ ꯀꯦꯝꯞꯇꯒꯤ ꯏꯍꯥꯟ ꯍꯥꯟꯅ ꯍꯧꯗꯣꯛꯑꯒ ꯅꯤꯡꯊꯝꯊꯥꯒꯤ ꯑꯣꯏꯕ ꯐꯤꯔꯣꯜꯁꯦ ꯑꯩꯈꯣꯏ ꯄꯤꯕ ꯍꯧꯋꯤ ꯃꯗꯨꯗꯒꯤ ꯑꯩꯈꯣꯏꯅ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯃꯁꯤ ꯃꯤꯇꯩꯁꯤꯡꯅ ꯅ꯭ꯌꯨ ꯌꯣꯔꯛꯇꯒꯤ ꯁꯨꯃꯥꯏꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄꯅꯤ ꯍꯥꯏꯕꯒꯤ ꯕꯦꯅꯔꯅꯆꯤꯡꯕ ꯑꯩꯈꯣꯏ ꯊꯦꯠꯆꯔꯒ ꯑꯔꯥꯞ ꯑꯔꯥꯞꯄ ꯃꯐꯝꯁꯤꯡꯗ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯇꯦꯡꯕꯥꯡꯁꯤ ꯌꯧꯅꯅꯕ ꯍꯣꯠꯅꯈꯤꯕ ꯃꯁꯤꯅ ꯃꯗꯨ ꯑꯩꯈꯣꯏ ꯔꯥꯏꯇꯔꯁ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ ꯆꯦꯟꯖꯦꯁ ꯆꯣꯡꯖꯔꯤꯕ ꯑꯩꯈꯣꯏꯅ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯗ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯈꯤꯕ ꯃꯔꯨꯑꯣꯏꯅ ꯃꯄꯥꯟ ꯂꯝꯒꯤ ꯃꯅꯤꯄꯨꯔꯒꯤ ꯃꯄꯥꯟ ꯂꯝꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯒꯤ ꯇꯧꯕꯤꯃꯜ ꯑꯃ ꯑꯩꯈꯣꯏ ꯇꯣꯟꯗꯨꯅ ꯂꯩꯍꯧꯔꯕ ꯃꯗꯨꯒꯤ ꯂꯃꯟ ꯑꯃ ꯑꯩꯈꯣꯏꯅ ꯇꯣꯟꯗꯨꯅ ꯂꯩꯍꯧꯔꯕꯅꯦꯅ ꯑꯩꯈꯣꯏꯅ ꯈꯟꯖꯔꯤꯕꯅꯤ ꯑꯩꯈꯣꯏꯅ ꯈꯟꯖꯔꯤꯁꯤ ꯀꯩꯅꯣ ꯏꯃꯥ ꯂꯩꯕꯥꯛꯁꯤ ꯂꯥꯞꯄꯒ ꯍꯦꯟꯅ ꯏꯃꯥ ꯂꯩꯕꯥꯛꯁꯦ ꯅꯨꯡꯁꯤꯕ ꯍꯦꯟꯕꯒꯤ ꯃꯃꯤ ꯑꯃꯁꯨ ꯑꯩꯈꯣꯏꯅ ꯍꯟꯗꯛꯀꯤ ꯀꯩꯅꯣꯁꯤꯗ ꯎꯕ ꯐꯪꯉꯤ ꯃꯅꯤꯄꯨꯔꯒꯤ ꯃꯄꯥꯟꯗꯒꯤ ꯊꯥꯞꯅ ꯂꯩꯅꯈ꯭ꯔꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯁꯤꯅ ꯃꯅꯤꯄꯨꯔ ꯀꯝꯗꯧꯔꯤ ꯃꯅꯤꯄꯨꯔꯒꯤ ꯑꯋꯥ ꯑꯅꯥ ꯀꯔꯤ ꯊꯣꯛꯏ ꯑꯩꯈꯣꯏꯅ ꯀꯔꯤ ꯄꯥꯡꯕꯒꯦ ꯍꯥꯏꯕꯅꯆꯤꯡꯕ ꯇꯧꯔꯛꯏꯕ ꯃꯌꯥꯝꯁꯦ ꯑꯣꯟꯊꯣꯛꯅ ꯃꯃꯜ ꯌꯥꯝꯈ꯭ꯔꯦ ꯑꯩꯈꯣꯏꯅ ꯈꯜꯂꯝꯕꯒꯤ ꯋꯥꯡꯃꯗ ꯃꯗꯨꯗꯒꯤ ꯍꯦꯟꯗꯣꯛꯅ ꯄꯥꯡꯉꯛꯄ ꯃꯇꯦꯡꯁꯤꯡ ꯑꯁꯤꯅꯤ ꯑꯣꯟꯊꯣꯛꯅ ꯃꯃꯜ ꯌꯥꯝꯈ꯭ꯔꯕꯖꯥꯠꯅꯤ ꯑꯗꯨꯅ ꯈꯜꯂꯤ ꯃꯅꯤꯄꯨꯔꯕꯨ ꯅꯨꯡꯁꯤꯕꯁꯤꯗꯤ ꯃꯅꯤꯄꯨꯔꯒꯤ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯁꯤꯅ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯖꯥꯠꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗ ꯐꯥꯎꯏ ꯑꯗꯨꯒ ꯏꯇꯤꯍꯥꯁꯀꯤ ꯇꯥꯡꯀꯛꯁꯤꯡꯗꯁꯨ ꯃꯌꯥꯝꯅ ꯑꯗꯨꯝ ꯈꯪꯕꯤꯔꯤꯗꯨꯅꯤ ꯃꯅꯤꯄꯨꯔꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯅꯤꯡꯊꯧ ꯍꯥꯛꯇꯛꯇꯒꯤ ꯊꯣꯛꯏꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯊꯧꯗꯣꯛꯁꯤꯡ ꯀꯔꯤ ꯀꯔꯥ ꯃꯌꯥꯝꯗ ꯃꯅꯤꯄꯨꯔꯒꯤ ꯃꯄꯥꯟꯗ ꯆꯠꯈ꯭ꯔꯦ ꯍꯥꯏꯔꯒ ꯃꯗꯨꯗꯒꯤ ꯑꯃꯨꯛ ꯁꯦꯝꯒꯠ ꯁꯥꯒꯠꯂꯒ ꯃꯅꯤꯄꯨꯔꯁꯤ ꯀꯟꯈꯤꯕ ꯀꯩꯗꯧꯕ ꯄꯣꯠ ꯋꯥꯔꯤ ꯃꯌꯥꯝ ꯂꯩꯈ꯭ꯔꯦ ꯃꯗꯨꯅ ꯏꯇꯤꯍꯥꯁꯀꯤ ꯑꯣꯏꯕ ꯄꯣꯠ ꯑꯣꯏꯖꯔꯁꯅꯨ ꯑꯗꯨ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯅ ꯐꯦꯖ ꯅꯥꯏꯅ ꯆꯪꯉꯛꯄꯒꯤ ꯄꯣꯠꯁꯤꯗ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯄꯣꯠ ꯑꯃ ꯑꯩꯈꯣꯏꯅ ꯂꯧꯈꯠꯆꯩ ꯂꯨꯄꯥ 8,000 ꯃꯇꯦꯡꯁꯦ ꯃꯁꯤ 5ꯁꯨꯕ ꯄꯦꯖ ꯑꯣꯏꯅ ꯂꯧꯈꯠꯆꯕꯅꯤ ꯉꯁꯥꯏ ꯍꯥꯏꯖꯈꯤꯕꯗꯨꯅꯤ ꯑꯩꯈꯣꯏꯒꯤ ꯔꯥꯏꯇꯔꯁ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯇ꯭ꯔꯦꯇꯦꯖꯤ ꯂꯩ ꯑꯩꯈꯣꯏꯒꯤ ꯄꯣꯂꯤꯁꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯂꯩ ꯃꯔꯝꯗꯤ ꯃꯇꯦꯡ ꯄꯥꯡꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯍꯦꯛ ꯆꯠꯊꯔꯤꯕ ꯄꯣꯠ ꯑꯁꯤꯅ ꯏꯁꯨ ꯑꯁꯤꯅ ꯂꯣꯏꯁꯤꯟꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯑꯗꯨꯒꯨꯝꯕ ꯄꯥꯡꯅꯦꯅ ꯊꯣꯛꯎꯔꯕꯅꯤꯅ ꯃꯗꯨ ꯄꯥꯡꯕꯒꯤ ꯇꯉꯥꯏꯐꯗꯕ ꯑꯗꯨꯝ ꯂꯩꯕꯅꯤꯅ ꯑꯩꯈꯣꯏꯅ ꯂꯥꯏꯚꯂꯤꯍꯨꯗ ꯑꯣꯏꯕ ꯗꯤꯁꯄ꯭ꯂꯦꯁ ꯄꯥꯔꯁꯟꯁꯤꯡꯁꯤꯅ ꯀꯔꯝꯍꯥꯏꯅ ꯇꯧꯅ ꯃꯈꯣꯏꯒꯤ ꯁꯦꯟꯗꯥꯟ ꯂꯝꯕꯤ ꯀꯔꯝꯍꯥꯏꯅ ꯁꯦꯝꯒꯠꯍꯟꯒꯗꯒꯦ ꯍꯥꯏꯅ ꯈꯤꯇꯪ ꯈꯜꯂꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯁꯤ ꯑꯃꯔꯣꯝꯗ ꯀꯩꯁꯨ ꯅꯠꯇꯦ ꯄꯤꯁꯛ ꯄꯤꯛꯄ ꯃꯤ ꯈꯔꯗꯅ ꯈꯣꯝꯖꯤꯜꯂꯒ ꯇꯥꯁꯜꯂꯒ ꯁꯦꯝꯖꯕ ꯔꯥꯏꯇꯔꯁ ꯑꯣꯐ ꯃꯅꯤꯄꯨꯔꯅ ꯀꯔꯤꯕꯨ ꯉꯝꯃꯨꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯗ ꯑꯗꯨꯒ ꯃꯅꯤꯄꯨꯔꯒꯤ ꯋꯥꯡꯃꯗ ꯂꯩꯈ꯭ꯔꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯗ ꯑꯩꯈꯣꯏꯅ ꯂꯨꯄꯥ 8,000 ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯍꯥꯏꯖꯩ ꯂꯨꯄꯥ 8,000ꯁꯤ ꯀꯔꯤꯒꯤꯅꯣ 10 ꯇꯧꯗ꯭ꯔꯤ ꯀꯔꯤꯒꯤꯅꯣ ꯀꯥꯏꯅ ꯃꯌꯥꯝ ꯑꯃ ꯍꯪꯕꯤꯔꯛꯏ 8ꯁꯦ 3 ꯑꯃꯁꯨꯡ 8 ꯍꯥꯏꯕꯁꯤ ꯃꯤꯇꯩꯒꯤ ꯑꯣꯏꯅꯗꯤ ꯊꯥꯗꯣꯛꯅꯕ ꯌꯥꯗꯕ ꯅꯝꯕꯔ ꯑꯃꯅꯤ ꯑꯩꯈꯣꯏꯒꯤ ꯁꯂꯥꯏꯒꯤ ꯋꯥꯐꯝꯗ ꯂꯥꯛꯑꯒꯁꯨ ꯑꯗꯒꯤꯗꯤ ꯂꯥꯏꯒꯤ ꯄꯔꯝꯗ ꯂꯥꯛꯑꯒꯁꯨ 8 ꯈꯨꯖꯤꯡ ꯍꯥꯏꯕꯁꯤ ꯃꯤꯇꯩꯅ ꯊꯥꯗꯣꯛꯅꯕ ꯌꯥꯔꯣꯏ ꯃꯤꯇꯩꯅ ꯊꯕꯛ ꯑꯃ ꯃꯥꯏ ꯄꯥꯛꯀꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ 3 ꯑꯃꯁꯨꯡ 8 ꯑꯁꯤ ꯌꯥꯎꯗꯕ ꯁꯨꯡꯌꯥ ꯌꯥꯗꯦ ꯑꯗꯨꯅ ꯍꯥꯏꯔꯤꯕ 8 ꯑꯁꯤ ꯀꯦꯝꯄꯦꯟꯁꯦ ꯑꯩꯈꯣꯏꯅ ꯍꯧꯗꯣꯛꯆꯕꯅꯤ ꯃꯌꯥꯝ ꯍꯥꯏꯔꯛꯏ ꯃꯅꯤꯄꯨꯔꯒꯤ ꯃꯄꯥꯟꯗꯒꯤ ꯊꯑꯣꯏꯅ ꯍꯪꯉꯛꯏ ꯀꯔꯤꯒꯤꯅꯣ ꯋꯥꯏ ꯂꯨꯄꯥ 8 ꯈꯛ only 7 rupees ꯍꯥꯏꯁꯤ ꯀꯔꯤꯒꯤꯅꯣ ꯍꯦꯟꯅ ꯄꯤꯅꯤꯡꯉꯤ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯑꯍꯦꯟꯕ ꯄꯤꯕꯤꯔꯒꯁꯨ 8ꯇꯤ ꯌꯥꯎꯕꯤꯌꯨ ꯍꯥꯏꯗꯅ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯅ ꯂꯨꯄꯥ 8 ꯃꯇꯦꯡꯁꯤ ꯃꯤꯌꯥꯝꯗꯒꯤ ꯂꯧꯖꯕ ꯑꯁꯤꯅ ꯑꯩꯈꯣꯏꯅ ꯁ꯭ꯋꯤꯡ ꯃꯦꯆꯤꯟ 21 ꯁ꯭ꯋꯤꯡ ꯃꯦꯆꯤꯟꯁꯦ ꯑꯩꯈꯣꯏ ꯗꯤꯁꯄ꯭ꯂꯦꯁ ꯄꯥꯔꯁꯟ 12 ꯈꯟꯒꯠꯆꯔꯦ ꯍꯥꯏꯔꯒ ꯃꯣꯏꯗ ꯇꯨꯅꯅꯕ ꯐꯤ ꯑꯗꯨꯒ ꯃꯗꯨꯒꯤ ꯑꯦꯁꯦꯁꯔꯤꯁꯤꯡ ꯃꯦꯆꯤꯟꯁꯤꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯅ ꯇꯦꯡꯈꯥꯡ 2 ꯊꯣꯛꯅ ꯌꯦꯟꯊꯣꯛꯆꯩ
ꯍꯥꯏꯔꯤꯕ ꯄꯣꯠ ꯑꯁꯤꯅ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝꯗꯨꯗ ꯁꯦꯟ ꯇꯥꯟꯅꯅꯕꯒꯤ ꯑꯍꯥꯟꯕꯒꯤ ꯍꯧꯗꯣꯛꯅꯕ ꯑꯗꯣ ꯍꯥꯏꯔꯤꯕ ꯄꯣꯠ ꯑꯁꯦ ꯃꯤꯌꯥꯝꯅ ꯂꯨꯄꯥ 8 ꯄꯤꯔꯛꯈꯤꯕꯗꯨꯅ ꯉꯝꯕꯅꯤ ꯁꯤꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐꯝꯁꯤꯡ ꯑꯔꯨꯕ ꯂꯥꯏꯐꯝꯁꯤꯡ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯀꯩꯊꯦꯜ ꯏꯃꯥ ꯀꯩꯊꯦꯜ ꯁꯤꯗꯩꯗ ꯑꯩꯈꯣꯏꯅ ꯆꯦꯡ ꯍꯩꯕꯒꯤ ꯊꯕꯛꯁꯤ ꯇꯧꯏ ꯃꯁꯤꯅ 6ꯁꯨꯕ ꯐꯦꯖ ꯑꯣꯏꯅ ꯑꯩꯈꯣꯏ ꯇꯧꯕꯅꯤ ꯑꯩꯈꯣꯏꯅ ꯁꯦꯡꯂꯕ ꯂꯥꯏꯐꯝꯂꯦꯟꯁꯤꯡ ꯃꯔꯨꯑꯣꯏꯅ ꯎꯃꯪ ꯂꯥꯏꯒꯤ ꯃꯐꯝꯁꯤꯡꯗ ꯀꯔꯤꯗ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯗꯨꯒꯤ ꯂꯥꯏꯒꯤ ꯀꯃꯤꯇꯤꯒ ꯀꯔꯤꯒ ꯄꯥꯎ ꯐꯥꯎꯅꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯄꯨꯟꯁꯤ ꯆꯦꯡꯖꯦꯜ ꯅꯤꯃꯤꯟꯅꯕꯒꯤ ꯊꯕꯛꯁꯤ ꯇꯧꯁꯤꯅ ꯍꯥꯏꯖꯔꯨꯕ ꯃꯇꯝꯗ ꯂꯣꯏꯅꯃꯛꯅ ꯍꯔꯥꯎ ꯌꯥꯕꯤꯔꯦ ꯑꯗꯨꯅ ꯏꯃꯥ ꯀꯩꯊꯦꯜꯒꯤ ꯇꯣꯉꯥꯟꯕ ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯀꯩꯅꯣꯁꯤꯡ ꯑꯩꯈꯣꯏꯅ ꯁꯦꯝꯒꯠꯅꯔꯦꯔꯒ ꯏꯃꯥ ꯀꯩꯊꯦꯜꯗ ꯑꯆꯧꯕ ꯊꯧꯔꯝ ꯄꯥꯡꯊꯣꯛꯆꯈꯤ ꯆꯦꯡ ꯍꯩꯕꯒꯤ ꯊꯕꯛ ꯑꯗꯨꯗꯒꯤ ꯎꯃꯪ ꯂꯥꯏꯒꯤ ꯃꯐꯝꯁꯤꯡꯗ ꯑꯩꯈꯣꯏ ꯆꯦꯡ ꯍꯩꯕꯒꯤ ꯊꯕꯛꯁꯤ ꯄꯥꯡꯊꯣꯛꯏ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯅ 6ꯁꯨꯕ ꯐꯦꯖ ꯐꯥꯎꯕꯗ ꯌꯥꯝ ꯃꯥꯏ ꯄꯥꯛꯅ ꯑꯩꯈꯣꯏ ꯔꯥꯏꯇꯔꯁ ꯑꯣꯐ ꯃꯅꯤꯄꯨꯔꯅ ꯍꯥꯏꯔꯤꯕ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯈꯣꯡꯆꯠꯁꯤ ꯆꯪꯁꯤꯜꯂꯛꯈꯤꯕꯅꯤ ꯆꯨꯝꯃꯤ ꯃꯌꯥꯝꯅ ꯍꯥꯏ ꯀꯔꯤꯒꯤꯅꯣ ꯑꯏꯕꯁꯤꯡꯅ ꯁꯨꯃꯥꯏꯅ ꯇꯧꯔꯤꯕꯒꯤ ꯃꯔꯝꯁꯤ ꯀꯔꯤꯒꯤꯅꯣ ꯌꯥꯝ ꯍꯪꯉꯤ ꯑꯗꯨꯝ ꯍꯪꯉꯤꯕ ꯄꯨꯝꯅꯃꯛ ꯄꯥꯎꯈꯨꯝ ꯂꯩꯒꯅꯤ ꯍꯥꯏꯕꯗꯤ ꯀꯩꯁꯨ ꯂꯩꯇꯦ ꯑꯏꯕꯁꯤꯡꯅ ꯈꯨꯠꯇ ꯀꯣꯂꯣꯝ ꯄꯥꯏꯔꯒ ꯏꯕ ꯐꯖꯕ ꯋꯥꯍꯩ ꯏꯕ ꯑꯗꯨꯒ ꯃꯤꯑꯣꯏꯕꯒꯤ ꯊꯃꯣꯏꯕꯨ ꯌꯥꯀꯥꯏꯍꯟꯕ ꯉꯝꯕ ꯀꯩꯗꯧꯕ ꯄꯣꯠ ꯃꯌꯥꯝ ꯑꯃ ꯏꯕꯁꯤꯒꯤ ꯃꯊꯛꯇ ꯑꯁꯤꯒꯨꯝꯕ ꯁꯤꯔꯕ ꯂꯩꯕꯥꯛꯀꯤ ꯇꯥꯟꯐꯝ ꯑꯃꯗ ꯑꯩꯈꯣꯏ ꯑꯏꯕꯁꯤꯡꯅ ꯆꯪꯁꯤꯜꯂꯒ ꯐꯤꯖꯤꯀꯦꯜꯂꯤ ꯌꯥꯎꯕꯗꯤ ꯀꯔꯤ ꯀꯥꯏꯕ ꯂꯩ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯄꯥꯎꯈꯨꯝ ꯑꯃꯁꯨꯡ ꯋꯥꯍꯪꯒ ꯄꯨꯟꯕ ꯄꯥꯎꯈꯨꯝ ꯀꯔꯤ ꯀꯥꯏꯕ ꯂꯩ ꯃꯁꯤ ꯌꯥꯎꯐꯝ ꯊꯣꯛꯇꯕ꯭ꯔꯥ ꯍꯥꯏꯔꯤꯕ ꯄꯣꯠ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗ ꯐꯥꯎꯔꯤꯕ ꯏꯃꯥ ꯂꯩꯕꯥꯛ ꯅꯨꯡꯁꯤꯕꯒꯤ ꯐꯥꯎꯔꯤꯕ ꯏꯍꯨꯜ ꯄꯨꯝꯅꯃꯛ ꯑꯁꯤ ꯑꯩꯈꯣꯏꯅ ꯉꯝꯖꯕ ꯊꯧꯗꯥꯡ ꯈꯔꯗꯪ ꯄꯥꯡꯊꯣꯛꯆꯕ ꯑꯁꯤ ꯏꯃꯥ ꯂꯩꯕꯥꯛ ꯑꯁꯤꯅ ꯑꯩꯈꯣꯏꯗ ꯏꯃꯥ ꯂꯩꯕꯥꯛꯀꯤ ꯂꯃꯟ ꯁꯤꯡꯅꯅꯕꯒꯤ ꯉꯝꯖꯕ ꯈꯔꯗꯪ ꯇꯧꯅꯕꯒꯤ ꯇꯥꯟꯖꯥ ꯑꯃ ꯄꯤꯕꯤꯔꯕꯅꯤ ꯍꯥꯏꯅꯗꯤ ꯑꯩꯈꯣꯏꯅ ꯑꯗꯨꯃꯥꯏꯅ ꯂꯧꯖꯕꯅꯤ ꯃꯁꯤꯅꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯆꯪꯁꯤꯟꯖꯔꯛꯄ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤ ꯑꯩꯈꯣꯏ ꯇꯣꯉꯥꯟꯕ ꯊꯧꯔꯝ ꯑꯃꯈꯛꯀ ꯑꯩꯈꯣꯏ ꯆꯪꯁꯤꯟꯖꯔꯤ ꯃꯗꯨ ꯑꯩ ꯑꯅꯤꯁꯨꯕ ꯔꯥꯎꯟꯗ ꯑꯩ ꯍꯥꯏꯖꯒꯦ ꯑꯗꯨꯅ ꯔꯥꯏꯇꯔꯁ ꯑꯣꯐ ꯃꯅꯤꯄꯨꯔ ꯀꯔꯤꯁꯨ ꯅꯠꯇꯦ ꯍꯥꯏꯕꯗꯤ ꯁꯪꯁꯊꯥꯟ ꯑꯃ ꯑꯣꯏꯅ ꯂꯩꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯂꯩꯕꯥꯛꯀꯤ ꯁꯤꯔꯕ ꯇꯥꯟꯐꯝꯁꯤꯡꯗ ꯏꯕꯁꯤꯡ ꯑꯁꯤꯅ ꯑꯩꯈꯣꯏ ꯀꯣꯂꯣꯝ ꯄꯥꯏꯔꯒ ꯑꯗꯨꯃꯛ ꯏꯗꯨꯅ ꯂꯩꯒꯗꯕꯅꯤ ꯍꯥꯏꯕ ꯄꯣꯠꯁꯤꯃꯗꯤ ꯔꯥꯏꯇꯔꯁ ꯑꯣꯐ ꯃꯅꯤꯄꯨꯔꯅ ꯈꯟꯖꯗꯦ ꯔꯥꯏꯇꯔꯁ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ ꯊꯧꯃꯤꯁꯤꯡꯅ ꯈꯟꯖꯔꯤꯕꯗꯤ ꯑꯩꯈꯣꯏ ꯐꯤꯜꯗ ꯆꯪꯁꯤꯟꯕ ꯇꯥꯏ ꯑꯩꯈꯣꯏ ꯊꯦꯡꯅꯕ ꯇꯥꯏ ꯑꯗꯨꯒ ꯃꯤꯌꯥꯝꯒ ꯂꯣꯏꯅꯅ ꯆꯪꯃꯤꯟꯅꯕ ꯇꯥꯏ ꯑꯏꯕꯁꯤꯡ ꯑꯁꯦ ꯁꯃꯥꯖ ꯑꯁꯤꯒꯤ ꯌꯥꯝꯅ ꯊꯥꯗꯣꯛꯅꯕ ꯌꯥꯗꯕ ꯑꯗꯨꯒꯨꯝꯕ ꯁꯔꯨꯛ ꯑꯃꯅꯤ ꯍꯥꯏꯕ ꯄꯣꯠ ꯑꯁꯦ ꯊꯕꯛ ꯑꯣꯏꯅ ꯑꯣꯟꯊꯣꯛꯄ ꯇꯥꯏ ꯍꯥꯏꯕ ꯄꯣꯠ ꯑꯁꯤꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯑꯩꯈꯣꯏꯗ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯆꯦꯠꯅ ꯂꯩꯖꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯍꯥꯏꯔꯤꯕ ꯃꯤꯠꯌꯦꯡ ꯑꯁꯤꯒꯤ ꯃꯈꯥꯗ ꯑꯩꯈꯣꯏꯅ ꯔꯥꯏꯇꯔꯁ ꯑꯣꯐ ꯃꯅꯤꯄꯨꯔ ꯍꯥꯏꯕꯁꯤ ꯁꯦꯝꯖꯔꯒ ꯉꯁꯤ ꯐꯥꯎꯕꯗ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯊꯕꯛꯁꯦ ꯆꯪꯁꯤꯟꯖꯔꯛꯄꯅꯤ ꯋꯥꯐꯝꯁꯦ ꯑꯩ ꯑꯍꯥꯟꯕꯒꯤ ꯑꯣꯏꯅ ꯊꯝꯖꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯣꯖꯥ ꯑꯩꯈꯣꯏ ꯁꯨꯝ ꯉꯁꯥꯏꯗꯒꯤ ꯑꯩꯈꯣꯏ ꯌꯥꯝ ꯃꯨꯟꯅ ꯑꯣꯖꯥꯒꯤ ꯀꯩꯅꯣꯗꯣ ꯄꯥꯎꯗꯝ ꯍꯥꯏꯇꯥꯔꯦ ꯇꯥꯖꯕꯅ ꯑꯩꯈꯣꯏ ꯈꯔꯗꯤ ꯈꯪꯖꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯁꯨꯝ ꯆꯨꯝꯅꯒꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯀꯩꯅꯣꯗ ꯅ꯭ꯌꯨꯁꯄꯦꯄꯔꯗ ꯅꯠꯇ꯭ꯔꯒꯅ ꯇꯤꯚꯤꯗ ꯑꯩꯈꯣꯏ ꯀꯩꯅꯣ ꯑꯣꯏꯅꯗꯤ ꯁꯨꯝ ꯇꯥꯖꯈꯤꯕ ꯂꯩꯔꯦ ꯄꯥꯎ ꯑꯣꯏꯅ ꯅꯠꯇ꯭ꯔꯒꯅ ꯈꯔ ꯀꯩꯅꯣ ꯑꯣꯏꯅꯗꯤ ꯑꯦꯅꯥꯎꯟꯁ ꯇꯧꯕ ꯑꯣꯏꯅꯗꯤ ꯎꯕ ꯑꯗꯨ ꯑꯣꯖꯥꯅ ꯉꯁꯤ ꯄꯔꯤꯡ ꯆꯨꯝꯅ ꯃꯔꯤꯛ ꯆꯨꯝꯅ ꯍꯥꯏꯕꯤꯕꯁꯤꯗ ꯑꯩꯈꯣꯏꯁꯨ ꯍꯦꯟꯅ ꯊꯋꯥꯏ ꯌꯥꯎꯖꯕ ꯀꯩꯅꯣ ꯇꯧꯕꯗꯨ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯉꯁꯥꯏ ꯑꯣꯖꯥꯅꯁꯨ ꯄꯟꯕꯗ ꯌꯥꯎꯕꯗꯨꯅꯤ ꯃꯄꯥꯟꯗ ꯂꯩꯕ ꯑꯣꯏꯔꯒꯁꯨ ꯑꯩꯈꯣꯏ ꯉꯁꯥꯏꯒꯤ ꯋꯥꯈꯜꯂꯣꯟꯗ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯅꯨꯡꯗꯗꯤ ꯃꯅꯤꯄꯨꯔꯁꯦ ꯑꯩꯈꯣꯏ ꯊꯥꯗꯣꯛꯄ ꯉꯝꯗꯦ ꯑꯃꯁꯨꯡ ꯌꯥꯔꯤꯉꯩꯗꯤ ꯑꯩꯈꯣꯏ ꯃꯇꯦꯡ ꯄꯥꯡꯅꯕ ꯍꯣꯠꯅꯖꯩ ꯑꯩꯈꯣꯏꯅ ꯉꯝꯖꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯃꯇꯝꯁꯨ ꯈꯔ ꯀꯩꯅꯣ ꯇꯧꯕꯅꯤꯅ ꯑꯣꯖꯥꯒꯤ ꯀꯩꯅꯣꯁꯤ ꯑꯩꯈꯣꯏ ꯃꯊꯪꯗꯁꯨ ꯇꯥꯕꯤꯅꯔꯁꯤ ꯑꯗꯨ ꯃꯊꯪꯗ ꯑꯩꯈꯣꯏ ꯑꯣꯖꯥ ꯕꯤꯔꯣꯂꯥꯒꯤ ꯀꯩꯅꯣꯁꯤ something wrong ꯃꯥ ꯀꯩꯅꯣ ꯑꯣꯖꯥꯒꯤ ꯀꯩꯅꯣꯁꯤ ꯈꯔ ꯍꯧꯖꯤꯛ ꯑꯣꯀꯦ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯀꯩꯅꯣ ꯇꯧꯔꯁꯤ ꯑꯩꯈꯣꯏ ꯑꯣꯖꯥ ꯇꯣꯟꯕꯥꯎꯕ ꯑꯣꯏꯅ ꯂꯥꯛꯑꯒꯦ ꯑꯃꯦꯔꯤꯀꯥꯗ ꯂꯩꯕ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤ ꯃꯔꯛ ꯑꯁꯤꯗ ꯋꯥ ꯑꯃꯇꯪ ꯍꯥꯏꯕꯤꯌꯨ ꯍꯥꯏꯖꯍꯧꯒꯦ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯨꯗꯤꯑꯣꯗ ꯉꯁꯤ ꯑꯃꯨꯛꯀ ꯆꯪꯕꯤꯔꯛꯑꯦ ꯑꯩꯈꯣꯏꯒꯤ ꯅ꯭ꯌꯨꯌꯣꯔꯛꯇ ꯂꯩꯕꯤꯕ ꯀꯩꯅꯣꯒꯤ ꯃꯅꯤꯄꯨꯔꯤ ꯃꯤꯔꯣꯔꯒꯤ ꯑꯦꯗꯤꯇꯣꯔ ꯄꯦꯅꯦꯜꯒꯤ ꯃꯦꯝꯕꯔ ꯑꯣꯏꯔꯤꯕ ꯀꯣꯕꯤ ꯑꯣꯄꯨ ꯃꯨꯇꯨꯝ ꯑꯣꯄꯨ ꯀꯣꯕꯤ ꯃꯨꯇꯨꯝ ꯑꯣꯄꯨ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ 5th anniversary ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯆꯔꯤꯀꯣ
Okay, Masang opo, wahai khara habiro doidi yam matang si lauraga mating. masangda akhoi studio amugda oja kanodagi Tripura gi oja CJ Molina su leijare oja busu taramna okchari amasung nungai Doidi kanoni asina koi loidam tombini. oja loidam tambi oja loidam tambi bu ngakpi oja loidam tambi ei sharam report ni oja bu taramna okchari koi studio da lakchari oja da Opugi wahai khara taras. opugi wahai khara mutabina Jadi memang pun mengkung asyik mifam sida tersinglah hai waga Manipur amasung Agotala omdegi can participate to bidai ba apogi ojaro shingu nulukchana khramjari memang pun amasung apogi niyoki apogi mama apu usu mama tonu usu khramjari ngasi memang pun na kena tahu lah matam khaidong na se jawbi re ibang asigi apogi chehi manga subi anniversary sida mapum phan be tamakta me apuno discussion kenama to wi sida me apuno participate to be tamakta agi apoi me magai de gam khna me apuno pucha gacheri thank you Okay, masang de doidi akhoi sum kano da koi ko jatun wa budala si mahak ko ba warol khajing thamina ba ningsing jari. Hello. Tari oja. Habiyo. oja hedu Kuki yamna singthaningai oiba ningsingningai oigadoriba oiriba kuki Manipuri Mirror hariba literary organization asigi manga suba mapo kumongi ngasigi mapung pharaba oram sida yana hanboina Manipur dagi kuki oja Virendrajit Nauremgi maman leiraba wahai singa koi mayam tamina kre yamna fajana paring chumna mapung phana yamna machatana sugaina wari libi adubu uji aina thangatraduriba lirakaduriba wari ti yam sampatna ojabi rejit ki adumna machatana sem sadana aina haiba ngamgadaba sulaite yam tena khara kha haijage ai isa hamom tonu babu adubu ai officially is tonu babu singho haidana aigi mingje asumna lei adu ai si haukiba 2022 gi October da ai New York ta lakhibani with family asida ichanupa hamom nanacha imong nupi hamomong di opi issue sing tauraga khoi punna ngasi yobo phawda leiminari ahoi su lain thogi thogjal dagi nade yektana mayamgi thogalloyona adum mayamga ipuruki angamba mateng tawbu yaba thawdang pangthokpa yaba pangthokpa ngamnanaba mayam amaga punsinaraga tanaraga pangthoknaba honajage haibagi wakhalda leijari aduga mayamna soidana taningamgani khangingmane khanjei New York ta Manipuri haibadi aikoi mitei singse karamaina tawna leiriba America harisi Manipur natraga Bangladesh Asia dagi khara thapna lapna leikhaba lamdam ama oibanina karamaina leirino mitegi chakcha inat na chingba ngaklibra karamaina tawbano pangkhan khanbiramba yai adu aisu khalambani America da isa sing leiriba karamaina leiriba haibse jam khalami adu aikoina 2022 da America da haibdi New York da
ꯂꯥꯛꯂꯕꯒꯤ ꯃꯇꯨꯡꯗꯗꯤ ꯑꯩꯈꯣꯏꯅ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯂꯩꯔꯤꯕ ꯃꯤꯇꯩ ꯏꯄꯥ ꯏꯆꯥ ꯏꯆꯤꯟ ꯏꯅꯥꯎ ꯂꯩꯔꯤꯁꯤꯡ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯏꯄꯥ ꯏꯆꯥ ꯂꯩꯔꯤꯕ ꯃꯌꯥꯝꯒ ꯊꯣꯏꯗꯣꯛꯄ ꯈꯦꯠꯅꯕ ꯂꯩꯇꯦ ꯑꯗꯨꯕꯨ ꯈꯦꯠꯅꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡ ꯅꯨꯡꯁꯤꯠꯇꯒꯤ ꯍꯧꯅ ꯈꯔꯗꯤ ꯑꯗꯨꯝ ꯈꯦꯠꯅꯕ ꯍꯧꯔꯦ ꯃꯅꯤꯄꯨꯔꯗ ꯑꯦꯁꯤꯌꯥꯗ ꯅꯨꯃꯤꯠ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯑꯁꯣꯝꯗ ꯅꯨꯃꯤꯠ ꯇꯥꯔꯛꯄ ꯃꯇꯝ ꯑꯣꯏ ꯈꯦꯠꯅꯕꯁꯤ ꯑꯏꯪ ꯑꯁꯥꯗ ꯑꯃꯨꯛ ꯈꯦꯠꯅꯔꯦ ꯑꯁꯨꯝꯅ ꯃꯌꯥꯝꯅ ꯈꯦꯠꯅꯩ ꯃꯔꯝ ꯑꯗꯨꯅ ꯃꯤꯇꯩꯁꯤꯡꯁꯤ ꯅ꯭ꯌꯨ ꯌꯣꯔꯛꯇ ꯂꯩꯔꯤꯕꯁꯤ ꯑꯃꯒ ꯑꯃꯒ ꯌꯨꯝ ꯑꯃꯒ ꯑꯩꯈꯣꯏꯒꯤ ꯑꯦꯁꯤꯌꯥꯗ ꯏꯟꯗꯤꯌꯥꯗ ꯃꯅꯤꯄꯨꯔꯗ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯂꯩꯀꯥꯏ ꯂꯩꯀꯥꯏ ꯁꯥꯒꯩ ꯀꯌꯥꯇꯪ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕꯗꯣ ꯃꯗꯨꯒꯤꯁꯨ ꯈꯤꯇꯪ ꯑꯣꯟꯅ ꯇꯩꯅꯕ ꯑꯣꯏꯅ ꯊꯣꯛꯏ ꯌꯨꯝ ꯂꯩꯅꯔꯤꯕꯁꯤꯡ ꯃꯥꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯕ ꯃꯐꯝꯗ ꯔꯦꯟꯇ ꯂꯩꯕ ꯅꯠꯇ꯭ꯔꯒ ꯃꯁꯥꯒꯤ ꯌꯨꯝ ꯂꯩꯔꯒ ꯂꯩꯕ ꯑꯗꯨꯁꯤꯡꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯌꯥꯝ ꯄꯨꯟꯅ ꯂꯩꯀꯥꯏ ꯑꯃꯗ ꯇꯥꯃꯤꯟꯅꯕ ꯍꯥꯏꯕꯗꯣ ꯃꯗꯨ ꯈꯤꯇꯪ ꯑꯣꯏꯗ꯭ꯔꯦ ꯃꯁꯤ ꯀꯅꯥꯗꯥꯗ ꯂꯩꯔꯤꯕ ꯑꯇꯣꯞꯄ ꯌꯨꯔꯣꯞꯇ ꯂꯩꯔꯤꯕ ꯃꯈꯣꯏꯁꯤꯡꯁꯨ ꯑꯗꯨꯒꯨꯝꯅ ꯂꯩꯕ ꯉꯥꯛꯇꯅꯤ ꯃꯅꯤꯄꯨꯔꯗ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯑꯁꯥꯝꯗ ꯇ꯭ꯔꯤꯄꯨꯔꯥꯗ ꯂꯩꯀꯥꯏ ꯄꯔꯦꯡ ꯅꯥꯏꯅ ꯃꯤꯇꯩ ꯉꯥꯛꯇ ꯃꯤꯇꯩꯂꯣꯟ ꯅꯠꯇꯅ ꯑꯇꯣꯞꯄ ꯂꯣꯟ ꯑꯃ ꯆꯪꯕꯒꯤ ꯉꯥꯡꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯩꯇꯕ ꯃꯤꯔꯣꯟ ꯉꯥꯡꯅꯗꯕ ꯃꯤꯒꯤ ꯃꯅꯥꯛꯁꯨ ꯆꯠꯇꯕ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯣ ꯁꯤꯗꯗꯤ ꯈꯤꯇꯪꯗꯤ ꯑꯣꯟꯅꯔꯦ ꯑꯗꯨꯕꯨ ꯌꯨꯝꯗ ꯂꯥꯛꯑꯒꯗꯤ ꯑꯩꯈꯣꯏꯒꯤ ꯄꯣꯛꯅꯐꯝ ꯂꯝꯗꯝ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯃꯤꯇꯩꯁꯤꯡꯅ ꯂꯩꯔꯤꯕꯗꯣ ꯃꯤꯇꯩ ꯌꯨꯝꯖꯥꯎ ꯃꯤꯇꯩꯒꯤ ꯌꯨꯝꯁꯥꯔꯣꯟ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯩꯕꯗꯨ ꯑꯗꯨꯃꯒ ꯈꯤꯇꯪ ꯈꯦꯠꯅꯔꯦ ꯑꯗꯨꯕꯨ ꯌꯨꯝꯗ ꯆꯪꯉꯛꯑꯒ ꯌꯨꯝꯗ ꯑꯩꯈꯣꯏꯒꯤ ꯌꯨꯝꯂꯥꯏ ꯂꯥꯠꯄ ꯈꯨꯔꯝꯕ ꯑꯌꯨꯛꯀꯤ ꯌꯨꯝꯂꯥꯏ ꯈꯨꯔꯝꯕ ꯆꯠꯂꯝꯗꯥꯏ ꯊꯣꯛꯂꯝꯗꯥꯏꯗ ꯌꯨꯝꯂꯥꯏ ꯈꯨꯔꯝꯃꯒ ꯊꯣꯛꯄ ꯑꯗꯨꯁꯤꯡꯗꯣ ꯁꯤꯗꯁꯨ ꯑꯗꯨꯝ ꯆꯠꯅꯩ ꯅ꯭ꯌꯨ ꯌꯣꯔꯛꯇꯁꯨ ꯑꯌꯥꯝꯕꯅ ꯂꯣꯏꯅ ꯂꯥꯏ ꯈꯨꯔꯝꯃꯤ ꯃꯥꯒꯤ ꯊꯣꯛꯄ ꯑꯗꯣ ꯊꯣꯏꯗꯣꯛꯄ ꯀꯩꯅꯣ ꯇꯧꯗꯦ ꯌꯥꯝ ꯈꯦꯠꯅꯕ ꯂꯥꯏꯅꯤꯡꯒꯤ ꯃꯇꯥꯡꯗꯗꯤ ꯊꯣꯏꯅ ꯂꯩꯇꯦ ꯍꯥꯏꯕꯕꯨ ꯍꯧꯖꯤꯛ ꯁꯅꯥꯃꯍꯤ ꯂꯥꯏꯅꯤꯡ ꯆꯠꯄ ꯒꯧꯔ ꯆꯠꯄ ꯈꯦꯠꯅꯕꯗ ꯑꯅꯤꯗꯨ ꯈꯔ ꯈꯦꯠꯅꯩ ꯋꯦꯔꯦꯁ ꯑꯩꯈꯣꯏꯒꯤ ꯌꯨꯝꯂꯥꯏ ꯂꯥꯠꯄ ꯌꯨꯝꯂꯥꯏ ꯈꯨꯔꯝꯕ ꯆꯠꯂꯝꯗꯥꯏ ꯈꯣꯠꯂꯝꯗꯥꯏꯗ ꯈꯨꯔꯝꯃꯒ ꯊꯣꯛꯄ ꯑꯗꯨꯒꯤ ꯀꯅꯥꯒꯨꯝꯕ ꯃꯔꯨꯞ ꯃꯄꯤꯖꯥꯅ ꯑꯩꯉꯣꯟꯗ ꯍꯪꯉꯛꯄ ꯌꯥꯎꯏ ꯑꯃꯦꯔꯤꯀꯥꯗ ꯃꯤꯇꯩꯒꯤ ꯆꯤꯟꯖꯥꯛ ꯆꯥꯕ ꯐꯪꯕ꯭ꯔꯥ ꯈꯣꯠꯄ꯭ꯔꯥ ꯀꯥꯏꯅ ꯍꯪꯉꯛꯄ ꯌꯥꯎꯏ ꯑꯗꯨ ꯑꯩꯅ ꯍꯥꯏ ꯂꯣꯏꯅ ꯐꯪꯉꯤ ꯁꯤꯗ ꯐꯪꯗꯕ ꯊꯣꯏꯗꯣꯛꯅ ꯂꯩꯇꯦ ꯑꯌꯥꯝꯕ ꯂꯣꯏꯅ ꯐꯪꯉꯤ ꯑꯗꯣ ꯑꯩꯅ ꯍꯥꯏꯖꯟꯕꯁꯨ ꯅꯠꯇꯦ ꯑꯁꯤꯗ ꯅ꯭ꯌꯨ ꯌꯣꯔꯛꯇ ꯃꯤꯇꯩꯁꯤ ꯑꯩꯅ ꯆꯥꯎꯔꯥꯛꯄ ꯑꯃ ꯃꯁꯤꯡ ꯊꯤꯕꯗ ꯑꯃꯦꯔꯤꯀꯥꯗ ꯕꯪꯒ꯭ꯂꯥꯗꯦꯁꯇꯒꯤ ꯂꯥꯛꯄ ꯃꯤꯇꯩꯁꯤꯡꯁꯤ ꯆꯥꯎꯔꯥꯛꯅ ꯃꯤ 100 ꯍꯥꯏꯅ ꯂꯧꯕ ꯌꯥꯔꯦ ꯑꯉꯥꯡꯁꯤꯡ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯨꯗꯦꯟ ꯚꯤꯁꯥꯗ ꯂꯥꯛꯄ ꯑꯗꯨꯁꯤꯡꯗꯨꯒ ꯄꯥꯔꯒꯗꯤ 100 ꯅꯠꯇ꯭ꯔꯒ 100 ꯈꯤꯇꯪ ꯑꯦꯛꯁꯤꯠ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯑꯗꯨꯋꯥꯏꯗꯨꯗ ꯂꯩ ꯑꯩ ꯑꯦꯀꯨꯔꯦꯠ ꯑꯣꯏꯅ ꯁꯥꯇ꯭ꯔꯁꯤꯡ ꯃꯍꯩꯔꯣꯏꯁꯤꯡꯒꯗꯤ ꯇꯥꯟꯅꯔꯨꯕ ꯍꯪꯅꯔꯨꯕꯗꯤ ꯂꯩꯇꯦ ꯑꯗꯣ ꯍꯧꯖꯤꯛ ꯃꯩꯇꯩꯁꯤꯡ ꯊꯥꯞꯅ ꯂꯩꯔꯒꯁꯨ ꯑꯗꯨꯒ ꯌꯥꯝ ꯏꯪꯕ ꯃꯇꯝ ꯑꯣꯏꯕꯅꯁꯨ ꯃꯌꯥꯝꯁꯦ ꯄꯨꯟꯕꯒꯤ ꯈꯨꯗꯣꯡꯆꯥꯕ खितंग लेते याम का हेन इंगबनीना अखोइना इंगधमगी चही अमदा था तरे निपान सिदी अदुम युमदा हेमबदब थबक्ति थोकनरगा माई गाड़ी दा चलगा गाड़ी दा हंजलागा युम इमुंग मनुंगदा लेबा अदुंग अक्तनी अदुगा सामारगी मतमदा मितै सिंग 2001 गी अदुआइदगी अइना पाव हंगबदा 2001 गी दुआइदगिना अखोइगी मितै मे आए अखोइगी कनो अखोइगी मितैगी निंगोन चाकौबा
ningon chakuba si 2001 nante 2004 dagi mitei gi ningon chakuba si asida hore aduga akoina 2022 da labai matungda ai 22 3 4 5 ai marirak ningon chakuba jaujare yam phajana akoigi leiriba jinao piba singna Silangaga imai ben ningon sing mayam dubu punna chamina thamina raga firon tamba khotpa akoi Bangladesh da Manipur da ariba singna yamna chauna pochai tamba adugi chanabi dudi America da laitri yamna henjanna mina pu thanga moidabagi yam chauna pot tamba khotpa dudi leite adubu firon khara ngamjaba inatki hongna bini haidana akoigi kari thadano akoigi ningon chakuba se Yang gini ni panda. yangai ni panba ase adum chahi kudiki latana pangthoi aduga samargi aina nasai lijaramba ingba khitang pharakpa akoigi samar se changkalakpa tha hum mari mo akoigi mitei mayam se mapanda khitang thokpado nungaira banina mapanda thoga parta punpham se magi yum amada chatlaga mayam se punna phambachu chandabanina park to oina mayam se phaminei aduga asidagi koigi western culture marata lukhi danaba adudagi ngakthokpa yanaba aikoigi mitei khitang thawai yawba inat punungsiba tungni khanba isa inaw sing mayamna organize tawraga chahi khudingi samar lakpada nomaijing khudingi park ta pullaga mitei mayek tambiba angang harisi college tamba satra phau yaure makoina mitei mayek tamise aduga pi ba angang dagina adum hore hariba tha humari summer vacation school ju lepa matam asida nomi khudingi di ngamdre nomaijing khudingi akoigi chuti leiba nomi asida singthaningai amana ayuktagi numit jungbagi dwai-dagi thonarapasina nungdang gi charaga hanjanbini ado 2 times park toina chare aduga aikoigi cha hinjang mathen china yen thoknaraga kanana kari mathen purakani haibasingdo phaunaraga manage tawriba committee gi secretary president makhoi yen thoknaraga madu singdo pukhalaga mayam wari watai sanaba likon sanaba aduga mitei mayek tamba sisingsi pangthoi yam phajana tawi aduga mayam su yam phajana thawai yauna tha hum khaktang mari khaktang sabagi tanjadu leibanina hariba tha hum mari se nomaijing amata lattana madu chang naina adum chathai aduga aikoigi nasai oja Birendrajit na libi hibada aikoigi New York or America da leiba isinau sing mayamna Manipur da akoigi laibak thiba thodok May gi 2023 gi May gi date ahum dagina horakhiba irang aduga oiriba phibam do karamaina makoi leirangmani anono wana leiramani habdi makhoina waribeto thabna leiraga mayamjina anthongno waramani da kari tawba jai
हाइबसी थंगना थंगना पाउसी ताबगा मयामजी नुंगाइतदना फमना तानरगा करी तौब जाय हाइबसीदा मयामसी सेन थुम खाइगतलगा ओजा बीरेंद्रना नसाई बीरेंद्रजीना पनबिगिबा हमम नानाचा हाइबदु इचानुपा तोमबनी अदो माना हुजी हुजी सेक्रेटरी अखोगी नॉर्थ अमेरिकन मणिपुरी सोसाइटी की बांग्लादेश मणिपुरी सोसाइटी की माना सेक्रेटरी ओनसु पुई हुजिकसु पुरी अदुना मखोइना तानाबा वारी वताई सिनबा खोटबा सिंदो अखोई लोइना कनो तवी अदुगो ओजाना लीबदसु लोइना पनबिखरे अखोई ओजा अखोइना दोंदा अखोगी वारिबा मयाम लांजेनना रिलीफ कैम्प लेरिबा मयाम की तमा खोना बिरिबा अदुगी तमक्ता अखोइना अरापदगी न्यूयॉर्क ता लेरिबा अमेरिका की अखोगी स्टेट क्या तंगदा जोजाइना जोथोना लेरिबा मयाम के महूत सिलगा ओजा खोइ मयामना पांथोक पिग्रिबा तौगिरिबा मयाम दुबु अखोइना तौगिमंग खंबा थागतबा फोंदोकचरी अदुगा याम जांगना होजिकी डिस्प्लेस पीपल अखोगी मितै सिंग लांजेनना लेरिबा रिलीफ कैम्प लेरिबा मयाम होजिकसु लेरिबसे गवर्नमेंटना मयाम अमा तौई हाइबा अखोगी निंग थुंगदबदी मयाम लेरमनी अवाटपगी अवाटप ngakतनी अदो होजिकसु ओजा होइना अनकपदा लेबनिना ओजा होइना फजनबा करमाइन तौबा याबा ओजा होइदा तौबिन चेनबिनबा नोमबिनबा अमुसवना अरापदा लेरिबा मयामगी माइकैदगी ओजा होइदा नोलुकना निंगसिंगरी अदुगा अखोगी न्यूयॉर्क ता लेरिबा अमेरिका की स्टेट क्या तंगा लेरिबा सिंगी पुनमक नत्रगसु पुंग इसई जगोइदा नाटकी ओइबा अखोगी थबकसिंगदा पुनमकनदी लोइनदी पुंग इसईदा हैनबदी नते अदुबु अदु ओरगसु मिथै खुदिमक अंगांग पिसपिंगना अंगांग ओइना पोगलाबगी खरा मतुंगददी अखोगी ताइडिंग आना मकुट कोलहन्ना सानबा अंगांग लक्नबा तो अदुगी वखलोंदो असिदा लेबा अंगांग सिंचु पीबा अंगांग सिंगदगी करिदगी जगोई सानिंगबगी जगोई साहनिंगबा मपा ममा ओइबसिंग मपु मबो ओइबसिंगी अदुगी वखनसिंगदो लोइना लेनै मरम अदुना असैसिदा निंगोन चाकौबा लापा थौरमदा अखोगी जगोईगुंबा इसैगुंबा अदुम फजना मपुंग फाना पांगथुई ओजागोइनसु खंबिरंगमनी असिदा लाइरेंजम जगन्नाथ हाइबा अमा अखोगी इचासिंग अमा लई महाक मणिपुर यूनिवर्सिटी दगी पुंग तमलखिबनी अदुना महाकना पुंग जैदना अदुगा नुपी मचा मौ ओइबा कया तंगसु मसाना हानदगी बांग्लादेश तगी जगोई तमकबा हैरकबा इसै तमलकबा हैरकबा मखोई सिंगदुना सिदलागा अखोई प्रोग्राम कया तंगदा मितै की प्रोग्राम नतबा अतोपगी प्रोग्राम दसु सिगगी लोकल प्रोग्राम दसु मखोई पार्टिसिपेशन तवी मपुंग फाना अखोई मितै की नाट मितै की इसै जगोई मखोइनसु रिप्रेजेंट तौरी हुजि फाउदा अदो मथंगदा हुजि लाकदबा मतमदसु अखोगी हौरैबा अंगांगसिंगदा अखोगी पुंग इसै जगोई करमाइन तौरगा फजहनबा जाय हाइबदो अहनसिंग ओइबसिंगना ममा पा ओइबसिंगना अंगांगसिंगदा तंबीबा साहनबा पार्टिसिपेशन तौहनबा अखोई चाकौब निंगोन चाकौबना चिंगबा अतो अतोपा प्रोग्राम सिंगदा अदुगा मरु ओइना बर्थडे असिगा बर्थडे सी अयामबगी बर्थडे सी ऑब्जर्व तौई हाइबि
aduna partida jagoi saba khotpa ke kakbaga loinana adusu tawdabada te asum tawi aduga hoji akoina wakhal ama khalli ai samangna yam phajana seriously khanjabate asini mitei singje manipur india gi state assam na chingba tripura bangladesh hariba sing myanmar da sukhara lei mitei sing adu singse akhoigi population se missing se yamna hengalapagi mahutta ahoi tatharapagi mami se kari hani malemgi mitei taba mafam khudimakta hanthana ujai adu akoina missing si New York ta li yamanji Bangladesh ta kana bu mari mata thokpa adugumba hak oiba purakpa yaba lawful oina legally purakpa yaba sing purakna ba akoi khanai yamhanning badagi adu yamhanning si aikoina America da leibanina America da mitei masing yamhanning baduni adu Manipur da leibana Manipur da mitei gi masing yamhanning ngani Bangladesh da leibana Bangladesh ki mising yamhanning ngani masi loina asigi wakhalon China si angbirang manai khalli masidagi akoi karmain tawraga akoi masi malemda survive tawba yagatagi ta mitei se karmain tawraga survive tawba hinganba tung koina lehenba yani haiba wakhan sima mayam matang chana matamda khanabada saru yabinaba khanabiu haiba wahai sima thamjage aduga oja Birendra Jit na chingba ngasi akoigi live program tabiriba jengbiriba khudimaki meng chingsinjari ai isama Bangladesh tagini aina saisomo panjare adu aidi huji yumda Bangladesh ki yumda chauba memorial akoi ipagi maming chauba kawi aduna chauba memorial Manipuri intellectual property museum haidana museum ama tawjai asida Manipuri or mitei tagi nat ki oiba pochang sing thami maramaduna atopa community gi pochai thamde maramaduna as a global first community based museum ni ana mayamna singthabi ahi singna akoigi Bangladesh ki kanugi intellectual copyrights ki Kabi Muhammad Nurullah Bangla Academy ki DG oibiramba handakti chakhiba chahida retired oire do mahna maki speech da mana akoigi museum gi inauguration tawba 2007 the mana wangang bada global first community based museum ne na mana hibi aduna ina sila wafama se thangachabadi mitei gi ari bapot kana gumbagi khangna chanaba mari mata gi manakta anakpada khangna chanabada leiragadi akoigi tungi generation gi damakta museum sida aikona preserve tawba yanaba mayamna mateng pangpinaba mayamda ina nolukna ningsingjari aikoigi mayamgi mitei gi oiba saktak nanaba aikoigi khudong chaba ma museum sidagi akoi atopa maigidagi khudong chaba launaba honaba aduna itop-tope aduga akoigi malemda mitei akoise adugumba community amakakni haibado museum gi through da aikona saktakpagi khudong chaba se laumina si aduna mayamna mateng pochang mateng pangbiraknaba ariba pot karigumbada pangbiragadi ana mayamda ina sinan sigin holuko haijima thamjari ataidi atai kariyana kan tawni aikoigi
ओजा ओजा बीरेंद्रजीतना मरुओना अखोगी वरिसिंग लोइना जाउखरे अदु अमखक्तंग आइना रोइबदा अखोगी हौकिबा 2023 की जून की डेट कुनमाथोय दा UN ऑफिस न्यूयॉर्क ता असिदा अखोइना न्यूयॉर्क ता लेबा मैम कोई खरा सराउंड मी कुंथ्रा मो ओइरंगदरा निफु मो ओइरंगदरा मसिन काउरे अखोइ चले मतमदो आइसु हचांग खतंग नुआइतबा मतमने अदो ओरगसु इंडिया की प्राइम मिनिस्टर लाकदबा अमसुंग मणिपुर दा हुजी ओइरिबा इरांग की अवाब नंगिबा थौदोक असिगी अखोइना प्ले कार्ड पायरगा अखोइना खोंजंग अमा चंग चटकदबसे आई हचांग नुआइत्रसु ngamnaba ai participation tawni yauni chakani aidre isu chacharui yamna nuai taba pendaba aduguma thodo amani asi ngasigi manipuri mirror gi manga suba mapok kumon gi yamna maman leiraba tung koina wari na gadawriba tungi generation na wari lina gadaba फिदम नगदबा अदुगुम्बा ngasigi manga suba manipur mirror gi mapok kumon gi thoram sida akoi gi lanjena dana leiriba 2023 gi me ahum dagi akoi gi lanjena dana leiriba mayam mitai bai chai sinau mayam gi yariba makai tangdu laita base yamna jangna ohenna ba laning thokda thongni jaraga ai swaisida mayam dagi kaine da thang lagjari mayam mukram jari थागतचरी ओजा ओजा जा माइक शेंग माइक जुम हाबिरा कोइसु ओजा गा लोइना बखोइ लेरिबा मयाम मपान लमदा लेरिबा मरुओइना बांग्लादेश तगी सु लाकबा मदि मणिपुर इंडिया गी असम दगी त्रिपुरा दि लाक मयाम सुले कोइ मयाम गी वखलोन सु अदुनी ngasi phau koi tang dana leiba habadu koi su u phangjadri adu mayam gi magai dagi oina ina sum hajari sini ojana su habire koi manipur gi micham mayam si ing tapna leiba oisanu habadu nijari mathang da koi su mathang koi wareng si mayam tare wari mayam tare du hak ki potha bu oina koi kaino gi saireng amatang koi pahan si saireng amatang tabi si koi gi jiri manipur dagi lengbirakpi koi loidam tombi laisram mahaki kaino dagi saireng tabin si mayam koi kaino si loidam tombi si sum youtube ta khangde amada khangde koi yamna kaino oiba kaino ni kai hatara yamna active oiba manipuri londa saireng koi chumdagi kaino na dipa tuma ki koi bangladesh ta ali koi apti haina si ko art form oina le loidam tombi gi sound chira khana like we just want to see we sound see sigera ta wari sara yang si ya ga da yang si sigei mal adu raksu kai de you just kawai ki tawu matam de tang koi sound out ora ga di ya ni adugi sem sa si ya nungai traga na mathang kena taw doi ni kong tang yang si sound si ya ra bai na Korom jari uja. hai ta jari Tapi beroja. tari Ahan banakta da ngasegi thawu masida lengsing biriba bazasing pumaku ayagna korom jari. Aina saireng atenba saireng amakak isagi saireng amakak pathok jage. Aina yamna pamjaba saireng amani. Saireng ming TV debate. Samjinba yadraba likli machet khomlaktuna phamina halli punna chungsinadaba koksingdu yetnabadadi hanade kumhaidi nungai aina chummi mana lali ningai sandainari
ꯈꯣꯏꯖꯥꯛ ꯊꯥꯔꯤꯕ ꯅꯨꯄꯥꯗꯨꯗꯤ ꯎꯔꯒ ꯍꯔꯥꯎꯖꯩ ꯄꯦꯟꯖꯩ ꯂꯩꯔꯤꯕ ꯀ꯭ꯋꯥꯛ ꯁꯪꯒꯨ ꯀꯨꯝꯍꯩꯒꯤ ꯃꯍꯥꯎ ꯂꯧꯔꯤ ꯄꯥꯏꯁꯤꯜꯂꯛꯀꯦ ꯊꯧꯔꯥꯡꯂꯤ ꯋꯥꯡꯃꯒꯤ ꯇꯣꯔꯕꯥꯟꯗꯒꯤ ꯏꯈꯧ ꯂꯥꯡꯅ ꯉꯥꯏꯅꯔꯤ ꯆꯐꯨ ꯀꯥꯏꯔꯛꯄ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯃꯇꯥꯡ ꯑꯁꯤꯗ ꯊꯥꯒꯠꯆꯔꯤ ꯂꯣꯏꯁꯤꯟꯖꯔꯤ ꯃꯦꯗꯥꯝꯕꯨꯁꯨ ꯑꯩꯈꯣꯏ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯦꯠꯐꯣꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯑꯣꯖꯥ ꯈꯨꯁꯅꯥꯝ ꯕꯤꯔꯣꯂꯥ ꯂꯩꯔꯦ ꯑꯗꯨꯒ ꯂꯣꯏꯅꯅ ꯇ꯭ꯔꯤꯄꯨꯔꯥꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯇꯩꯃꯁꯤ ꯃꯦꯔꯤꯅꯥ ꯁꯤꯟꯍꯥꯁꯨ ꯑꯩꯈꯣꯏ ꯌꯥꯎꯅ ꯂꯩꯔꯦ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯕꯪꯒ꯭ꯂꯥꯗꯦꯁꯇꯒꯤ ꯔꯣꯁꯣꯅꯥ ꯔꯥꯕꯥꯁꯤ ꯈꯨꯠꯍꯩꯕꯝ ꯃꯍꯥꯛꯁꯨ ꯂꯩ ꯑꯗꯨ ꯑꯩꯈꯣꯏ ꯃꯊꯪ ꯑꯩꯈꯣꯏ ꯁꯩꯔꯦꯡ ꯇꯥꯅꯤ ꯑꯩꯈꯣꯏ ꯋꯥꯔꯤꯒꯤ ꯃꯔꯛꯇ ꯑꯩꯈꯣꯏ ꯁꯩꯔꯦꯡ ꯈꯔꯁꯨ ꯇꯥꯒꯅꯤ ꯑꯗꯨ ꯃꯊꯪꯗꯗꯤ ꯑꯩꯈꯣꯏ ꯑꯣꯖꯥ ꯈꯨꯁꯅꯥꯝ ꯕꯤꯔꯣꯂꯥꯗ ꯂꯥꯛꯑꯁꯤ ꯑꯣꯖꯥꯒꯤ ꯑꯣꯏꯕ ꯋꯥꯍꯩ ꯈꯔꯇꯪ ꯇꯝꯕꯤꯅꯕ ꯅꯣꯂꯨꯛꯆꯅ ꯅꯤꯡꯁꯤꯡꯖꯔꯤ ꯑꯣꯖꯥ ꯕꯤꯔꯣꯂꯥ ꯑꯍꯥꯟꯕꯃꯛꯇꯗ ꯃꯅꯤꯄꯨꯔꯤ ꯃꯦꯔꯣꯜꯒꯤ 5ꯁꯨꯕ ꯑꯦꯅꯤꯚꯔꯁꯔꯤꯁꯤꯗ ꯁꯔꯨꯛ ꯌꯥꯖꯕ ꯐꯪꯖꯕꯁꯦ ꯂꯥꯏꯕꯛ ꯐꯩ ꯍꯥꯏꯖꯔꯤ ꯑꯃꯁꯨꯡ ꯊꯥꯒꯠꯆꯔꯤ ꯃꯅꯤꯄꯨꯔ ꯃꯤꯔꯣꯟꯅ ꯑꯁꯨꯝꯅ ꯃꯇꯝ ꯃꯇꯝꯒꯤ ꯑꯣꯏꯕ ꯃꯄꯥꯟ ꯂꯝꯗ ꯂꯥꯞꯅ ꯂꯩꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯁꯤꯕꯨ ꯑꯃꯨꯛ ꯄꯨꯜꯂꯒ ꯁꯛꯈꯪ ꯃꯥꯏꯈꯪꯅꯕꯒꯤ ꯇꯥꯟꯖꯥ ꯑꯃ ꯄꯤꯕꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯊꯥꯒꯠꯆꯔꯤ ꯃꯤꯔꯣꯜꯕꯨ ꯑꯁꯨꯃꯥꯏꯅ ꯃꯤꯔꯣꯜꯁꯦ ꯃꯇꯝ ꯁꯥꯡꯅ ꯃꯤꯔꯣꯜꯒꯤ ꯃꯊꯧꯗꯥꯡꯁꯦ ꯇꯧꯅ ꯆꯠꯊꯣꯛꯑꯣꯏꯁꯅꯨ ꯍꯥꯏꯖꯔꯤ ꯑꯗꯣ ꯑꯩ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯃꯩꯇꯩ ꯅꯤꯉꯣꯜꯅꯤ ꯑꯗꯣ ꯇ꯭ꯔꯤꯄꯨꯔꯥꯗ ꯑꯩꯈꯣꯏ ꯃꯩꯇꯩꯁꯦ ꯃꯩꯇꯩ ꯅꯨꯄꯤꯁꯤꯡꯒꯤ ꯑꯣꯏꯕ ꯑꯩꯁꯦ ꯍꯧꯖꯤꯛ ꯁꯥꯍꯤꯇ꯭ꯌ ꯑꯦꯀꯥꯗꯃꯤ ꯅ꯭ꯌꯨ ꯗꯤꯜꯂꯤꯒꯤ ꯕꯣꯔꯗ ꯃꯦꯝꯕꯔ ꯑꯃꯁꯨꯅꯤ ꯑꯗꯣ ꯁꯥꯍꯤꯇ꯭ꯌ ꯃꯔꯝꯗꯤ ꯀꯣꯟꯅ ꯊꯝꯃꯁꯦ ꯍꯧꯖꯤꯛ ꯃꯩꯇꯩ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯒ ꯇ꯭ꯔꯤꯄꯨꯔꯥꯗ ꯃꯩꯇꯩ ꯅꯨꯄꯤꯒꯤ ꯀꯔꯤ ꯊꯧꯗꯥꯡ ꯀꯔꯤꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡꯗ ꯇꯦꯟꯇꯛꯄ ꯋꯥꯍꯩ ꯈꯔꯇꯪ ꯊꯝꯖꯒꯦ ꯑꯩꯁꯦ ꯇ꯭ꯔꯤꯄꯨꯔꯥꯗ ꯑꯩꯈꯣꯏ ꯃꯩꯇꯩꯁꯦ ꯌꯥꯝꯁꯨ ꯂꯥꯏꯔꯩ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯅꯨꯄꯤꯁꯤꯡꯒꯤ ꯏꯟꯀꯝ ꯁꯣꯔꯁ ꯂꯩꯇꯦ ꯊꯕꯛ ꯁꯨꯅꯤꯡꯉꯥꯏ ꯆꯠꯅꯤꯡꯉꯥꯏ ꯋꯥꯠꯂꯤ ꯑꯗꯣ ꯕꯪꯒ꯭ꯂꯥꯗꯦꯁꯁꯨ ꯆꯠꯆꯔꯦ ꯃꯅꯤꯄꯨꯔ ꯕꯪꯒ꯭ꯂꯥꯗꯦꯁ ꯑꯁꯥꯝ ꯁꯤꯒꯨꯝꯕ ꯂꯝꯗꯝꯁꯤꯡꯁꯦ ꯑꯁꯥꯝꯗ ꯈꯪꯗꯦ ꯃꯅꯤꯄꯨꯔꯒꯤ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯇ꯭ꯔꯤꯄꯨꯔꯥ ꯕꯪꯒ꯭ꯂꯥꯗꯦꯁ ꯑꯗꯩ ꯑꯁꯥꯝꯁꯤꯗꯤ ꯌꯥꯝꯈ꯭ꯔꯦ ꯈꯨꯟ ꯑꯁꯤ ꯄꯨꯝꯅꯃꯛ ꯑꯩ ꯆꯠꯄꯗ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯡꯁꯦ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯅꯠꯇꯕ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯂꯩꯔꯤꯕ ꯃꯩꯇꯩ ꯅꯨꯄꯤꯁꯤꯡꯒꯤ ꯊꯧꯗꯥꯡ ꯑꯃꯁꯨꯡ ꯑꯁꯥꯝꯗ ꯂꯩꯔꯤꯕ ꯃꯩꯇꯩ ꯅꯨꯄꯤꯁꯤꯡꯒꯤ ꯊꯧꯗꯥꯡꯁꯤꯡꯁꯦ ꯎꯔꯨꯔꯒ ꯑꯩꯒꯤ ꯊꯃꯣꯏꯗ ꯏꯊꯤꯜ ꯑꯃ ꯄꯣꯛꯏ ꯑꯩꯈꯣꯏꯅ ꯇ꯭ꯔꯤꯄꯨꯔꯥꯗ ꯂꯩꯔꯒ ꯑꯩꯈꯣꯏꯁꯦ ꯈꯔ ꯁꯣꯊꯩ ꯍꯥꯏꯕꯗꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯅꯨꯄꯤꯁꯤꯡꯁꯦ ꯌꯥꯝꯅ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯅꯤꯄꯥꯁꯤꯡꯅ ꯄꯨꯁꯜꯂꯛꯑꯒ ꯇꯆꯥꯅꯤ ꯌꯨꯝꯗ ꯑꯗꯨꯝ ꯂꯩꯅꯤ ꯑꯗꯨꯒꯤ ꯋꯥꯈꯜꯂꯣꯟꯗ ꯑꯗꯨꯝ ꯂꯩ ꯍꯧꯖꯤꯛꯐꯥꯎꯁꯨ ꯑꯗꯣ ꯑꯩꯈꯣꯏꯅꯁꯨ ꯁꯨꯅꯤꯡꯉꯥꯏ ꯆꯠꯅꯤꯡꯉꯥꯏꯒꯤꯁꯨ ꯑꯩꯈꯣꯏꯗ ꯄ꯭ꯔꯣꯚꯥꯞ ꯑꯃ ꯑꯣꯏꯕ ꯑꯗꯣ ꯑꯩꯅ ꯑꯁꯤ ꯑꯣꯏꯔꯗꯤ ꯑꯩꯈꯣꯏ ꯅꯨꯄꯤꯁꯤꯡꯁꯦ ꯄꯨꯟꯕꯒꯤ ꯇꯥꯏꯃꯤꯡꯁꯨ ꯐꯪꯗꯕ ꯑꯗꯨꯅꯗꯤ ꯀꯩꯇꯧꯁꯤꯒꯦ ꯍꯥꯏꯅ ꯑꯩꯅ ꯑꯩꯒꯤ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯑꯣꯏꯅ ꯇꯈꯦꯜꯂꯩ ꯇꯦꯡꯃꯥꯡꯂꯨꯞ ꯍꯥꯏꯅ 2012ꯇ 12ꯀꯤ ꯃꯦꯗ 12ꯀꯤ ꯇꯥꯡ 35ꯗ ꯑꯩꯅ ꯂꯤꯡꯈꯠꯈꯤ ꯀꯩꯅꯣꯒꯤ ꯇꯈꯦꯜꯂꯩꯃ ꯇꯦꯡꯃꯥꯡꯂꯨꯞ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯅꯨꯄꯤ 12 ꯈꯛꯇꯅ ꯇꯧꯔꯒ ꯑꯍꯥꯟꯕ ꯅꯨꯄꯤ 12 ꯈꯛꯅ ꯂꯨꯞꯁꯦ ꯂꯤꯡꯈꯠꯂꯦ ꯑꯗꯣ ꯑꯩꯅ ꯂꯤꯡꯈꯠꯄ ꯃꯇꯝꯁꯤꯒ ꯑꯌꯥꯝꯕ ꯃꯤꯅ ꯀꯩ ꯀꯥꯟꯅꯗꯣꯏꯃꯣ ꯀꯩꯗꯧꯗꯣꯏꯃꯣ ꯑꯗꯨꯅꯤ ꯑꯗꯥꯅꯤ ꯉꯥꯡꯅꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯋꯦ ꯑꯗꯣ ꯌꯥꯎꯔꯒꯁꯨ ꯑꯩꯒꯤ ꯏꯃꯣꯟꯗ ꯈꯟꯖꯈꯤ ꯑꯩꯅ ꯉꯁꯤ ꯂꯨꯞꯁꯦ ꯂꯤꯡꯈꯠꯂꯤꯁꯦ ꯃꯤꯌꯥꯝꯒꯤꯗꯃꯛ ꯑꯩꯅ ꯇꯥꯏꯕꯪ ꯃꯤ ꯑꯩꯈꯣꯏꯗꯤ ꯉꯁꯤ ꯄꯣꯛꯑꯦ ꯍꯌꯦꯡ ꯁꯤꯅꯤ ꯀꯅꯥꯁꯨ ꯀꯔꯤꯁꯨ ꯇꯧ ꯍꯥꯏꯕ ꯇꯝꯕ ꯉꯝꯗꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯤꯡꯉꯤꯉꯩꯗ ꯅꯨꯄꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯊꯧꯗꯥꯡꯁꯦ ꯃꯤꯌꯥꯝꯗ ꯈꯖꯤꯛꯇꯪ ꯑꯣꯏꯔꯁꯨ ꯃꯇꯦꯡ ꯄꯥꯡꯉꯝꯕ ꯈꯖꯤꯛꯇꯪ ꯑꯣꯏꯔꯁꯨ ꯇꯧꯔꯝꯕ ꯍꯥꯏꯅ ꯂꯤꯡꯈꯠꯄ ꯃꯇꯝꯁꯤꯒ ꯄꯤꯛꯅ ꯍꯧꯒꯠꯂꯦ ꯑꯩꯈꯣꯏꯒꯤ ꯈꯨꯟꯁꯤꯒꯤ ꯑꯣꯏꯅ ꯑꯩꯅ ꯂꯩꯖꯔꯤꯕ ꯇꯔꯧ ꯍꯥꯏꯔꯤꯕ ꯈꯨꯟꯁꯤꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯤꯒꯤ ꯂꯨꯍꯣꯡꯕ ꯑꯃꯁꯨꯡ ꯁꯔꯥꯙꯗ ꯆꯦꯡ ꯀꯤꯂꯣ 3 ꯄꯨꯈꯠꯁꯤ ꯍꯥꯏꯅ ꯑꯗꯣ ꯑꯗꯨꯏꯗꯤ ꯂꯥꯏꯔꯕ ꯑꯃꯒꯤ ꯁꯔꯥꯙꯒꯤ ꯈꯪꯗꯦ ꯂꯨꯍꯣꯡꯕꯒꯤ ꯈꯪꯗꯦ ꯑꯆꯥ ꯑꯊꯛꯁꯦ ꯑꯗꯨꯅ ꯃꯦꯟꯇꯦꯅꯦꯟꯁ ꯇꯧꯖꯥꯅꯤ ꯍꯥꯏꯅ ꯑꯩꯅ ꯆꯦꯡ ꯀꯤꯂꯣ 3 ꯄꯨꯈꯠꯅ ꯁꯨꯃꯥꯏꯅ ꯆꯍꯤ 4 5 6 ꯁꯨꯃꯥꯏꯅ ꯇꯧꯅ ꯑꯗꯨꯝ ꯆꯠꯈꯠꯂꯛꯑꯒ
2019 jiga aigi wakhanda ithil ma phonge haibadi kano 19 jiga akoina sahita tawrubagi maramna aise sahita gi kara manipur ga su samna banina manipur siga nupi singna ihau hogat khina nupi lan naina nupi lan tawkhibase aisu tripura sida nupi lan gi function je amatang manipur ragi guest sing pura aga function je tawjaninge aigi wakhanda sum sana leibasida aina 2019 gi December 2019 gi September da aise manipur chatle aiga aigi imanabi maga tawraga de mai nupaga khom chatlaga manipur gi oja sing tanara khonaraga menoina angonda mateng pangaki oja salam santibala oja esine tejit amasong oja buddha sangtham makoiga tanaraga kano minister karam samje pujaraga aina Tripurada nupilangi thoramje nupilange karidei hawrakibano kamaina tawbono akhoi khangdi khangde de nupilan aina dom khara khangba irabot ki matamdagi ihau sagat ki baseng tang ba khotpa wari di khara di khangaga menoina oja kano minister karam sam pujare oja netrajit pujare dei tumai tawna guest mari manga laaga nupilangi maramda moina thugaina takpirame state level gi oina Tripurada akoi Tripuragi west ki mi singe pulap pullaga akoi function je pangthoe dui mathangdagi sahi gi leptana ai nupilan gi thoram je pangthokna chasei matamdo go sovenar ma puthokse aina editor oijaraga adaidi nupilan je sahi gi 2020 di corona na lepkhre dui mathang tarakpadai di akoi leptana adum tawna chatle chatpai matung sida aina khalle akoina nupi oiba akoi group se khara chakthore khun akoina mi 16 orambado 12 orambado sum tawna jikti mi jangkhai hele akoi khun je na tabida atopa khundagi ju membership chanba tawna dumai tawna chakthore aigi sangstan je khara chawjare haijai dui mathangda akoina lupa je jangkhai tawna pukhalaga akoigi nupi akoije tunghanjaraga akoigi lakai siga laita lairaba ana ayek jawrakpada tengbang baina adumaina tengbangi wasiga aina sikimadang pangaga su ngasai tawnaramdaba Tripurada mamang thangmadasu chatnaramde ado akoina aigi khunje natabidasu atopa khundasu ana ayek kari jawrakpadasu ai tengbang jai adaidi leptana aise 2021 dagi akoigi irabot de adaidi khongjom de 23rd April asaidi akoigi kano pauna de asisingje taw leptana ai function je tawna chatli 13 August akoi asi adum akoi mayam je punchalaga saireng pabinaba adaidi wa ngangba asmain tawna function je aigi mitei gi oiba culture se aina Tripurada pokcharaga su Manipur se iramdamni akoi se kadai de hawrakhibano akoi se Manipur de hawrakhibani lanjena de lakpa khangde ningthaugi relation de lakhiba khangde akoi se Tripurada leijaraga su Manipur aise ima laiba iramdamni ana akoi jam nungsije aduna asmain tawna leptana function je ai chathana dum lae Manipur dagi mi akoigi 2020 da corona matamsiga Tripurada laiba Manipur gi ayamba mi Tripurada thabak tawna laiba mayamje Manipur chatpa ngamdre chattabadi jade Tripura mi Manipur da laiba Tripura laktaba jade asi kari tawra mai tawni ana aingonda phone gi khuthangdagi tanajare imoina tanarakpa matamsiga aina bus akoigi gari bus se seat nifu chanbaje mi kunghak seat mada mi amom phammaga dumai tawna moise Manipur da bus se ai taruk lak thai Tripuradagi Manipur dai Tripura tawna ai ado DM dagi se lauthoaga Manipur da mu Tripura dai mi je Manipur changjare haiba
ꯑꯌꯥꯕꯒꯤ ꯆꯦꯁꯦ ꯑꯩꯅ ꯐꯣꯟꯒꯤ ꯈꯨꯠꯊꯥꯡꯗ ꯈꯪꯅ ꯆꯥꯟꯅꯕꯗ ꯇꯧꯔꯒ ꯁꯨꯃꯥꯏꯅ ꯇꯧꯅ ꯖꯥꯅꯕꯤ ꯃꯇꯨꯡ ꯏꯟꯅ ꯆꯦꯁꯦ ꯂꯧꯊꯣꯛꯅꯔꯒ ꯁꯨꯃꯥꯏꯅ ꯇꯧꯅ ꯊꯥꯖꯈꯤ ꯑꯁꯤꯗ ꯃꯣꯏꯅ ꯃꯅꯤꯄꯨꯔꯗ ꯆꯠꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯨꯞꯀꯤ ꯃꯦꯝꯕꯔ ꯑꯩꯈꯣꯏ ꯂꯩꯀꯥꯏꯁꯤꯒ ꯂꯩꯔꯤꯕ ꯃꯦꯝꯕꯔ ꯃꯌꯥꯝꯁꯦ ꯄꯨꯟꯁꯤꯟꯖꯔꯒ ꯑꯩꯈꯣꯏꯅ ꯇꯔꯥ ꯀꯨꯟ ꯈꯥꯏꯒꯠꯅꯔꯒ ꯃꯣꯏꯅ ꯂꯝꯕꯤꯗ ꯅꯨꯃꯤꯠ ꯅꯤꯅꯤ ꯇ꯭ꯔꯤꯄꯨꯔꯥꯗꯒꯤ ꯃꯅꯤꯄꯨꯔꯁꯦ ꯕꯥꯏ ꯔꯣꯗꯇ ꯆꯠꯄꯗ ꯅꯨꯃꯤꯠ ꯅꯤꯅꯤ ꯆꯪꯉꯤ ꯆꯪꯕꯁꯤꯗ ꯉꯁꯥꯏꯒꯤ ꯂꯝꯕꯤꯗꯗꯤ ꯗꯨꯀꯥꯟ ꯍꯥꯡꯉꯔꯣꯏ ꯆꯥꯅ ꯊꯛꯅꯕ ꯀꯌꯥ ꯂꯩꯇꯦ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒ ꯅꯛꯅꯕꯗ ꯂꯩꯕ ꯗꯨꯀꯥꯟꯗꯒꯤ ꯏꯁꯤꯡ ꯕꯇꯜ ꯄꯦꯇꯤ ꯂꯩꯔꯦ ꯑꯆꯥ ꯑꯊꯛ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯒꯥꯔꯤꯁꯤꯗ ꯇꯧꯅ ꯍꯥꯞꯄꯤ ꯃꯣꯏ ꯆꯥꯁꯅꯨ ꯏꯁꯤꯡꯁꯦ ꯊꯛꯁꯅꯨ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯐꯥꯟ ꯍꯥꯏꯕꯨ ꯑꯩꯈꯣꯏꯅ ꯄꯩꯁꯥꯁꯦ ꯈꯥꯏꯅꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯃꯣꯏꯕꯨ ꯃꯇꯦꯡ ꯄꯥꯡꯉꯤ ꯑꯗꯨꯒꯤ ꯃꯊꯪ ꯇꯥꯔꯛꯄꯗ ꯑꯩꯈꯣꯏꯅ 2021 ꯁꯤꯒꯁꯨ ꯆꯍꯤꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯂꯥꯟ ꯃꯊꯪ ꯑꯩꯈꯣꯏꯅ 13 ꯑꯥꯒꯁ ꯑꯗꯩꯗꯤ ꯄꯥꯎꯅꯥ ꯗꯦ ꯑꯗꯩ ꯈꯣꯡꯖꯣꯝ ꯗꯦ ꯑꯩꯈꯣꯏꯁꯦ ꯁꯤ ꯇꯧꯅ ꯑꯗꯨꯝ ꯐꯪꯁꯟꯁꯦ ꯆꯠꯂꯤ ꯁꯩꯔꯦꯡ ꯁꯩꯗꯤꯟꯅꯕꯁꯨ ꯍꯩꯕ ꯍꯩꯇꯕ ꯑꯩꯅ ꯂꯩꯀꯥꯏꯁꯤꯒꯤ ꯂꯩꯔꯤꯕ ꯑꯩꯅ ꯂꯩꯖꯔꯤꯕ ꯂꯩꯀꯥꯏꯁꯤꯒꯤ ꯃꯤꯑꯣꯏ ꯅꯨꯄꯤ 2 3 ꯑꯃ ꯁꯩꯔꯦꯡ ꯏꯕ ꯄꯥꯕ ꯃꯣꯏꯁꯦ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯅ ꯍꯧꯖꯤꯛ ꯃꯣꯏ ꯄꯥꯖꯕ ꯏꯖꯕꯁꯨ ꯉꯝꯖꯕ ꯂꯩꯔꯦ ꯑꯗꯩꯗꯤ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯑꯗꯨꯏ ꯁꯨꯝ ꯆꯠꯊꯔꯛꯄ ꯃꯇꯨꯡꯗ 2023ꯒꯤ ꯂꯥꯟꯁꯦ ꯂꯥꯛꯑꯕ ꯃꯇꯨꯡꯗ 23ꯒꯤ ꯃꯦ 3ꯒꯤ ꯂꯥꯟꯁꯦ ꯂꯥꯛꯑꯕ ꯃꯇꯨꯡꯗ Okay, ꯑꯣꯖꯥꯒꯤ ꯀꯩꯅꯣꯁꯤ ꯈꯖꯤꯛꯇꯪ ꯆꯞꯄꯨꯔꯦ ꯑꯗꯨ ꯌꯥꯅꯤ ꯏꯇꯩꯃꯒꯤ ꯀꯩꯅꯣꯁꯤ ꯐꯣꯟ ꯂꯥꯛꯇꯨꯅ ꯇꯧꯕꯅꯤ ꯀꯥꯏꯗꯦ ꯑꯃꯨꯛ ꯁꯨꯝ ꯆꯠꯊꯕꯤꯌꯨ ꯁꯥꯎꯟꯁꯤ ꯂꯥꯛꯇ꯭ꯔꯦ ꯁꯥꯎꯟꯁꯤ ꯂꯥꯛꯇ꯭ꯔꯦ ꯀꯩꯅꯣꯁꯤ ꯑꯟꯃ꯭ꯌꯨꯠ ꯇꯧꯕꯤꯔꯣ ꯑꯩ ꯁꯣꯝ ꯇꯧꯔꯛꯄ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ ꯑꯣꯀꯦ ꯌꯥꯗ꯭ꯔꯤ ꯌꯥꯔꯦ ꯍꯧꯖꯤꯛ ꯌꯥꯔꯦ ꯏꯇꯩꯃ ꯌꯥꯔꯦ ꯂꯥꯟꯁꯤꯒ ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯗꯨꯅ ꯀꯩꯗꯧꯅꯤ ꯃꯦꯒꯤ ꯂꯥꯟꯗꯤ ꯍꯧꯈ꯭ꯔꯦ ꯃꯌꯥꯝ ꯃꯊꯪ ꯅꯦꯠꯁꯨ ꯊꯤꯡꯈ꯭ꯔꯦ ꯀꯩꯇꯧꯁꯤꯒꯦ ꯍꯥꯏꯅ ꯑꯍꯥꯟꯕꯗ ꯅꯦꯠ ꯀꯔꯤ ꯐꯪꯗꯕꯁꯤꯒ ꯃꯅꯤꯄꯨꯔꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯅꯦꯇ꯭ꯔꯖꯤꯠ ꯇ꯭ꯔꯤꯄꯨꯔꯥꯗ ꯂꯥꯛꯏ ꯑꯩꯈꯣꯏ ꯁꯤꯖꯦ ꯃꯣꯂꯤꯅꯥ ꯑꯣꯖꯥꯁꯤꯒꯤ ꯂꯥꯏꯔꯤꯛ ꯐꯣꯡꯕꯒꯤ ꯃꯇꯥꯡꯗ ꯂꯥꯛꯑꯦ ꯃꯥꯅ ꯇ꯭ꯔꯤꯄꯨꯔꯥꯗ ꯂꯩꯔꯤꯉꯩꯁꯤꯒ ꯀꯩꯅꯣꯁꯦ ꯅꯦꯠꯁꯦ ꯐꯪꯗꯦ ꯍꯥꯏꯕ ꯃꯅꯤꯄꯨꯔ ꯅꯦꯠꯁꯦ ꯑꯣꯖꯥꯒꯤ ꯈꯨꯠꯊꯥꯡꯗ ꯑꯩꯈꯣꯏꯅ ꯄꯤꯛꯅ ꯑꯣꯏꯔꯁꯨ ꯂꯤꯛꯅ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏ ꯍꯦꯛ ꯈꯥꯏꯒꯠꯅꯔꯒ ꯂꯨꯄꯥ 10,000 ꯑꯃ ꯑꯩꯈꯣꯏꯒꯤ ꯂꯥꯟꯁꯤꯒꯤꯗꯃꯛ ꯍꯥꯏꯅ ꯑꯩꯈꯣꯏ ꯇ꯭ꯔꯤꯄꯨꯔꯥꯗꯒꯤ ꯍꯣꯡꯈꯤꯕ ꯃꯤꯑꯣꯏ 2ꯒꯤꯗꯃꯛ ꯑꯩꯈꯣꯏꯅ ꯊꯥꯖꯈ꯭ꯔꯦ ꯑꯗꯨꯏ ꯃꯊꯪꯗ ꯑꯩꯅ ꯃꯌꯥꯝꯁꯦ ꯀꯧꯈꯠꯂꯒ ꯑꯩꯈꯣꯏ ꯃꯤꯇꯤꯡ ꯇꯧꯔꯦ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯅ ꯇꯥꯟꯅꯔꯦ ꯑꯩꯈꯣꯏ ꯁꯤꯒꯤ ꯁꯪꯁꯊꯥꯟ 2 3 ꯃꯦꯟ ꯑꯣꯏꯅ ꯃꯔꯨꯞ ꯄꯥꯎꯆꯦꯒꯤ ꯖꯣꯏꯟ ꯏꯗꯤꯇꯔ ꯍꯧꯖꯤꯛꯄꯨꯗꯤ ꯏꯗꯤꯇꯔ ꯑꯣꯏꯔꯦ ꯄꯥꯕꯨꯡ RK ꯑꯩꯈꯣꯏꯁꯦ ꯇꯥꯟꯅꯔꯒ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛꯇ ꯂꯩꯕ ꯃꯩꯇꯩꯒꯤ ꯌꯨꯝ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏꯁꯦ ꯆꯠꯂꯒ ꯅꯨꯄꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯠꯂꯒ ꯄꯩꯁꯥꯁꯦ ꯈꯥꯏꯔꯦ ꯖꯨꯟ ꯊꯥ ꯑꯃ ꯆꯪꯅ ꯄꯩꯁꯥꯁꯦ ꯈꯥꯏꯔꯒ 10 ꯄꯤꯔꯛꯄ 10 ꯄꯤꯔꯛꯄ 50 ꯄꯤꯔꯛꯄ ꯃꯌꯥꯝꯁꯦ ꯇꯧꯔꯒ ꯑꯩꯁꯦ ꯖꯨꯂꯥꯏꯒꯤ ꯗꯦꯠ 5ꯇ ꯃꯅꯤꯄꯨꯔ ꯆꯠꯂꯦ ꯃꯅꯤꯄꯨꯔ ꯆꯠꯂꯒ ꯑꯩꯈꯣꯏ ꯃꯤꯑꯣꯏ 4 ꯆꯠꯂꯒ ꯂꯥꯟꯒꯤ ꯃꯇꯦꯡ ꯑꯩꯈꯣꯏꯒꯤ ꯈꯨꯖꯨꯃꯥꯟ ꯇꯥꯕꯤ ꯀꯧꯇ꯭ꯔꯨ ꯔꯤꯝꯁ ꯍꯣꯁꯄꯤꯇꯥꯜ ꯔꯤꯂꯤꯐ ꯀꯦꯝ 1 2 ꯑꯁꯨꯃꯥꯏꯅ ꯇꯧꯅ ꯆꯪꯅ ꯑꯩꯈꯣꯏꯅ ꯃꯇꯦꯡꯁꯦ ꯄꯤꯔꯨꯏ ꯑꯗꯨꯏ ꯃꯊꯪꯗ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯅꯁꯨ ꯄꯟꯕꯤꯈ꯭ꯔꯦ ꯑꯣꯖꯥ ꯕꯤꯔꯦꯟꯗ꯭ꯔꯖꯤꯠ ꯅꯥꯎꯔꯦꯝꯒꯤ ꯆꯦꯡ ꯃꯨꯠ 3 ꯍꯥꯏꯅ ꯍꯥꯏꯅꯕꯁꯦ ꯑꯩꯁꯨ ꯌꯥꯝ ꯄꯤꯖꯅꯤꯡꯉꯤ ꯄꯤꯅꯤꯡꯕꯗꯣ ꯆꯦꯡꯗꯨꯗꯤ ꯑꯩꯈꯣꯏꯅ ꯇ꯭ꯔꯤꯄꯨꯔꯥꯗꯒꯤ ꯐ꯭ꯂꯥꯏꯠꯇ ꯃꯌꯥꯝ ꯄꯨꯕꯗꯤ ꯌꯥꯗꯕꯅꯤꯅ ꯀꯃꯥꯏꯅ ꯄꯨꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯂꯥꯟꯒꯤ ꯃꯇꯥꯡꯁꯤꯒ ꯑꯩꯈꯣꯏꯅ ꯏꯔꯥꯕꯣꯠ ꯗꯦꯁꯦ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯃꯩꯇꯩ ꯃꯌꯥꯝꯁꯦ ꯄꯨꯟꯁꯤꯟꯁꯤ ꯑꯩꯈꯣꯏ ꯑꯃꯠꯇ ꯑꯣꯏꯁꯤ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯀꯝꯃꯨꯅꯦꯜ ꯑꯣꯏꯕ ꯂꯥꯟꯅꯤꯅ ꯑꯩꯈꯣꯏꯁꯨ ꯇ꯭ꯔꯤꯄꯨꯔꯥꯗ ꯂꯩꯖꯔꯒꯁꯨ ꯑꯩꯒꯤ ꯀꯔꯤꯝ ꯊꯣꯛꯅꯗ꯭ꯔꯒꯁꯨ ꯄꯨꯟꯁꯤꯟꯁꯤ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯄꯨꯊꯤꯕ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯄꯨꯊꯤꯕ ꯂꯥꯏ ꯃꯟꯗꯤꯔꯁꯤꯗ ꯄꯨꯊꯤꯕ ꯋꯦꯜꯐꯤꯌꯔ ꯃꯔꯨꯞ ꯄꯥꯎꯆꯦ ꯑꯗꯩꯗꯤ ꯂꯝꯌꯥꯟꯕ ꯑꯗꯩ ꯑꯩꯈꯣꯏ ꯂꯤꯇꯔꯤ ꯐꯨꯔꯥꯝ ꯇꯈꯦꯜ ꯂꯩꯃ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯄꯨꯟꯁꯤꯜꯂꯒ ꯑꯩꯈꯣꯏ ꯏꯔꯥꯕꯣꯠ ꯗꯦꯁꯦ ꯐꯪꯁꯟꯁꯦ ꯇꯧꯔꯦ ꯑꯩꯅ ꯁꯤꯒ ꯂꯥꯎꯊꯣꯛꯑꯦ ꯃꯌꯥꯝ
ꯐꯪꯁꯟꯁꯦ ꯂꯥꯛꯄꯤꯕꯗ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯤꯄꯨꯔꯥꯗ ꯃꯅꯤꯄꯨꯔꯒꯤ ꯅꯔꯁ ꯊꯕꯛ ꯇꯧꯅ ꯂꯩꯕ TMC ꯍꯥꯏꯅ ꯂꯩ ꯇ꯭ꯔꯤꯄꯨꯔꯥ ꯃꯦꯗꯤꯀꯦꯜ ꯀꯣꯂꯦꯖꯇ ꯃꯣꯏꯁꯨ ꯌꯥꯎꯅ ꯆꯦꯡ ꯆꯥꯛ ꯄꯨꯔꯛꯑꯗꯅ ꯑꯩꯈꯣꯏꯒꯤ ꯏꯔꯥꯕꯣꯠ ꯗꯦ ꯅꯨꯃꯤꯠꯁꯤꯒ ꯆꯦꯡꯁꯦ ꯄꯨꯂꯞ ꯀꯥꯟꯅꯔꯛꯑꯒ ꯑꯗꯨꯒꯩ ꯆꯦꯡꯁꯦ ꯇꯥꯏꯊꯣꯛꯑꯒ ꯑꯩꯉꯣꯟꯗ ꯄꯩꯁꯥ ꯑꯣꯏꯅ lupa 1,000 pirei adaidi aina mu akhoi kharana 1,000 ga puthoga adumai cheng kilo 3 ga adai lupa 2,000 da kaya kawraisu oja Birendrajit Nauring gi khutang da tawraga Manipur da satlaga aise thawrammagi chatpa aduga satlaga chenga paisa ga se sinare Narasimha Mandir da adumain tawna tawre Corona matamdasu aina leita lairaba akhoi face mask Manipur da face mask crisis oiren tare bus chatpasiga face mask khar leire face mask se 2,200 leiraga aina thare Rakesh Naurenda dekho Ojane Trajita dai tharaga moi dumai tawna mayamda jeli haina tai sumai tawna aina corona gi mamang dai 19 dagi aigi isada haibadi ithin ma phawalai dui mathang aise kanogi akhoigi maitai nupi oiraga akhoina jungkaida loan aina siga lakpa matamda aina 1997 dane aina ai leiriba khunjiga lakpase ayamba maitai nupi jingje aidi maitai aise jati je ai maitai ni aina ai kamain takani loan amasung aigi traditional phije chaksa asina ai maitai nupi mane ana miyamda isak taktoini aina khunjiga laaba matamda maitai nupi singje ayamba sari setladana jumda chak thongaso adum setle dai dum koiba khotpa chatpadasu town chatpadasu sari setle da aise jam hainadaba aidi khungangdai horakpa machani khungang machani na ngasai sari mari aise akhoi kya selakte setli mayangi luhongba khongdongba chatpa matam daga setli no aina mayam jiga hai akhoi maitai se akhoi gi phijet na akhoi maitai nai khangdoimi aina ngasi town jiga chatpada Manipur dagi mi ma lao aibu uthengnaro maitai di malaga aina sari do sesalaga di ma kauba ngamaroi akoina sindur dhille moibung khuchi sire adui mathakta sari duma sesale sakpudi maitai manjaraga so kauba ngamoiduna akoi sari setpase khara hongdoksi aigi mayang matana aigi phanek selakte nana akoisu akoigi phajagraba phanek mapan naiba rani phidop jam phajaba akoigi traditional dress ni akoi si hongdoksi ana hajik aina lairiba khunje moina su thagali aibu jamna nangna afaba kano wakhallon ma akoida puthokna asmain tawbibase ana moisu jam haraure asida lairiba maitai jingje aina sukumba pothi poramje puthokpaduga harauri aiga loina na moisu aigi support tawna thabak tawbinai dui mathangda akoise Tripura da culture se akoigi isai pung nat ki oiba jam sidare hana di jam leirammi akoi angang orenge da phau bo ajasing leiraktre isai gi pung gi oiba asi kamain tawraga chaphatnaba angang hingsibu thawai jaunaba lairikta heiragasu jade ai maitai gi saradhama sonbada akoigi pung isai jagoi se jauda jade pung isai haibasiti Nata Sankirtan Siti Jauda Jadena Manipur gi Jain Dance Academy gi director singa tanare mateng pangai oja Esinetrajit Menoina mang senhok sin tawina Jain Dance Academy da aiga upena director oiringai da anirak Tripura da Nat Sankirtan khwai hariba aigi pokpham lamdam asidasu khwai sigadu Nat Sankirtan workshop ma tawjahre dui mathang tarakpada aina lairiba hanjik lairiba khunjida asiga workshop anirak tawre pungi Nata Sankirtan Pukrambam Bilas Pukrambam namakna director oirakpadagi Nata Sankirtan tawre dui mathakta
ꯑꯣꯖꯥ ꯕꯤꯂꯥꯁꯁꯤꯅ ꯍꯥꯏ ꯑꯣꯖꯥ ꯇ꯭ꯔꯤꯄꯨꯔꯥꯗ ꯑꯩ ꯑꯃꯨꯛꯇꯪ ꯂꯥꯛꯆꯒꯦ ꯗꯥꯟꯁ ꯐꯦꯁꯇꯤꯚꯦꯜ ꯑꯃꯇ ꯇꯧꯖꯒꯦ ꯑꯣꯖꯥ ꯍꯣꯏꯅ ꯈꯔ ꯃꯇꯦꯡ ꯄꯥꯡꯕꯤ ꯀꯔꯤꯒꯤ ꯄꯥꯡꯉꯣꯏ ꯑꯩ ꯃꯤꯇꯩꯒꯤ ꯀꯜꯆꯔ ꯇꯧꯔꯅꯤ ꯍꯥꯏꯕꯗ ꯑꯩꯈꯣꯏ ꯐꯤꯒꯥꯎ ꯁꯥꯅ ꯖꯥꯖꯔꯤ ꯍꯥꯏꯅ ꯑꯗꯨꯝ ꯃꯣꯏ ꯃꯤ 95 ꯂꯥꯛꯑꯦ ꯂꯥꯛꯅ ꯇ꯭ꯔꯤꯄꯨꯔꯥꯗ ꯃꯐꯝ 3 ꯙꯀꯥꯔꯕꯥꯔꯤ ꯍꯥꯏꯕ ꯑꯗꯩ ꯂꯩꯔꯤꯕ ꯑꯩ ꯈꯨꯟꯇꯔꯧ ꯑꯗꯩ ꯈ꯭ꯋꯥꯏ ꯃꯐꯝ 3ꯁꯦ ꯆꯠꯂꯗꯅ ꯑꯩꯈꯣꯏ ꯌꯥꯎꯅ ꯆꯠꯅ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯗꯥꯟꯁ ꯐꯦꯁꯇꯤꯚꯦꯜ ꯁꯨꯃꯥꯏꯅ ꯃꯅꯤꯄꯨꯔꯅꯁꯨ ꯑꯩꯈꯣꯏꯕꯨ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄ ꯑꯗꯩ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔ ꯅꯥꯠꯁꯦ ꯃꯥꯡꯗꯅꯕ ꯀꯃꯥꯏꯅ ꯃꯥꯡꯈꯤꯒꯗꯣꯔꯦ ꯍꯥꯏꯕꯗ ꯊꯋꯥꯏꯗ ꯋꯥꯖꯕ ꯑꯃ ꯍꯥꯏꯇꯥꯔꯦ ꯑꯩꯉꯣꯟꯗ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛꯁꯦ ꯄꯨꯡ ꯇꯝꯅꯤꯡꯗꯦ ꯄꯨꯡ ꯇꯝꯃ ꯀꯥꯟꯅꯗꯦ ꯏꯁꯩ ꯇꯝꯃ ꯀꯥꯟꯅꯗꯦꯅ ꯋꯥꯈꯜꯂꯣꯟ ꯑꯉꯥꯡꯁꯤꯡꯁꯤꯒꯤ ꯂꯥꯏꯔꯤꯛꯇꯅ ꯀꯩꯅꯣ ꯇꯧꯋꯦ ꯍꯥꯏꯕ ꯂꯥꯏꯔꯤꯛꯇ ꯍꯩꯔꯒꯁꯨ ꯌꯥꯗꯦ ꯄꯨꯡꯁꯨ ꯏꯁꯩꯁꯨ ꯍꯩꯖꯟꯕꯒꯤ ꯃꯩꯇꯩ ꯑꯃ ꯑꯣꯏꯔꯨꯕꯅꯤꯅ ꯑꯩꯒꯤ ꯅꯥꯠ ꯀꯜꯆꯔꯁꯦ ꯍꯩꯕ ꯇꯥꯏꯌꯦꯅ ꯃꯌꯥꯝꯁꯤꯒ ꯍꯥꯏꯅ ꯐꯅ ꯌꯥꯝꯅ ꯇꯤꯜꯂꯤ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤ ꯋꯥꯔꯛꯁꯣꯞꯇ ꯑꯩꯅ ꯇꯧꯖꯈꯤꯕ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯁꯦ ꯀꯩꯇꯧꯅꯤ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯃꯩꯇꯩꯁꯤꯡꯁꯤ ꯑꯅꯥꯕ ꯑꯃ ꯑꯆꯧꯕ ꯑꯅꯥꯕ ꯑꯃ ꯀꯦꯁ ꯑꯃ ꯇꯥꯔꯦ ꯈꯜꯂꯣ ꯑꯗꯣ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯩꯈꯣꯏ ꯊꯧꯗꯥꯡ ꯆꯥꯎꯅ ꯄꯩꯁꯥꯁꯦ ꯈꯥꯏꯅꯔꯒ ꯃꯇꯦꯡ ꯄꯥꯡꯕ ꯆꯠꯄꯤꯅꯩ ꯑꯩꯈꯣꯏ ꯇꯤꯝꯗꯒꯤ ꯇꯧꯔꯒ ꯑꯗꯨꯏ ꯃꯊꯛꯇ 2024ꯗꯒꯤ ꯍꯧꯔꯦ ꯑꯩꯈꯣꯏ ꯁꯥꯇ꯭ꯔꯁꯤꯡ ꯇ꯭ꯔꯤꯄꯨꯔꯥꯗ ꯂꯥꯏꯔꯕ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯅꯤꯡꯕ ꯇꯝꯕꯗꯤ ꯉꯝꯖꯗꯕ ꯑꯁꯤ ꯁꯥꯇ꯭ꯔꯁꯤꯡꯁꯦ ꯁꯥꯇ꯭ꯔ 2 ꯀꯣꯏꯂꯥꯁꯍꯣꯔ ꯍꯥꯏꯕ ꯎꯅꯣꯀꯨꯇꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯗꯨꯏꯗꯨꯒ ꯁꯥꯇ꯭ꯔ ꯅꯨꯄꯤ ꯃꯆꯥ ꯑꯃ 11ꯗ ꯑꯃꯅ ꯑꯩꯅ ꯂꯩꯔꯤꯕ ꯈꯨꯟꯁꯤꯒꯤ 12ꯇ ꯇꯝꯃꯤ ꯑꯅꯤꯁꯤ ꯑꯩꯈꯣꯏ ꯁ꯭ꯀꯣꯂꯥꯔꯁꯤꯞ ꯄꯤꯕ ꯍꯧꯔꯦ ꯃꯣꯏꯒꯤ ꯇ꯭ꯌꯨꯁꯟ ꯐꯤ ꯄꯤꯅ ꯅꯨꯄꯤ ꯃꯆꯥ ꯑꯃꯗꯤ ꯃꯥꯏ ꯐꯖꯅ ꯄꯥꯛꯅ ꯑꯩ ꯈꯨꯟꯒꯤꯁꯤ 12 ꯄꯥꯁ ꯇꯧꯈ꯭ꯔꯦ ꯑꯗꯣ ꯎꯅꯣꯀꯨꯇꯤꯒꯤꯁꯤꯅ ꯆꯍꯤ 2 ꯁꯨꯔꯦ ꯑꯩꯈꯣꯏꯅ ꯄꯤꯔꯛꯏꯁꯦ ꯇꯈꯦꯜꯂꯩꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯧꯔꯒ ꯑꯗ ꯍꯟꯗꯛ ꯆꯍꯤꯁꯤꯒꯅ 2025ꯁꯤꯅ ꯃꯤꯑꯣꯏ 5 ꯁꯨꯔꯦ ꯁ꯭ꯀꯣꯂꯥꯔꯁꯤꯞ ꯄꯤꯔꯤꯁꯦ ꯇꯥꯗꯕ꯭ꯔꯣ ꯑꯣꯖꯥ ꯑꯣꯖꯥ ꯇꯥꯗꯤ ꯇꯥꯏ ꯑꯗꯣ ꯑꯣꯖꯥꯒꯤ ꯅꯦꯠꯁꯤ ꯈꯔꯁꯨ ꯁꯣꯜꯂꯦ ꯑꯗꯨ ꯃꯊꯪꯗꯁꯨ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯔꯁꯤ ꯑꯣꯖꯥꯒꯤ ꯋꯥꯔꯤꯁꯤ ꯌꯥꯝꯅ ꯂꯩ ꯑꯗꯨ ꯈꯖꯤꯛꯇꯪ ꯅꯦꯠꯁꯤ ꯁꯣꯟꯕꯅ ꯑꯩꯈꯣꯏꯒꯤ ꯈꯖꯤꯛ ꯑꯩꯈꯣꯏ ꯀꯩꯅꯣꯁꯤ ꯈꯔ ꯋꯥꯅ ꯊꯣꯛꯑꯦ ꯑꯗꯨ ꯇꯨꯡꯗꯁꯨ ꯑꯣꯖꯥꯒ ꯅꯣꯡꯃ ꯐꯖꯅ ꯇꯧꯅ ꯑꯩꯈꯣꯏ ꯇꯈꯦꯜ ꯀꯩꯅꯣ ꯑꯣꯖꯥꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯃꯇꯥꯡꯗꯁꯨ ꯑꯩꯈꯣꯏ ꯃꯌꯥꯝꯁꯨ ꯇꯥꯔꯁꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯅ ꯊꯝꯃꯤꯕ ꯄꯥꯟꯗꯝꯗꯤ ꯃꯄꯥꯟ ꯂꯝꯗ ꯂꯩꯔꯒꯁꯨ ꯇ꯭ꯔꯤꯄꯨꯔꯥꯗꯕꯨ ꯑꯣꯏꯔో ꯕꯪꯒ꯭ꯂꯥꯗꯦꯁꯇꯕꯨ ꯑꯣꯏꯔꯣ ꯑꯁꯥꯝꯗꯕꯨ ꯑꯣꯏꯔꯣ ꯑꯁꯥꯝꯒꯤꯗꯤ ꯃꯤꯁꯤꯡ ꯌꯥꯝꯕꯅꯤꯅ ꯂꯥꯛ 4-5 ꯍꯦꯟꯅ ꯂꯩꯕꯅꯤꯅ ꯁꯣ ꯑꯗꯨꯗꯤ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯃꯦꯟꯁꯟ ꯇꯧꯅꯤꯡꯉꯥꯏ ꯂꯩꯇꯦ ꯏꯚꯦꯟ ꯑꯁꯥꯝꯗꯤ ꯑꯩꯈꯣꯏ ꯑꯁꯥꯝ ꯒꯚꯔꯟꯃꯦꯟꯠꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯅꯤꯄꯨꯔꯤ ꯂꯦꯡꯒ꯭ꯋꯦꯖꯁꯤ ꯑꯣꯐꯤꯁꯤꯌꯦꯜ ꯂꯦꯡꯒ꯭ꯋꯦꯖ ꯑꯁꯥꯝꯁꯤ ꯑꯩꯈꯣꯏꯅ ꯃꯩꯇꯩꯂꯣꯟꯒꯤ ꯃꯇꯥꯡꯗ ꯑꯗꯨꯅ ꯁꯦꯀꯦꯟ ꯃꯅꯤꯄꯨꯔꯒꯤ ꯃꯑꯣꯡꯗ ꯑꯣꯏꯅ ꯂꯩꯔꯦ ꯑꯗꯨꯅ ꯑꯁꯥꯝꯁꯦ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯇꯧꯋꯦ ꯑꯗꯨ ꯑꯩꯈꯣꯏꯅ ꯃꯌꯥꯝꯗ ꯃꯔꯨꯑꯣꯏꯅ ꯃꯌꯥꯝꯗ ꯊꯝꯅꯤꯡꯕ ꯀꯩꯅꯣꯁꯤꯗꯤ ꯃꯄꯥꯟ ꯂꯝꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯁꯤꯡꯁꯤꯒꯤ ꯀꯩꯅꯣꯁꯦ ꯑꯗꯨ ꯁꯨꯝ ꯃꯌꯥꯝꯗ ꯇꯥꯍꯟꯅꯤꯡꯕꯅꯤ ꯉꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯤ ꯂꯧꯔꯒ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯑꯣꯖꯥ ꯕꯤꯔꯦꯟꯗ꯭ꯔꯖꯤꯠ ꯅꯥꯎꯔꯦꯝꯗꯒꯤ ꯁꯥꯍꯤꯇ꯭ꯌꯒꯤꯗꯤ ꯑꯣꯖꯥꯒꯤ ꯀꯩꯅꯣꯗꯨ ꯀꯔꯤꯝ ꯑꯩꯈꯣꯏ ꯇꯥꯕ ꯐꯪꯗꯦ ꯑꯗꯨ ꯑꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯨ ꯅꯣꯡꯃ ꯂꯧꯖꯒꯅꯤ ꯉꯁꯤꯗꯤ ꯁꯨꯝ ꯆꯨꯝꯅꯒꯤ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤꯁꯤꯡ ꯍꯥꯏꯇꯥꯔꯦ ꯃꯄꯥꯟꯗ ꯂꯩꯕ ꯃꯅꯤꯄꯨꯔꯤꯁꯤꯡ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤꯁꯤꯡ ꯑꯩꯈꯣꯏ ꯁꯨꯝ ꯃꯌꯥꯝꯒ ꯇꯥꯖꯅꯤꯡꯕꯒꯤ ꯇꯥꯅꯤꯡꯕꯒꯤ ꯑꯩꯈꯣꯏ ꯁꯨꯝ ꯃꯌꯥꯝꯗ ꯁꯨꯝ ꯀꯩꯅꯣ ꯁꯟꯗꯣꯛꯆꯕꯅꯤ ꯑꯗꯨ ꯃꯇꯝꯁꯨ ꯈꯔ ꯊꯦꯡꯖꯤꯜꯂꯛꯑꯦ ꯑꯩꯈꯣꯏ ꯄꯨꯡ 1:30ꯃꯨꯛꯁꯤ ꯑꯣꯏꯔꯦ ꯇꯣ ꯑꯦꯅꯤꯋꯦ ꯑꯗꯨ ꯑꯃꯕꯨ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯣꯖꯥꯒꯤ ꯀꯩꯅꯣ ꯑꯣꯖꯥ ꯈꯣꯏꯁꯝ ꯕꯤꯔꯣꯂꯥꯒꯤ ꯋꯥꯔꯤꯁꯤ ꯃꯊꯪꯗꯁꯨ ꯑꯩꯈꯣꯏ ꯂꯥꯛꯆꯒꯦ ꯑꯗꯨꯒ ꯃꯊꯪꯗꯗꯤ ꯑꯩꯈꯣꯏ ꯁꯩꯔꯦꯡꯗ ꯑꯣꯏꯅ ꯀꯩꯅꯣ ꯇꯧꯔꯁꯤ ꯁꯩꯔꯦꯡ ꯑꯅꯤꯊꯪ ꯇꯥꯖꯁꯤ ꯑꯩꯈꯣꯏ ꯇ꯭ꯔꯤꯄꯨꯔꯥꯗꯒꯤꯁꯨ ꯑꯩꯈꯣꯏ ꯃꯦꯗꯥꯝ ꯃꯂꯤꯅꯥ ꯁꯤꯟꯍꯥꯁꯨ ꯂꯩꯔꯦ ꯂꯣꯏꯅꯅ ꯕꯪꯒ꯭ꯂꯥꯗꯦꯁꯇꯒꯤ ꯔꯣꯛꯁꯣꯅꯥꯔꯥ ꯑꯩꯈꯣꯏ ꯂꯣꯏꯗꯥ ꯇꯣꯝꯕꯤꯒꯤꯗ ꯑꯃꯨꯛ ꯇꯥꯈ꯭ꯔꯦ ꯍꯧꯖꯤꯛ ꯃꯊꯪ ꯀꯩꯅꯣꯗꯒꯤ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯃꯦꯂꯤꯅꯥ ꯁꯤꯟꯍꯥ ꯑꯩꯈꯣꯏ ꯃꯦꯗꯥꯝ ꯃꯦꯂꯤꯅꯥ ꯁꯤꯟꯍꯥꯗꯒꯤ ꯁꯩꯔꯦꯡ ꯇꯥꯁꯤ ꯑꯗꯨꯒꯤ ꯃꯊꯪꯗ ꯑꯩꯈꯣꯏ ꯔꯣꯛꯁꯣꯟꯗꯒꯤꯁꯨ ꯁꯩꯔꯦꯡ ꯑꯃꯃꯇꯪ ꯍꯥꯟꯅ ꯀꯩꯅꯣ ꯇꯧꯁꯤ ꯇꯥꯁꯤ ꯑꯗꯨ ꯑꯍꯥꯟꯕꯃꯛꯇꯗ ꯀꯧꯁꯟꯖꯔꯤ ꯑꯩꯈꯣꯏꯒꯤ ꯃꯦꯗꯥꯝ ꯃꯂꯤꯅꯥ ꯁꯤꯟꯍꯥ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏ ꯇ꯭ꯔꯤꯄꯨꯔꯥꯗꯒꯤ ꯌꯥꯎꯕꯤꯔꯛꯄ ꯑꯒꯔꯇꯂꯥꯗꯒꯤ ꯑꯣꯖꯥ ꯁꯨꯝ ꯇꯥꯏꯀꯣ ꯑꯣꯖꯥꯒꯤꯁꯦ ꯑꯩ ꯑꯟꯃ꯭ꯌꯨꯠ ꯇꯧꯖꯒꯦ ꯌꯥꯔꯅꯤ ꯑꯩ ꯁꯨꯝ ꯇꯧꯖꯔꯛꯀꯦ ꯀꯔꯤꯒꯤꯅꯣ ꯌꯥꯗ꯭ꯔꯤꯁꯦ ꯌꯥꯗꯦ
ꯃ꯭ꯌꯨꯠ ꯑꯣꯏꯅ ꯂꯩꯈ꯭ꯔꯦ ꯑꯣꯖꯥ ꯑꯝꯇꯪ ꯇꯧꯕꯤꯔꯣ ꯑꯣꯖꯥ ꯑꯝꯇꯪ ꯑꯟꯃ꯭ꯌꯨꯠ ꯍꯧꯖꯤꯛ ꯇꯧꯕꯤꯔꯣ ꯑꯟꯃ꯭ꯌꯨꯠ ꯇꯧꯕꯤꯌꯨ ꯌꯥꯅꯤ ꯑꯟꯃ꯭ꯌꯨꯠ ꯃꯌꯥꯝ ꯑꯩꯅ ꯑꯈꯪꯕ ꯃꯤꯅ ꯆꯪꯉꯒ ꯁꯨꯝ ꯇꯧꯕꯤꯌꯨ ꯌꯥꯅꯤ ꯌꯥꯗ꯭ꯔꯤ ꯌꯥꯔꯕꯣ ꯌꯥꯗꯕ ꯃꯥꯜꯂꯦ ꯌꯥꯗ꯭ꯔꯤ ꯃ꯭ꯌꯨꯠꯇ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀ꯭ꯔꯣꯐꯣꯟꯁꯦ ꯑꯩꯅ ꯇꯧꯕꯁꯨ ꯌꯥꯗꯕ ꯀꯩꯅꯣꯗꯤ ꯃꯐꯝꯗꯒꯤ ꯀꯩꯅꯣ ꯇꯧꯕ ꯑꯦꯅꯤꯋꯦ ꯑꯁꯤꯒꯤꯁꯤ ꯇꯧꯔꯤꯉꯩꯗ ꯑꯩꯈꯣꯏ ꯔꯣꯁꯣꯅꯥꯔꯥꯗꯒꯤ ꯂꯥꯛꯑꯁꯤ ꯑꯗꯨ ꯑꯣꯏꯔꯗꯤ ꯃꯊꯪꯗ ꯑꯩꯈꯣꯏ ꯔꯣꯁꯣꯅꯥꯔꯥ ꯑꯗꯨ ꯌꯥꯔꯦ ꯌꯥꯔꯦ ꯀꯩꯅꯣꯒꯤ ꯃꯦꯗꯥꯝꯒꯤꯁꯤ ꯌꯥꯔꯦ ꯃꯦꯗꯥꯝꯒꯤꯁꯤ ꯌꯥꯔꯦ 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 ꯍꯥꯏꯕꯣꯗꯤ ꯑꯣꯖꯥ ꯌꯥꯔꯦ 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 ꯁꯨꯝ ꯍꯧꯕꯤꯔꯣ ꯌꯥꯔꯦ ꯍꯥꯏꯕꯤ ꯃꯦꯗꯥꯝ ꯁꯨꯝ ꯍꯧꯕꯤꯔꯣ ꯌꯥꯔꯅꯤ ꯑꯍꯥꯟꯕꯃꯛꯇꯗ ꯃꯅꯤꯄꯨꯔꯤ ꯃꯤꯔꯣꯜꯕꯨ ꯊꯥꯒꯠꯆꯔꯤ ꯃꯅꯤꯄꯨꯔꯤ ꯃꯤꯔꯣꯜꯒꯤ ꯆꯍꯤ 5 ꯁꯨꯕ ꯃꯄꯣꯛ ꯀꯨꯝꯑꯣꯟꯁꯤꯗ ꯁꯩꯔꯦꯡ ꯁꯩꯗꯤꯟꯅꯕꯗ ꯑꯩꯕꯨ ꯌꯥꯎꯍꯟꯕꯒꯤꯗꯃꯛ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯑꯃꯁꯨꯡ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯗꯨꯅ ꯑꯩ ꯁꯩꯔꯦꯡ ꯄꯥꯊꯣꯛꯆꯒꯅꯤ ꯏꯁꯥꯅ ꯏꯖꯕ ꯁꯩꯔꯦꯡ ꯑꯃ ꯄꯥꯊꯣꯛꯆꯒꯦ ꯁꯩꯔꯦꯡꯒꯤ ꯃꯃꯤꯡ ꯑꯔꯣꯏꯕ ꯃꯄꯨꯟꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯇꯨꯡꯁꯤꯟꯕ ꯉꯝꯂꯔꯣꯏꯗꯕꯅꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯥꯡꯈ꯭ꯔꯕꯅꯤ ꯃꯤꯌꯥꯝꯅ ꯇꯝꯊꯤꯔꯕ ꯊꯧꯗꯣꯛꯇꯨꯗ ꯂꯩꯈꯤꯗꯕꯁꯤꯡꯒꯤꯗꯃꯛ ꯑꯋꯥꯕ ꯐꯣꯡꯗꯣꯛꯂꯤ ꯃꯩꯔꯥ ꯆꯨꯈꯠꯇꯨꯅ ꯃꯩꯔꯥꯗꯨꯒꯤ ꯃꯩꯔꯤ ꯅꯣꯡꯃꯗꯤ ꯅꯦꯝꯊꯈꯤꯅꯤ ꯃꯨꯠꯈꯤꯅꯤ ꯄꯦꯟꯗꯕ ꯈꯣꯜꯂꯥꯎ ꯂꯥꯎꯅꯔꯤ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯂꯦꯞꯈꯤꯅꯤ ꯈꯣꯜꯂꯥꯎꯁꯨ ꯄꯦꯟꯗꯕꯒꯤ ꯃꯩꯆꯥꯛꯅ ꯂꯩꯉꯥꯛꯀꯤ ꯃꯄꯨꯁꯤꯡꯒꯤ ꯌꯨꯝ ꯃꯩ ꯊꯥꯔꯤ ꯊꯨꯒꯥꯏꯔꯤ ꯑꯔꯣꯏꯕ ꯅꯠꯇꯦ ꯁꯪꯒꯠꯈꯤꯅꯤ ꯁꯥꯒꯠꯈꯤꯅꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯀꯅꯥ ꯑꯃ ꯁꯤꯕ ꯅꯠꯇꯦ ꯃꯃꯥ ꯃꯄꯥ ꯃꯄꯨꯔꯣꯏꯕ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯃꯆꯥ ꯃꯁꯨ ꯃꯆꯤꯜ ꯃꯅꯥꯎ ꯀꯥꯏꯅꯔꯤꯕꯁꯤꯡꯗꯨꯗꯤ ꯑꯔꯣꯏꯕꯅꯤ ꯀꯥꯏꯔꯕ ꯊꯃꯣꯏꯒꯤ ꯃꯩꯆꯥꯛꯇꯨꯒꯤ ꯃꯩꯔꯤꯗꯤ ꯃꯨꯠꯄ ꯅꯥꯏꯔꯣꯏ ꯑꯔꯣꯏꯕ ꯃꯇꯝ ꯐꯥꯎ ꯀꯥꯏꯅ ꯃꯩꯆꯥꯛꯅ ꯋꯥꯏꯔꯕꯁꯤꯡꯗꯨꯒꯤ ꯃꯈꯣꯜ ꯊꯣꯛꯇ꯭ꯔꯕ ꯄꯦꯟꯗꯕꯒꯤ ꯈꯣꯜꯂꯥꯎ ꯂꯥꯎꯈꯤꯅꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯀꯪꯕ ꯅꯥꯏꯔꯣꯏ ꯑꯔꯣꯏꯕ ꯃꯇꯝ ꯐꯥꯎ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯗ ꯑꯔꯣꯏꯕ ꯍꯥꯏꯕꯗꯤ ꯁꯤꯕ ꯁꯤꯕꯗꯒꯤ ꯑꯍꯦꯟꯕ ꯑꯔꯣꯏꯕ ꯂꯩꯇꯦ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯂꯔꯣꯏꯗꯕ ꯈꯣꯡꯆꯠ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯑꯋꯥꯕ ꯑꯆꯥꯛꯄ ꯀꯥꯏꯕ ꯂꯩꯇꯦ ꯀꯪꯂꯩꯄꯥꯛꯇ ꯊꯣꯛꯂꯤꯕ ꯇꯝꯊꯤꯔꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯇ ꯑꯊꯧꯕ ꯀꯌꯥꯒꯤ ꯄꯨꯟꯁꯤꯅ ꯄꯣꯟꯊꯥ ꯄꯤꯈꯤꯕ ꯑꯔꯣꯏꯕ ꯈꯣꯡꯆꯠꯅꯤ ꯇꯝꯊꯤꯔꯕ ꯃꯤꯅꯣꯛ ꯃꯤꯅꯩ ꯃꯤꯅꯨꯡꯁꯤ ꯌꯥꯎꯗꯕ ꯍꯤꯡꯁꯥ ꯌꯥꯏꯇꯝꯒꯤ ꯁꯛꯂꯣꯟ ꯂꯧꯗꯨꯅ ꯃꯤꯆꯝ ꯄ꯭ꯔꯖꯥ ꯀꯌꯥꯕꯨ ꯇꯝꯊꯤꯕ ꯃꯤꯍꯥꯠ ꯍꯥꯠꯄꯤꯔꯤ ꯅꯣꯡꯃꯒꯤ ꯀꯥꯏꯗꯕ ꯄꯥꯎ ꯇꯨꯔꯦꯜꯗ ꯑꯁꯤꯕ ꯍꯛꯆꯥꯡ ꯇꯥꯎꯊꯕꯒꯤ ꯂꯩꯉꯥꯛꯀꯤ ꯃꯄꯨꯁꯤꯡꯗꯗꯤ ꯀꯛꯆꯦꯡ ꯇꯥꯎꯊꯔꯛꯄꯒꯨꯝ ꯂꯩ ꯃꯤꯆꯝ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯄꯨꯟꯁꯤꯕꯨ ꯈꯣꯡꯕꯥꯟꯗ ꯇꯥꯕ ꯑꯍꯥꯡꯕ ꯊꯧꯔꯣꯏꯒꯨꯝ ꯂꯩ ꯁꯨꯖ ꯅꯣꯝꯖꯗꯨꯅ ꯅꯣꯡꯃꯒꯤ ꯆꯔꯥ ꯇꯥꯟꯖꯔꯤꯕ ꯋꯥꯅ ꯅꯥꯅ ꯇꯨꯡꯁꯤꯟꯖꯕ ꯂꯟ ꯊꯨꯝ ꯌꯨꯝ ꯀꯩ ꯃꯩ ꯊꯥꯗꯨꯅ ꯇꯥꯡꯒꯣꯏ ꯇꯥꯍꯟꯕ ꯑꯔꯣꯏꯕꯅꯤ ꯂꯣꯏꯖꯔꯦ ꯑꯣꯖꯥ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯌꯥꯝ ꯐꯖꯩ ꯃꯊꯪꯗ ꯑꯩꯈꯣꯏ ꯕꯪꯒ꯭ꯂꯥꯗꯦꯁꯇꯒꯤ ꯔꯣꯁꯣꯅꯥꯔꯥ ꯕꯥꯁꯤ ꯈꯨꯠꯍꯩꯕꯝ ꯑꯩꯈꯣꯏ ꯃꯦꯗꯥꯝꯕꯨꯁꯨ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯃꯤꯔꯣꯜꯒꯤ ꯄ꯭ꯂꯦꯠꯐꯣꯝꯁꯤꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ ꯔꯣꯁꯣꯅꯥꯔꯥ ꯕꯥꯁꯤꯒꯤ ꯁꯩꯔꯦꯡ ꯈꯔ ꯄꯥꯕꯤꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯑꯍꯥꯟꯕꯃꯛꯇ ꯃꯅꯤꯄꯨꯔꯤ ꯃꯤꯔꯣꯜꯒꯤ ꯉꯁꯤ ꯃꯄꯣꯛ ꯀꯨꯝꯑꯣꯟ ꯅꯨꯃꯤꯠꯁꯤꯗ ꯑꯩꯕꯨ ꯁꯩꯔꯦꯡ ꯁꯩꯗꯤꯟꯅꯕꯗ ꯌꯥꯎꯕ ꯐꯪꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯍꯔꯥꯎꯖꯩ ꯑꯣꯖꯥ ꯃꯌꯥꯝꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯑꯩ ꯑꯍꯥꯟꯕꯃꯛꯇ ꯏꯁꯥꯅ ꯏꯕ ꯁꯩꯔꯦꯡ ꯑꯃꯈꯛ ꯄꯥꯊꯣꯛꯆꯒꯦ ꯅꯦꯠ ꯅꯨꯡꯉꯥꯏꯇꯕꯅ ꯑꯩꯁꯨ ꯉꯁꯤ ꯀꯨꯅꯥꯒꯥꯎꯗ ꯂꯩ ꯑꯗꯨꯅ ꯅꯦꯠꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨ ꯈꯔ ꯑꯣꯏꯔꯒꯁꯨ ꯁꯣꯜꯂꯤ but it's okay. ꯆꯥꯕ꯭ꯔꯦꯡꯁꯤ ꯁꯩꯔꯦꯡꯒꯤ ꯃꯤꯡ ꯑꯆꯨꯝꯕ ꯃꯥꯗꯤ ꯆꯦꯛꯁꯟꯅ ꯂꯩꯁꯅꯨ ꯑꯩꯗꯤ ꯍꯧꯖꯤꯛꯁꯨ ꯊꯥꯖꯩ ꯑꯆꯨꯝꯕ ꯍꯥꯏꯕꯁꯦ ꯀꯩꯗꯧꯅꯨꯡꯗꯁꯨ ꯃꯨꯠꯈꯤꯕ ꯂꯩꯇꯦ ꯑꯔꯥꯟꯕ ꯀꯌꯥꯒꯤ ꯃꯔꯛꯇꯁꯨ ꯑꯆꯨꯝꯕꯗꯤ ꯃꯅꯤ ꯃꯨꯛꯇꯥꯒꯤ ꯅꯥꯆꯣꯝꯒꯨꯝ ꯃꯉꯥꯜ ꯑꯣꯏꯅ ꯐꯥꯎꯗꯣꯔꯛꯀꯅꯤ ꯑꯆꯨꯝꯕꯅ ꯄꯦꯜꯍꯜꯂꯤ ꯊꯃꯣꯏ ꯑꯇꯩ ꯑꯄꯥꯝꯕ ꯄꯣꯛꯍꯟꯗꯦ ꯃꯤꯠꯅ ꯎꯗꯕ ꯃꯐꯝꯗ ꯆꯦꯛꯁꯟꯅ ꯂꯩꯖꯁꯅꯨ ꯎꯐꯨꯜ ꯋꯥꯏꯐꯨꯜꯅ ꯃꯣꯠꯍꯟꯗꯕꯒꯤ ꯀꯟꯖꯅꯕ ꯂꯩꯅꯥꯁꯤꯡꯅ ꯀꯨꯡꯅ ꯌꯣꯝꯁꯜꯂꯕ ꯂꯩꯁꯤꯡꯒꯤ ꯃꯔꯛꯇ ꯇꯨꯃꯤꯟꯅ ꯂꯣꯠꯇꯨꯅ ꯂꯩꯁꯅꯨ ꯃꯍꯥꯛꯇꯤ ꯑꯆꯨꯝꯕ ꯃꯍꯥꯛꯁꯦ ꯇꯦꯛꯇ ꯀꯥꯏꯗꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯑꯣꯏꯁꯅꯨ ꯃꯥꯒꯤ ꯃꯥꯏ ꯃꯤꯠ ꯀꯣꯛ ꯑꯔꯥꯟꯕꯒꯤ ꯃꯆꯨꯅ ꯁꯪꯈꯤꯗꯅꯕ ꯍꯧꯖꯤꯛꯀꯤ ꯂꯨꯔꯕ ꯇꯥꯟꯖꯥꯁꯤꯗ ꯆꯦꯛꯁꯟꯅ ꯂꯩꯖꯁꯅꯨ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯀꯤ ꯊꯃꯣꯏꯗ ꯑꯆꯨꯝꯕ ꯃꯥꯗꯤ
mani muktagi nasigagum ngamthoirasanu khohigi leikonda uchek singna penjabagum nungsibo oina thamoigi phidup manungda sida loijare thagachari mayambo mayam su yam harauna tari akhoi Roshan Barabasi gi sayeng si Roshan Barabasi sayeng chu am phajane e aduga mahaki pathok yam phajai aduna akhoi ngasi gi chin laba haitare ma su masan su yam chinjaba akhoi su akhoi yamna ten na tawba program sida saru ya yam haraujai mathang da akhoi kano che akhoi lojam tombi su sarak siga matang sayeng si pari ngai siga mahaki su matang tarasi akhoi madam lojam tombi laisram kano gi ni akhoi jiri dagi mahaki sayeng su matang tarasi unmute ai yabra yenge but you can do okay yare Oja. Tapi ko ya. sai Oh. Oja hataki sayang sidi akoy ki oja su oja Birendra Naurem lengsin biduna laibiri. Oja gi like tagi oina seriam ka kudol tamjarage. Thagachari Oja Birendra Naurem gi turel nangdi haina mingtholba sayang lairik asidagi sayang amaka kudol tamjage. Sayang gi ming turel nangdi ing tablaba numidang wairamgi pukning huraba machuna leiteng laduna ahauba amagidamak aroiba matamgi thungjinda khong thangjinlagliba turel nangse kayada phajaraba ningkhaiba naidraba matamgi launambal marakta lalakle hiden kaya thekna thoina sanarure thabalbu ithak hohanba hihonba kanagi tawdri khonjelda potharure nungsiraba chenghi manamgi mathanungda nungsibani matamdo phajaba athiba afaba phattaba karisu khangdana ningaida tawjakhiba ingauda ngaujakhiba nataw adubu mapung marai pharakpagi layonda karamna chaisinkiba mayagi iru karigumbada yai tamlaba sajat karigumbadana minungsitana thallaba natau afaba kaya phattaba kaya yai munahalladuna mathot karakpagi lamyaida khanjakhi nangna aini phajaba haibadu napalgi leikhokta leisat tamlakpa pukninggi leirang karamna haigani asengba phajabani ngasidi ahauba amasung aroibagi langdaida hena naksillaklaga nangna maka phunglakle nanggi asengba phajaba pukninggi irang singna ningbagi ihul napalgi mairi khudingmak haukraba tungsidadi nangse kayada pak chawraba kayada chinglemlaba kayada ningthiraba simaktada aidi nangbu hena phajahaningli hayu turel nanggi phajabasibu tasengna mapung pharaba haibadura thagachariya matang asida losinjare thank you koi bigi sound chu ne chu nuai taba adu oraga shu yam sayeng yam phajaba aduna sayeng phajaba se oja Birendra ni aduga segi konthok sina oda bigi oraga shu phajaba se punjal laga yamna sound gi keno oraga shu mayam tum nuai la khalli tabu akoi gi ngahaki kai hatare aw kotha jabani amaruina Manipuri Mirror Pandandi, Bangladesh dagi, Assam dagi, Tripura dagi, Manipur dagi, North America dagi, akoi mapan dagi, Euro America dagi, mapan makisu akoi represent tawhan janing bani. Dagi aina pami basina akoi mapan dagi dagashu akoi mitelon thoi, mitelon tangi, aduga loina na akoi nat hada Manipuri culture si jokan na bukotari, aduga loina na ngamjaba khara haitare akoi language ki kanu dasu akoi sumchang jari. Dona matam si laujo roige koi amna like more than 1 hour and can we handle 40 minutes tare
loisanba koi round chi ahum chatningani round ahum charodori round ani siga loisanba tare pung ani gi manu kadi loisana phona dege aduna aroi oina koi oja biran rijit naurem dagi koi constitutional mark haitare koi matam leiraga te quotation wai sana ningmani oja ga duga tawtabu mathangda oja gi oiba tongan ba program ko sigani koi kaubangam de ojana kay tare saidenda koi manipur thaba aduga loina loina na akoigi oja yamna wari sanam su koi kano oina sanam yaufre organization da kari da kada yaw so oja gi eiba oja na puthok ko tereng sing maru oina story leiraga su sereng sin oja mayam madalai ba koi yamna pamna padei ta sengna hairagadi to koi yamna sigi matang da koi nomuni na jagani du ngasi gi oina di matam yen bani na koyong bani na asigi koi laujabang hamjadre tabu oja koina nisingjay jay haraujay oja na koi marak sida yaubes thank you oja oja bi ngi tagan ꯁꯩꯔꯦꯡ ꯄꯥꯊꯣꯛꯄꯤꯈꯤꯕ ꯄꯨꯝꯅꯃꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯃꯔꯨꯑꯣꯏꯅ ꯆꯟ ꯂꯩꯗꯥꯝꯇꯣꯝꯕꯤ ꯊꯥꯒꯠꯆꯔꯤ ꯑꯩꯒꯤ ꯁꯩꯔꯦꯡꯕꯨ ꯊꯋꯥꯏ ꯍꯥꯞꯄꯤꯕꯒꯤꯗꯃꯛ ꯑꯗꯨꯒ ꯑꯩ ꯉꯁꯥꯏꯒꯤ ꯑꯩꯅ ꯑꯍꯥꯟꯕꯒꯤ ꯁꯔꯨꯛꯇ ꯊꯝꯖꯈꯤꯕ ꯔꯥꯏꯇꯔꯁ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ ꯋꯥꯐꯝꯗꯨꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯔꯤꯒꯦ ꯍꯥꯏꯕ ꯄꯣꯠ ꯑꯃ ꯃꯗꯨꯈꯛ ꯑꯩ ꯌꯥꯝ ꯇꯦꯟꯅ ꯊꯝꯖꯒꯦ ꯃꯇꯝꯁꯤꯁꯨ ꯂꯩꯁꯤꯜꯂꯛꯇ꯭ꯔꯕꯅꯤꯅ ꯇꯦꯡꯕꯥꯡꯒꯤ ꯊꯕꯛꯁꯤꯗꯤ ꯍꯧꯖꯤꯛꯁꯤ ꯏꯔꯥꯡꯒꯤ ꯊꯣꯏꯗꯣꯛꯄ ꯀꯩꯅꯣꯝꯃ ꯂꯩꯇꯕꯅꯤꯅ ꯑꯩꯈꯣꯏ ꯇꯦꯡꯕꯥꯡ ꯄꯤꯕꯒꯤ ꯊꯕꯛꯁꯤ ꯂꯦꯞꯄꯒ ꯂꯩ ꯃꯗꯨꯃꯛꯅ ꯔꯥꯏꯇꯔꯁ ꯑꯣꯐ ꯃꯅꯤꯄꯨꯔ ꯑꯩꯈꯣꯏ ꯊꯕꯛ ꯇꯧꯗ꯭ꯔꯦ ꯇꯣꯛꯑꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯊꯧꯃꯤꯁꯤꯡ ꯃꯅꯤꯄꯨꯔꯒꯤ ꯃꯄꯥꯟꯗꯒꯤ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔ ꯃꯅꯨꯡꯗꯒꯤ ꯑꯩꯈꯣꯏ ꯊꯧꯃꯤꯁꯤꯡꯅ ꯊꯕꯛ ꯑꯃ ꯇꯧꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯗ ꯐꯟꯒꯤ ꯁꯦꯟ ꯊꯨꯝꯒꯤ ꯐꯤꯕꯝ ꯈꯔ ꯁꯥꯒꯠꯇꯕ ꯌꯥꯗꯕꯅꯤꯅ ꯌꯥꯝꯅ ꯍ꯭ꯌꯨꯖ ꯑꯦꯃꯥꯎꯟꯇꯤ ꯅꯠꯇꯕꯗ ꯑꯩꯈꯣꯏꯅ ꯊꯥꯒꯤ ꯂꯨꯄꯥ ꯆꯥꯝꯃꯈꯛ ꯑꯩꯈꯣꯏ ꯀꯂꯦꯛ ꯇꯧꯏ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯐꯟ ꯑꯃꯈꯛ ꯁꯦꯝꯒꯠꯂꯒ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯊꯝꯖꯔꯤ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯀꯩꯕꯥꯁꯤꯒꯤ ꯇꯝꯕ ꯉꯝꯗꯕ ꯐꯤꯕꯝ ꯑꯃꯗ ꯍꯧꯖꯤꯛꯁꯨ ꯂꯩꯔꯤ ꯑꯩꯈꯣꯏꯁꯤ ꯆꯐꯨ ꯃꯅꯨꯡꯗ ꯌꯣꯛꯄ ꯉꯥꯗꯧꯅ ꯂꯩꯔꯤ ꯑꯩꯈꯣꯏꯒꯤ ꯍꯥꯏꯋꯦꯁꯤꯡ ꯑꯩꯈꯣꯏ ꯆꯠꯄ ꯐꯪꯗ꯭ꯔꯤ ꯑꯗꯨꯒ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯑꯩꯈꯣꯏꯒꯤ ꯗꯤꯁꯄ꯭ꯂꯦꯁ ꯄꯥꯔꯁꯟꯁꯤꯡ ꯉꯔꯥꯡꯃꯛꯁꯨ ꯑꯆꯧꯕ ꯃꯍꯧꯁꯥꯒꯤ ꯏꯈꯥꯏ ꯑꯁꯣꯝꯗ ꯑꯆꯧꯕ ꯏꯔꯥꯡ ꯊꯣꯛꯏ ꯌꯨꯝꯗ ꯍꯟꯖꯤꯟꯅꯤꯡꯕꯒꯤ ꯑꯗꯨꯕꯨ ꯒꯣꯚꯔꯟꯃꯦꯟꯠꯒꯤ ꯄꯣꯂꯤꯁꯤꯅ ꯀꯔꯤꯅꯣ ꯀꯩꯗꯧꯕ ꯃꯗꯨ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯃꯗꯣꯝꯗ ꯆꯪꯁꯤꯟꯗꯅ ꯋꯥ ꯍꯥꯏꯔꯨꯕꯁꯨ ꯉꯝꯗꯦ ꯑꯗꯨꯒ ꯃꯩ ꯃꯀꯩ ꯂꯩꯇ꯭ꯔꯕ ꯉꯁꯥꯏꯒꯤ ꯗꯤꯁꯄ꯭ꯂꯦꯁꯟ ꯂꯩꯔꯤꯕ ꯀꯥꯡꯕꯨꯁꯤꯅ ꯌꯨꯝꯗ ꯍꯟꯖꯤꯟꯖꯒꯦ ꯍꯥꯏꯕꯅꯆꯤꯡꯕ ꯋꯥꯐꯝ ꯑꯗꯨꯒꯤ ꯏꯔꯥꯡ ꯉꯔꯥꯡꯁꯨ ꯈꯔ ꯊꯣꯛꯄ ꯂꯩ ꯑꯗꯣ ꯍꯥꯏꯔꯤꯕ ꯃꯔꯛꯁꯤꯗ ꯔꯥꯏꯇꯔꯁ ꯑꯣꯐ ꯃꯅꯤꯄꯨꯔꯅ ꯀꯔꯤꯒꯨꯝꯕ ꯏꯔꯥꯡ ꯑꯃ ꯍꯦꯛ ꯊꯣꯛꯂꯛꯇꯅ ꯑꯋꯥ ꯑꯅꯥ ꯀꯔꯤꯒꯨꯝꯕ ꯑꯃꯨꯛ ꯍꯟꯅ ꯊꯦꯡꯅꯕ ꯇꯥꯔꯒꯗꯤ ꯃꯗꯨꯒꯤꯗꯃꯛ ꯃꯇꯦꯡ ꯄꯥꯡꯅꯅꯕ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯐꯟ ꯈꯔ ꯁꯥꯒꯠꯂꯒ ꯊꯝꯕꯅꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯃꯅ ꯑꯩꯈꯣꯏ ꯔꯥꯏꯇꯔꯁ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯈꯣꯡꯆꯠ ꯑꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯑꯃꯈꯛꯀ ꯑꯩꯈꯣꯏꯅ ꯄꯥꯏꯈꯠꯆꯕ ꯊꯕꯛ ꯑꯃꯒ ꯂꯩ ꯍꯥꯏꯔꯤꯕ ꯄꯣꯠ ꯑꯁꯤꯅ ꯑꯩꯈꯣꯏ ꯑꯏꯕꯁꯤꯡꯒꯤ ꯄꯥꯛ ꯑꯃ ꯔꯥꯏꯇꯔꯁ ꯄꯥꯛ ꯑꯃ ꯁꯦꯝꯅꯅꯕ ꯍꯥꯏꯅ ꯃꯗꯨꯒꯤ ꯊꯕꯛ ꯑꯃꯈꯛ ꯑꯩꯈꯣꯏ ꯆꯪꯁꯤꯟꯖꯔꯤ ꯃꯗꯨ ꯑꯩꯈꯣꯏꯅ ꯃꯥꯏ ꯄꯥꯛꯄ ꯉꯝꯕ ꯑꯃꯁꯨꯡ ꯉꯝꯗꯕ ꯍꯥꯏꯕꯗꯨꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛꯃꯛꯀꯤꯗꯤ ꯍꯥꯏꯕ ꯉꯝꯖꯗ꯭ꯔꯤ ꯑꯩꯈꯣꯏ ꯊꯕꯛ ꯀꯟꯅ ꯆꯪꯁꯤꯜꯂꯤ ꯀꯔꯤꯅꯣ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯂꯤꯇꯔꯦꯔꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯃꯌꯥꯝꯁꯤꯅ ꯆꯍꯤꯒꯤ ꯃꯤꯐꯝꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯇ ꯑꯏꯕꯁꯤꯡꯒꯤ ꯑꯣꯏꯕ ꯀꯝꯄ꯭ꯂꯦꯛꯁ ꯑꯃ ꯁꯦꯝꯕꯤꯌꯨ ꯅꯠꯇ꯭ꯔꯒꯅ ꯔꯥꯏꯇꯔꯁ ꯍꯣꯝ ꯑꯃ ꯁꯦꯝꯕꯤꯌꯨ ꯍꯥꯏꯗꯅ ꯍꯥꯏꯔꯛꯈꯤꯕ ꯃꯇꯝꯁꯤ ꯆꯍꯤ 40ꯃꯨꯛꯁꯤꯗ ꯍꯧꯈꯤꯕ ꯆꯍꯤ 40ꯃꯨꯛꯁꯤꯗ ꯃꯁꯤꯒꯤ ꯋꯥꯔꯦꯞ ꯂꯧꯗꯨꯅ ꯑꯗꯨꯝ ꯂꯥꯛꯏ ꯒꯚꯔꯟꯃꯦꯟꯠꯗ ꯃꯗꯨꯒꯤ ꯄꯣꯠ ꯃꯦꯃꯣꯔꯦꯟꯗꯝ ꯄꯤꯗꯅ ꯀꯩꯗꯧꯗꯅ ꯃꯌꯥꯝ ꯑꯃ ꯂꯥꯛꯏ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯩꯈꯣꯏ ꯑꯏꯕꯁꯤꯡꯒꯤꯅꯤ ꯍꯥꯏꯕ ꯃꯐꯝ ꯑꯃꯐꯥꯎ ꯑꯩꯈꯣই ꯂꯩꯕ ꯉꯝꯗ꯭ꯔꯤ ꯃꯔꯝ ꯑꯁꯤꯅ ꯑꯩꯈꯣꯏ ꯔꯥꯏꯇꯔꯁ ꯑꯣꯐ ꯃꯅꯤꯄꯨꯔꯅ ꯁꯥꯍꯤꯇ꯭ꯌꯒꯤ ꯑꯣꯏꯕ ꯊꯧꯔꯝꯁꯤꯡꯗꯤ ꯁꯥꯍꯤꯇ꯭ꯌꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯂꯩꯖꯔꯤꯕꯁꯤꯡꯁꯤꯅ ꯇꯧꯔꯁꯅꯨ ꯑꯗꯨꯒ ꯑꯩꯈꯣꯏꯗꯤ ꯃꯇꯦꯡ ꯄꯥꯡꯕ ꯍꯥꯏꯅ ꯂꯩꯔꯨꯕ ꯄꯣꯠ ꯑꯁꯤꯒꯤ ꯃꯊꯛꯇ ꯑꯏꯕꯁꯤꯡꯒꯤ ꯃꯐꯝ ꯑꯃꯇꯪ ꯊꯝꯕ ꯉꯝꯃꯒꯗꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯃꯗꯨꯒꯤ ꯃꯪ ꯑꯃ ꯃꯪꯖꯕꯅꯤ
ꯑꯗꯨꯅ ꯑꯩꯈꯣꯏ ꯖꯒꯥ ꯑꯃꯈꯛ ꯑꯩꯈꯣꯏꯅ ꯐꯨꯠꯍꯤꯜꯅꯤ ꯆꯤꯡꯒꯤ ꯅꯥꯀꯜꯗ ꯍꯥꯏꯗꯤ ꯆꯤꯡꯈꯣꯡꯗ ꯂꯩꯕ ꯖꯒꯥ ꯑꯃꯈꯛ ꯃꯗꯨ ꯑꯩꯈꯣꯏꯅ ꯌꯥꯝ ꯀꯟꯅ ꯃꯗꯨꯗ ꯃꯤꯠꯌꯦꯡ ꯊꯝꯃꯦꯔꯒ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯗ ꯀꯩꯗ ꯑꯩꯈꯣꯏ ꯆꯦ ꯆꯥꯡ ꯊꯥꯅꯗꯅ ꯀꯩꯗꯧꯗꯅ ꯑꯗꯨꯒꯤ ꯄꯣꯠꯇꯨ ꯌꯥꯔꯒꯗꯤ ꯑꯩꯈꯣꯏꯗ ꯑꯏꯕꯁꯤꯡꯗ ꯑꯦꯂꯣꯠ ꯇꯧꯕꯤꯌꯨ ꯍꯥꯏꯕ ꯄꯣꯠꯁꯤꯡꯗ ꯑꯩꯈꯣꯏ ꯇꯧꯅꯅꯕ ꯊꯧꯔꯥꯡ ꯇꯧꯖꯔꯤ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤ ꯃꯥꯏ ꯄꯥꯛꯑꯒꯗꯤ ꯑꯩꯈꯣꯏꯅ ꯃꯗꯨꯗ ꯇꯧꯒꯦꯅ ꯈꯟꯖꯕꯁꯤ ꯀꯔꯤꯝꯇ ꯅꯠꯇꯦ ꯃꯔꯨ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯄꯥꯏꯑꯣꯅꯤꯌꯔ ꯂꯝꯖꯤꯡꯕ ꯑꯏꯕ 5 ꯑꯩꯈꯣꯏꯒꯤ ꯅꯥꯎꯔꯦꯝ ꯐꯨꯂꯣ ꯑꯗꯒꯤ ꯍꯤꯖꯝ ꯏꯔꯥꯕꯣꯠ ꯀꯃꯜ ꯆꯥꯎꯕ ꯉꯥꯍꯜ ꯃꯈꯣꯏ 5ꯒꯤ ꯁ꯭ꯇꯦꯆꯨꯁꯤ ꯑꯩꯈꯣꯏꯅ ꯃꯐꯝꯁꯤꯗ ꯊꯝꯃꯦ ꯍꯥꯏꯔꯒ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯗ ꯑꯩꯈꯣꯏꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯈꯜꯒꯤ ꯍꯩ ꯂꯩꯁꯤꯡ ꯊꯥꯗꯅ ꯇꯧꯔꯦꯔꯒ ꯑꯩꯈꯣꯏ ꯑꯏꯕꯁꯤꯡꯅ ꯉꯥꯏꯍꯥꯛ ꯃꯐꯝꯗꯨꯗ ꯄꯣꯊꯥꯕ ꯑꯗꯨꯒ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯏꯕ ꯀꯩꯗꯧꯕ ꯄꯣꯠ ꯌꯥꯅꯅꯕꯒꯤ ꯍꯥꯏꯕ ꯑꯗꯨꯒꯨꯝꯕ ꯊꯧꯔꯥꯡ ꯑꯃꯈꯛ ꯑꯩꯈꯣꯏꯅ ꯇꯧꯖꯕꯅꯤ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯅ ꯑꯏꯕꯁꯤꯡꯒꯤ ꯑꯣꯏꯕ ꯂꯦꯡꯗꯕ ꯑꯣꯏꯒꯗꯕ ꯂꯝ ꯑꯃꯈꯛ ꯑꯩꯈꯣꯏꯅ ꯌꯥꯝ ꯄꯤꯛꯄ ꯆꯥꯎꯕ ꯊꯤꯗꯅ ꯂꯝ ꯑꯃꯈꯛ ꯂꯩꯅꯅꯕ ꯍꯥꯏꯕꯒꯤ ꯃꯗꯨꯒꯤ ꯈꯣꯡꯊꯥꯡ ꯑꯃꯒ ꯑꯩꯈꯣꯏ ꯆꯪꯁꯤꯟꯖꯔꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯗꯨꯒꯤꯗꯃꯛꯇ ꯐꯟ ꯁꯥꯒꯠꯄ ꯀꯩꯗꯧꯕ ꯄꯣꯠꯁꯤ ꯑꯩꯈꯣꯏ ꯀꯟꯅ ꯍꯣꯠꯅꯔꯤ ꯑꯩꯈꯣꯏꯅ ꯑꯏꯕꯁꯤꯡꯒꯤ ꯑꯣꯏꯕ ꯍꯌꯦꯡ ꯃꯗꯨꯒꯤ ꯁꯇ꯭ꯔꯛꯆꯔ ꯁꯥꯕ ꯈꯣꯠꯄ ꯀꯩꯗꯧꯕ ꯍꯥꯏꯕ ꯄꯣꯠꯇꯨꯗꯤ ꯃꯇꯝꯅ ꯄꯨꯖꯔꯛꯁꯅꯨꯗꯅ ꯑꯏꯕꯁꯤꯡꯒꯤ ꯑꯣꯏꯕ ꯂꯝ ꯑꯃꯈꯛꯇꯤ ꯑꯩꯈꯣꯏ ꯂꯦꯡꯗꯅ ꯊꯝꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩ ꯍꯥꯏꯕ ꯄꯣꯠꯁꯤ ꯑꯩꯈꯣꯏ ꯔꯥꯏꯇꯔꯁ ꯑꯣꯐ ꯃꯅꯤꯄꯨꯔꯅ ꯈꯟꯖꯔꯒ ꯃꯥꯏꯀꯩꯗꯨꯗ ꯑꯩꯈꯣꯏꯅ ꯈꯣꯡ ꯍꯧꯖꯤꯛꯁꯤ ꯊꯥꯡꯖꯤꯟꯖꯔꯤ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕ ꯍꯧꯖꯤꯛꯀꯤ ꯆꯤꯡꯈꯣꯡꯗ ꯂꯩꯔꯤꯕ ꯁꯔꯨꯛ ꯑꯁꯤ ꯑꯩ ꯁꯤꯗ ꯃꯗꯨꯒꯤ ꯃꯃꯤꯡ ꯃꯊꯥ ꯃꯐꯝꯗꯨ ꯑꯩ ꯄꯟꯖꯔꯔꯣꯏ ꯑꯗꯨꯕꯨ ꯃꯗꯨ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤ ꯀꯔꯤꯒꯨꯝꯕ ꯂꯩꯉꯥꯛꯅ ꯃꯔꯤ ꯂꯩꯅꯕ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯀꯩꯅ ꯌꯥꯕ ꯄꯤꯕꯤꯔꯒꯗꯤ ꯑꯩꯈꯣꯏꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯣꯏꯒꯗꯧꯔꯤꯅꯤ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤ ꯏꯝꯐꯥꯜꯗꯒꯤꯁꯨ ꯄꯪꯂꯥꯞ ꯂꯥꯞꯄ ꯅꯠꯇꯦ ꯀꯤꯂꯣꯃꯤꯇꯔ 4-5 ꯃꯨꯛꯀꯤ ꯆꯥꯡꯗꯅꯤ ꯏꯝꯐꯥꯜ ꯃꯌꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯄꯁꯦ ꯑꯗꯨꯅ ꯃꯣꯇꯣꯔ ꯂꯣꯏꯕ ꯀꯩꯅꯣꯅꯤ ꯄꯨꯡꯈꯥꯏ ꯑꯃ ꯆꯪꯗꯦ ꯑꯩꯈꯣꯏꯅ ꯃꯐꯝꯗ ꯌꯧꯕ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯗ ꯑꯩꯈꯣꯏ ꯑꯏꯕꯁꯤꯡꯒꯤ ꯄꯥꯔꯛ ꯑꯃ ꯁꯦꯝꯒꯠꯄ ꯂꯣꯏꯅꯅ ꯃꯗꯨꯒꯤ ꯑꯅꯛꯄ ꯃꯐꯝꯗ ꯂꯝ ꯑꯃ ꯃꯆꯦꯠ ꯑꯃꯇꯪ ꯑꯩꯈꯣꯏ ꯂꯩꯅꯅꯕ ꯍꯥꯏꯗꯅ ꯃꯗꯨꯒꯤ ꯊꯧꯔꯥꯡ ꯇꯧꯖꯔꯤ ꯑꯗꯨꯕꯨ ꯑꯏꯕꯁꯤꯡꯁꯦ ꯑꯌꯥꯝꯕꯅ ꯄꯩꯁꯥ ꯅꯨꯡꯁꯥ ꯄꯥꯏꯅꯕꯗꯤ ꯅꯠꯇꯕꯅꯤꯅ ꯌꯥꯝꯅ ꯑꯆꯧꯕ ꯑꯦꯃꯥꯎꯟ ꯀꯩꯗꯧꯕ ꯁꯥꯒꯠꯄ ꯍꯥꯏꯕꯗꯨ ꯃꯇꯝ ꯈꯔ ꯆꯪꯒꯅꯤ ꯑꯗꯨꯅ ꯃꯗꯨꯒꯤ ꯑꯣꯏꯕ ꯃꯥꯏꯀꯩꯁꯤꯗ ꯑꯩꯈꯣꯏ ꯔꯥꯏꯇꯔꯁ ꯑꯣꯐ ꯃꯅꯤꯄꯨꯔꯅ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯈꯣꯡ ꯊꯥꯡꯖꯤꯟꯖꯔꯤ ꯑꯗꯨꯅ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯔꯒꯗꯤ ꯑꯗꯨꯒ ꯃꯌꯥꯝꯅ ꯔꯥꯏꯇꯔꯁ ꯑꯣꯐ ꯃꯅꯤꯄꯨꯔꯕꯨ ꯊꯥꯖꯕꯤꯔꯒꯗꯤ ꯍꯥꯏꯔꯤꯕ ꯆꯪꯁꯤꯟꯖꯔꯤꯕ ꯈꯣꯡꯖꯪ ꯑꯁꯤꯁꯨ ꯑꯩꯈꯣꯏ ꯃꯥꯏ ꯄꯥꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯗꯨꯅꯤ ꯍꯧꯖꯤꯛ ꯊꯝꯖꯔꯤꯕ ꯄꯣꯠ ꯑꯁꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯥꯏꯖꯒꯗꯧꯔꯤꯁꯤ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯔꯥꯏꯇꯔꯁ ꯑꯣꯐ ꯃꯅꯤꯄꯨꯔ ꯌꯥꯝꯅ ꯂꯩꯔꯤꯕ ꯍꯥꯟꯅ ꯃꯇꯤꯛ ꯃꯉꯥꯜ ꯂꯩꯅ ꯂꯩꯔꯕ ꯁꯥꯏꯠꯇꯒꯤ ꯂꯩꯔꯤꯕ ꯁꯪꯁꯊꯥꯟꯁꯤꯡ ꯑꯁꯤꯒꯨꯝꯅ ꯑꯩꯈꯣꯏ ꯔꯦꯖꯤꯁꯇꯔ ꯕꯣꯗꯤ ꯑꯃ ꯑꯣꯏꯗꯨꯅ ꯀꯩꯗꯧꯗꯨꯅ ꯁꯥꯏꯠꯇꯒꯤ ꯊꯧꯔꯝꯁꯤꯡ ꯑꯩꯈꯣꯏ ꯇꯧꯖꯔꯣꯏ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯄꯥꯟꯗꯝ ꯑꯣꯏꯈꯤꯕ ꯂꯩꯕꯥꯛ ꯏꯔꯝꯗꯝ ꯑꯁꯤꯒꯤꯗꯃꯛꯇ ꯑꯉꯝꯕ ꯃꯇꯦꯡ ꯈꯔ ꯑꯋꯥ ꯑꯅꯥ ꯇꯥꯔꯕꯁꯤꯡꯒꯤ ꯃꯇꯦꯡ ꯈꯔ ꯄꯥꯡꯅꯕ ꯍꯣꯠꯅꯕ ꯍꯥꯏꯕ ꯄꯣꯠꯁꯤꯃ ꯑꯍꯥꯟꯕ ꯑꯩꯈꯣꯏꯒꯤ ꯄꯥꯟꯗꯝꯗꯨꯗ ꯑꯩꯈꯣꯏ ꯆꯪꯁꯤꯟꯖꯈ꯭ꯔꯦ ꯃꯤꯌꯥꯝꯒꯤ ꯃꯇꯦꯡ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯕ ꯑꯗꯨꯒ ꯏꯃꯥ ꯂꯩꯕꯥꯛ ꯏꯔꯝꯗꯝ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯕ ꯀꯌꯥꯒꯤ ꯃꯇꯦꯡꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯈꯣꯡꯆꯠ ꯇꯦꯡꯋꯥꯡ ꯈꯣꯡꯆꯠ ꯃꯄꯨꯡ ꯐꯥꯅ ꯑꯩꯈꯣꯏ ꯆꯠꯆꯈ꯭ꯔꯦ ꯑꯅꯤꯁꯨꯕꯒꯤ ꯈꯣꯡꯊꯥꯡ ꯑꯁꯤꯅ ꯔꯥꯏꯇꯔꯁꯤꯡꯒꯤ ꯀꯝꯄ꯭ꯂꯦꯛꯁ ꯑꯃ ꯍꯥꯏꯕꯗꯤ ꯔꯥꯏꯇꯔꯁꯤꯡꯒꯤ ꯑꯣꯏꯕ ꯂꯦꯡꯗꯕ ꯃꯐꯝ ꯑꯃ ꯁꯦꯝꯒꯠꯅꯅꯕꯒꯤ ꯊꯧꯔꯥꯡ ꯑꯁꯤ ꯇꯧꯖꯔꯤ ꯃꯁꯤꯗꯁꯨ ꯑꯩꯈꯣꯏ ꯃꯤꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯕꯤꯒꯅꯤ ꯍꯥꯏꯕ ꯊꯥꯖꯕꯁꯤ ꯑꯩ ꯊꯝꯖꯔꯒ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯩ ꯋꯥꯐꯝ ꯑꯁꯤ ꯁ꯭ꯋꯥꯏꯗ ꯇꯦꯟꯁꯤꯟꯖꯒꯦ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯑꯩꯈꯣꯏ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯉꯝꯖꯕ ꯀꯩꯅꯣꯗꯨ ꯑꯩꯈꯣꯏ ꯃꯇꯦꯡ ꯄꯥꯡꯖꯔꯛꯀꯦ ꯃꯔꯨꯑꯣꯏꯅ ꯔꯥꯏꯇꯔꯁ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ ꯈꯜꯂꯤꯕ ꯋꯥꯈꯜꯂꯣꯟ ꯌꯥꯝ ꯐꯖꯩ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯏꯕꯁꯤꯡꯒꯤꯗꯃꯛ ꯇꯧꯒꯅꯤ ꯍꯥꯏꯅ ꯑꯣꯖꯥ ꯍꯣꯏꯅ ꯊꯣꯛꯂꯛꯏꯕꯁꯦ ꯑꯁꯤꯁꯨ ꯑꯩꯈꯣꯏ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏꯅ ꯉꯝꯖꯕ ꯃꯄꯥꯟꯗ ꯂꯩꯕ ꯑꯩꯈꯣꯏꯅꯁꯨ ꯉꯝꯖꯕ ꯃꯇꯦꯡ ꯄꯥꯡꯖꯒꯦ ꯑꯗꯣ ꯑꯩꯈꯣꯏ ꯉꯁꯤ ꯃꯇꯝ ꯌꯥꯝ ꯊꯦꯡꯂꯕꯅꯤꯅ ꯊꯣꯏꯗꯣꯛꯄ ꯋꯥꯍꯩꯁꯤ ꯁꯟꯗꯣꯛꯅ ꯍꯥꯏꯖꯔꯔꯣꯏꯒꯦ ꯃꯊꯪꯗ ꯑꯩꯈꯣꯏ ꯀꯩꯅꯣꯒꯤ ꯅ꯭ꯌꯨꯌꯣꯔꯛꯇꯒꯤ ꯑꯩꯈꯣꯏ ꯑꯣꯖꯥ ꯇꯣꯅꯨꯕꯥꯕꯨꯗ ꯂꯥꯛꯆꯒꯦ ꯑꯣꯖꯥ ꯇꯣꯅꯨꯕꯥꯕꯨꯒꯤ ꯑꯔꯣꯏꯕ ꯋꯥꯍꯩ ꯑꯃꯇꯪ ꯇꯥꯕꯤꯁꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯇꯦꯟꯇꯛꯅ ꯈꯔ ꯄꯨꯡ 2 ꯌꯧꯔꯛꯇꯣꯔꯦ ꯑꯗꯣ ꯃꯅꯤꯄꯨꯔꯤ ꯃꯤꯔꯔꯒꯤ 5ꯁꯨꯕ ꯃꯄꯣꯛ ꯀꯨꯝꯑꯣꯟꯒꯤ
ꯌꯥꯏꯐꯔꯕ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤ ꯍꯧꯕꯗꯒꯤꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯌꯥꯝ ꯐꯖꯅ ꯃꯄꯨꯡ ꯐꯥꯅ ꯊꯣꯏꯗꯣꯛꯄ ꯑꯄꯟꯕ ꯑꯃꯠꯇ ꯌꯥꯎꯗꯅ ꯃꯊꯪ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯏ ꯌꯥꯝ ꯐꯖꯩ ꯋꯥꯈꯜꯗ ꯅꯨꯡꯉꯥꯏꯕ ꯐꯥꯎꯖꯩ ꯑꯗꯣ ꯃꯊꯪꯗꯁꯨ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯃꯤꯔꯔꯅ ꯃꯥꯂꯦꯝꯒꯤ ꯆꯣꯏꯖꯥꯏꯅꯅ ꯑꯁꯥꯝ ꯇ꯭ꯔꯤꯄꯨꯔꯥ ꯕꯪꯒ꯭ꯂꯥꯗꯦꯁ ꯃꯌꯥꯟꯃꯥꯔ ꯅꯆꯤꯡꯕ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯀꯌꯥꯗꯪꯗ ꯂꯩꯔꯤꯕ ꯃꯤꯇꯩꯁꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥꯂꯣꯟ ꯑꯣꯏꯔꯤꯕ ꯃꯤꯇꯩꯂꯣꯟ ꯑꯁꯦ ꯉꯁꯥꯏ ꯑꯩꯈꯣꯏꯒꯤ ꯏꯆꯟ ꯕꯤꯔꯣꯂꯥꯅ ꯋꯥꯔꯤ ꯂꯤꯕꯗ ꯌꯥꯝ ꯐꯖꯅ ꯑꯩꯈꯣꯏꯒꯤ ꯃꯤꯇꯩꯒꯤ ꯗ꯭ꯔꯦꯁ ꯃꯤꯇꯩꯒꯤ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯑꯩꯈꯣꯏꯒꯤ ꯐꯤꯖꯣꯜ ꯁꯦꯠꯄ ꯏꯃꯥꯂꯣꯟ ꯂꯣꯟꯕ ꯃꯁꯤ ꯃꯤꯇꯩꯒꯤ ꯁꯛ ꯇꯥꯛꯄꯒꯤ ꯑꯆꯧꯕ ꯈꯨꯗꯝ ꯑꯃꯅꯤ ꯍꯥꯏꯗꯅ ꯏꯝꯄꯣꯔꯇꯦꯟꯁ ꯄꯤꯕꯤꯈꯤꯕ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯄꯤꯈꯤꯕ ꯑꯗꯨꯒꯨꯝꯅ ꯃꯅꯤꯄꯨꯔꯤ ꯃꯤꯔꯔꯒꯤ ꯊ꯭ꯔꯣꯗ ꯃꯤꯇꯩꯁꯤꯡꯅ ꯋꯥ ꯉꯥꯡꯕꯗ ꯃꯤꯇꯩꯂꯣꯟ ꯌꯥꯔꯤꯕ ꯃꯈꯩ ꯑꯇꯣꯞꯄ ꯂꯣꯟ ꯃꯤꯔꯣꯟ ꯇꯥꯡꯗꯅ ꯑꯩꯈꯣꯏ ꯐꯖꯅ ꯃꯄꯨꯡ ꯐꯥꯕ ꯉꯝꯅꯅꯕ ꯃꯁꯤꯒꯤꯗꯃꯛꯇ ꯑꯩꯅ ꯃꯌꯥꯝꯒꯤ ꯃꯤꯠꯌꯦꯡ ꯆꯤꯡꯁꯤꯟꯖꯔꯒ ꯃꯅꯤꯄꯨꯔꯤ ꯃꯤꯔꯔꯒꯤ ꯃꯊꯪ ꯂꯥꯛꯀꯗꯕ ꯃꯇꯝꯁꯤꯡꯗ ꯃꯄꯨꯡ ꯐꯥꯅ ꯊꯕꯛ ꯊꯧꯔꯝ ꯄꯥꯡꯊꯣꯛꯄ ꯉꯝꯅꯅꯕ ꯂꯥꯏꯅꯤꯡꯊꯧꯗ ꯊꯧꯅꯤꯖꯔꯒ ꯑꯩꯒꯤ ꯉꯁꯤꯒꯤ ꯑꯣꯏꯅ ꯋꯥ ꯉꯥꯡꯕ ꯃꯇꯥꯡ ꯑꯁꯤꯗ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅ ꯂꯧꯖꯔꯤ ꯌꯥꯏꯐꯔꯦ ꯀꯌꯥꯝ ꯈꯨꯔꯨꯝꯖꯔꯤ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥꯕꯨꯁꯨ ꯌꯥꯝꯅ ꯆꯨꯝꯂꯕ ꯋꯥꯐꯝꯗ ꯑꯩꯈꯣꯏ ꯉꯝꯅꯤꯡꯉꯒꯤꯗꯤ ꯑꯩꯈꯣꯏ ꯍꯣꯠꯅꯔꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯇꯧꯕꯇꯕꯨ ꯃꯇꯝꯒꯤ ꯑꯃꯁꯨꯡ ꯃꯄꯥꯟ ꯂꯝꯗ ꯂꯩꯔꯛꯄꯅ ꯑꯩꯈꯣই ꯑꯉꯥꯡꯁꯤꯡꯗꯤ ꯈꯔ ꯋꯥꯅ ꯊꯣꯛꯑꯦ ꯃꯔꯨꯑꯣꯏꯅ ꯕꯪꯒ꯭ꯂꯥꯗꯦꯁꯇꯒꯤ ꯈꯪꯗꯦ ꯏꯟꯗꯤꯌꯥꯗꯒꯤ ꯈꯪꯗꯦ ꯂꯥꯛꯄ ꯑꯃꯦꯔꯤꯀꯥ ꯀꯅꯥꯗꯥꯗ ꯂꯩꯕꯁꯤꯡ ꯑꯗꯨꯒ ꯇꯧꯕꯇꯕꯨ ꯑꯁꯥꯝꯗ ꯇ꯭ꯔꯤꯄꯨꯔꯥꯗ ꯕꯪꯒ꯭ꯂꯥꯗꯦꯁꯇꯗꯤ ꯍꯧꯖꯤꯛꯁꯨ ꯈꯔ ꯐꯖꯅ ꯉꯥꯡꯅꯔꯤ ꯍꯟꯗꯛꯇ ꯈꯔꯅꯤ ꯃꯃꯥꯡꯗꯁꯨ ꯑꯩꯈꯣꯏ ꯔꯣꯁꯅꯥꯔꯥꯕꯥꯁꯤꯁꯨ ꯌꯥꯎꯔꯤ ꯑꯩꯈꯣꯏ ꯃꯔꯛꯁꯤꯒ 50 years ꯑꯩꯈꯣꯏ ꯀꯩꯅꯣꯒꯤ ꯕꯝꯁꯥꯁꯀꯤ ꯕꯪꯒ꯭ꯂꯥꯗꯦꯁ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭ꯌ ꯁꯪꯁꯠꯀꯤ ꯄꯥꯡꯊꯣꯛꯈꯤꯕꯗꯨꯒ ꯑꯩꯈꯣꯏ ꯑꯉꯥꯡꯁꯤꯡꯅ ꯃꯤꯇꯩꯔꯣꯟꯗ ꯀꯩꯅꯣ ꯁꯩꯔꯦꯡ ꯄꯥꯕ ꯑꯃ ꯀꯩꯅꯣ ꯇꯧꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏ ꯌꯦꯡꯕꯗ ꯊꯥꯒꯠꯆꯔꯤ ꯃꯇꯝꯁꯤ ꯇꯦꯜꯂꯕꯅꯤꯅ ꯍꯧꯖꯤꯛ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯩꯈꯣꯏ ꯑꯣꯖꯥ ꯕꯤꯔꯣꯂꯥꯗꯒꯤ ꯋꯥꯍꯩ ꯑꯃꯇꯪ ꯀꯩ ꯍꯥꯏꯇꯥꯔꯦ ꯀꯟꯀ꯭ꯂꯨꯁꯟ ꯔꯤꯃꯥꯔꯛ ꯑꯣꯏꯅ ꯋꯥꯔꯣꯏꯁꯤꯟ ꯑꯃꯇꯪ ꯍꯥꯏꯕꯤꯅꯕ ꯑꯣꯖꯥ ꯕꯤꯔꯣꯂꯥꯗ ꯅꯤꯡꯁꯤꯡꯖꯔꯤ ꯑꯣꯖꯥꯒꯤꯁꯤ ꯃ꯭ꯌꯨꯠꯇ ꯂꯩꯔꯦ ꯑꯟꯃ꯭ꯌꯨꯠ ꯇꯧꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ ꯑꯣꯀꯦ ꯌꯥꯔꯦ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝꯕꯨ ꯃꯌꯥꯝꯒꯤ ꯋꯥꯈꯜꯂꯣꯟ ꯁꯩꯔꯦꯡ ꯇꯥꯖꯕ ꯐꯪꯉꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯇ꯭ꯔꯤꯄꯨꯔꯥꯗ ꯑꯩꯅ ꯅꯧꯅ ꯁꯦꯝꯒꯠꯂꯤꯕ ꯇꯈꯦꯜꯂꯩꯃ ꯇꯦꯡꯕꯥꯡꯂꯨꯞ ꯍꯥꯏꯔꯤꯕ ꯁꯪꯁꯊꯥꯟ ꯑꯁꯤꯒꯤ ꯈꯖꯤꯛꯇꯪ ꯍꯟꯗꯛ ꯆꯍꯤꯁꯦ ꯑꯩꯈꯣꯏꯅ ꯁꯥꯇ꯭ꯔ 5 ꯁ꯭ꯄꯣꯟꯁꯔ ꯇꯧꯋꯦ ꯇ꯭ꯌꯨꯁꯟ ꯄꯤꯅ ꯆꯠꯂꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯐꯟꯗ ꯂꯩꯅ ꯑꯩꯈꯣꯏꯅ ꯄꯤꯖꯕ ꯅꯠꯆꯗꯦ ꯑꯩꯈꯣꯏꯒꯤ ꯗꯤꯜꯂꯤꯗ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯃꯤꯡ ꯑꯣꯏꯅ ꯄꯜꯂꯕꯗ ꯁ꯭ꯄꯣꯟꯁꯔ ꯇꯧꯕꯤꯔꯛꯄ ꯁ꯭ꯔꯤꯇꯤ ꯁꯔꯃ ꯄꯨꯅꯦꯗ ꯂꯩꯕ ꯑꯍꯩꯕꯝ ꯄꯨꯁꯄꯤꯇꯥ ꯑꯗꯩꯗꯤ ꯔꯨꯅꯦꯜ ꯃꯩꯇꯩ ꯍꯥꯏꯅ ꯀꯁꯥꯔꯗꯒꯤ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯑꯩꯒ ꯁꯛꯈꯪ ꯃꯥꯏꯈꯪꯅꯖꯕ ꯅꯠꯇꯦ ꯃꯣꯏꯅ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯊꯧꯗꯥꯡꯁꯦ ꯎꯕꯗ ꯃꯣꯏꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯆꯥꯟꯕꯤꯗꯨꯅ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯑꯁꯤ ꯂꯩꯇ ꯂꯥꯏꯔꯕ ꯁꯤꯡꯁꯦ ꯃꯇꯦꯡ ꯄꯥꯡꯒꯦ ꯍꯥꯏꯅ ꯃꯣꯏꯅ ꯆꯣꯡꯊꯣꯛꯄꯤꯗꯨꯅ ꯑꯩꯒꯤ ꯁꯪꯁꯊꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯧꯔꯒ ꯃꯣꯏꯅ ꯁꯨꯃꯥꯏꯅ ꯇꯧꯅ ꯇ꯭ꯌꯨꯁꯟ ꯐꯤ ꯃꯤ ꯁꯥꯇ꯭ꯔ 5 ꯑꯁꯤꯒꯤ ꯄꯥꯡꯉꯅ ꯆꯠꯆꯔꯤ ꯆꯍꯤꯒꯤ ꯑꯩ ꯖꯤꯔꯥꯅꯤꯌꯥ ꯁꯕ ꯗꯤꯕꯤꯖꯟꯒꯤ ꯑꯉꯥꯡꯁꯤꯡ ꯑꯩꯈꯣꯏꯒꯤ ꯐꯥꯔꯁ ꯗꯤꯕꯤꯖꯟ ꯂꯥꯛꯄꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯑꯦꯋꯥꯔꯗ ꯄꯤꯅ ꯆꯠꯂꯤ ꯑꯗꯩꯗꯤ ꯇꯣꯄꯔ ꯂꯥꯛꯄ ꯑꯁꯤꯁꯨ ꯄꯤꯅ ꯆꯠꯂꯤ ꯇ꯭ꯔꯤꯄꯨꯔꯥꯗ 12 ꯑꯃꯁꯨꯡ ꯃꯥꯙꯃꯤꯛꯇ ꯑꯁꯨꯃꯥꯏꯅ ꯇꯧꯅ ꯃꯤꯌꯥꯝꯒꯤꯗꯃꯛ ꯍꯥꯏꯕꯗꯤ ꯇ꯭ꯔꯤꯄꯨꯔꯥꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯅ ꯃꯥꯏꯅꯣꯔꯤꯇꯤ ꯑꯣꯏꯔꯤꯕ ꯃꯩꯇꯩ ꯑꯩꯈꯣꯏꯁꯦ ꯀꯃꯥꯏꯅ ꯆꯥꯎꯈꯠ ꯈꯣꯡꯊꯥꯡ ꯊꯥꯡꯕ ꯌꯥꯏ ꯀꯃꯥꯏꯅ ꯑꯩꯈꯣꯏꯁꯦ ꯃꯤꯒ ꯃꯥꯟꯅꯅ ꯍꯤꯡꯅꯕ ꯑꯁꯤꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯑꯩꯒꯤ ꯏꯁꯥꯗ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒ ꯑꯩꯒ ꯂꯣꯏꯅꯔꯤꯕ ꯑꯩꯒꯤ ꯇꯤꯝ ꯊꯥꯒꯠꯂꯤ ꯑꯩꯒꯤ ꯃꯦꯝꯕꯔ ꯄꯨꯝꯅꯃꯛꯄꯨꯁꯨ ꯑꯩ ꯌꯥꯝ ꯊꯥꯒꯠꯂꯤ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯃꯣꯏꯁꯨ ꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯉꯤ ꯑꯩꯅ ꯍꯥꯏꯕ ꯈꯨꯗꯤꯡꯒꯤ ꯃꯣꯏ ꯑꯩꯈꯣꯏ ꯊꯕꯛ ꯇꯧꯕꯤꯅꯅ ꯉꯁꯤꯐꯥꯎ ꯆꯠꯂꯤ ꯁꯨꯃꯥꯏꯅ ꯇꯧꯅ ꯃꯇꯝ ꯁꯥꯡꯅ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯉꯝꯕ ꯑꯣꯏꯖꯒꯦ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯕ ꯑꯣꯏꯖꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯑꯩꯒꯤ ꯋꯥꯍꯩ ꯇꯦꯟꯇꯛꯄ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ ꯊꯥꯒꯠꯆꯔꯤ ꯃꯦꯗꯥꯝ
ꯑꯣꯖꯥ ꯑꯩꯈꯣꯏ ꯃꯇꯝꯁꯨ ꯂꯣꯏꯁꯤꯜꯂꯕꯅꯤꯅ ꯑꯩꯈꯣꯏ ꯉꯁꯤꯗꯤ ꯁꯩꯔꯦꯡ ꯑꯣꯏꯅ ꯂꯣꯏꯁꯤꯟꯕ ꯇꯥꯔꯦ ꯃꯊꯪ ꯑꯩꯈꯣꯏꯒꯤ ꯁꯩꯔꯦꯡ ꯄꯥꯕꯤꯔꯤꯕꯤ ꯑꯩꯈꯣꯏ ꯃꯦꯗꯥꯝ ꯑꯍꯨꯝ ꯂꯩꯔꯤ ꯑꯁꯤꯒꯤ ꯃꯔꯛꯇꯒꯤ ꯑꯩꯈꯣꯏ ꯃꯊꯪ ꯑꯩꯈꯣꯏ ꯁꯩꯔꯦꯡ ꯄꯥꯔꯒ ꯉꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤ ꯂꯣꯏꯁꯤꯟꯅꯕ ꯑꯩꯈꯣꯏ ꯁꯤꯟꯖꯒꯅꯤ ꯑꯗꯨꯒ ꯑꯔꯣꯏꯕ ꯑꯩꯈꯣꯏ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯗꯤꯄꯥꯔꯠꯃꯦꯟꯠ ꯃꯅꯤꯄꯨꯔꯤ ꯃꯤꯔꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩꯈꯣꯏ ꯁꯦꯔꯥꯝ ꯔꯤꯄꯣꯟꯅ ꯊꯝꯕꯤꯒꯅꯤ ꯑꯗꯣ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏ ꯀꯩꯅꯣꯗꯒꯤ ꯂꯥꯛꯑꯁꯤ ꯂꯣꯏꯗꯥꯝ ꯇꯣꯝꯕꯤꯗꯒꯤ ꯖꯤꯗꯤꯒꯤ ꯂꯣꯏꯗꯥꯝ ꯇꯣꯝꯕꯤꯗꯒꯤ ꯑꯩꯈꯣꯏ ꯑꯍꯥꯟꯕ ꯁꯩꯔꯦꯡꯁꯤ ꯇꯥꯔꯁꯤ ꯃꯊꯪꯗ ꯔꯣꯁꯟ ꯑꯔꯥꯕꯥꯁꯤ ꯑꯀꯣꯝꯕꯗ ꯑꯩꯈꯣꯏꯒꯤ ꯃꯦꯂꯤꯅꯥ ꯁꯤꯟꯍꯥ ꯇ꯭ꯔꯤꯄꯨꯔꯥꯗꯒꯤ ꯃꯦꯗꯥꯝ ꯃꯦꯂꯤꯅꯥꯗ ꯑꯗꯨ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏ ꯂꯣꯏꯗꯥꯝ ꯇꯣꯝꯕꯤꯗ ꯂꯥꯛꯑꯁꯤ ꯂꯣꯏꯗꯥꯝ ꯇꯣꯝꯕꯤꯒꯤ ꯁꯥꯎꯟꯁꯦ ꯈꯖꯤꯛꯇꯪꯗꯤ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯕꯨ ꯁꯥꯎꯟꯁꯤ ꯑꯩ ꯀꯩꯅꯣ ꯇꯧꯕ ꯌꯥꯕ ꯌꯦꯡꯁꯤ ꯑꯟꯃ꯭ꯌꯨꯠ ꯇꯧꯕꯁꯤ ꯑꯣꯀꯦ ꯌꯥꯔꯦ ꯌꯥꯔꯅꯤ ꯀꯩꯅꯣꯁꯤ ꯕꯦꯛꯒ꯭ꯔꯥꯎꯟ ꯅꯣꯏꯁ ꯈꯔ ꯂꯥꯛꯄ ꯑꯗꯨꯅ ꯑꯩꯅ ꯑꯟꯃ꯭ꯌꯨꯠ ꯊꯝꯕ ꯑꯩꯈꯣꯏꯁꯤ ꯃꯇꯝ ꯌꯥꯝꯗꯕꯅꯤ ꯁꯩꯔꯦꯡꯁꯤ ꯌꯥꯝ ꯄꯥꯍꯟꯅꯤꯡꯕ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯃꯇꯝꯁꯤꯅ ꯀꯩꯅꯣ ꯇꯧꯔ ꯑꯩꯈꯣꯏ ꯐꯥꯖꯤꯜꯂꯛꯇꯣꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯁꯩꯔꯦꯡ ꯑꯃꯃꯝꯗ ꯁꯨꯝ ꯃꯊꯪꯗ ꯑꯩꯈꯣꯏ ꯁꯩꯔꯦꯡ ꯏꯅꯕꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯨ ꯁꯤꯟꯖꯔꯛꯀꯅꯤ ꯑꯗꯨꯗ ꯑꯣꯏꯅ ꯈꯔ ꯄꯦꯟꯅ ꯄꯥꯟꯁꯤ ꯑꯗꯣ ꯑꯣꯖꯥ ꯁꯩꯔꯦꯡꯁꯦ ꯑꯩꯒꯤ ꯑꯣꯖꯥꯒꯤ ꯂꯥꯏꯔꯤꯛꯁꯤꯗ ꯑꯣꯏꯅ ꯑꯗꯨꯝ ꯇꯧꯖꯔꯛꯑꯒꯦ ꯍꯥꯏꯕꯤꯌꯨ ꯑꯩꯈꯣꯏ ꯑꯣꯖꯥ ꯕꯤꯔꯦꯟꯗ꯭ꯔꯖꯤꯠꯀꯤ ꯇꯨꯔꯦꯜ ꯅꯪꯗꯤ ꯍꯥꯏꯔꯤꯕ ꯂꯥꯏꯔꯤꯛ ꯑꯁꯤꯒꯤ ꯁꯩꯔꯦꯡ ꯑꯃꯈꯛ ꯑꯩꯅꯁꯨ ꯑꯩꯒꯤ ꯐꯦꯁꯕꯨꯛ ꯑꯦꯀꯥꯎꯟꯗ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯊꯥꯒꯠꯆꯈ꯭ꯔꯕꯅꯤ ꯁꯩꯔꯦꯡꯁꯦ ꯑꯁꯤꯁꯦ ꯑꯃꯨꯛꯀ ꯍꯟꯅ ꯄꯥꯊꯣꯛꯆꯔꯛꯀꯦ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯁꯤ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅꯗꯤ ꯂꯥꯏꯕꯛ ꯑꯣꯖꯥ ꯕꯤꯔꯦꯟꯗ꯭ꯔꯖꯤꯠ ꯅꯥꯎꯔꯦꯝꯒꯤ ꯁꯩꯔꯦꯡꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯉꯁꯤ ꯅꯩꯅꯕꯁꯨ ꯉꯝꯗꯕ ꯊꯥꯒꯠ ꯋꯥꯍꯩꯁꯨ ꯍꯥꯏꯕ ꯉꯝꯗꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯂꯣꯏꯗꯥꯝ ꯇꯣꯝꯕꯤꯒꯤ ꯁꯩꯔꯦꯡꯁꯤꯅ ꯑꯣꯖꯥꯒꯤ ꯄꯨꯛꯅꯤꯡ ꯄꯦꯜꯍꯟꯕꯁꯨ ꯑꯣꯏꯔꯁꯅꯨ ꯑꯃꯁꯨꯡ ꯃꯌꯥꯝꯗ ꯑꯣꯖꯥꯒꯤ ꯁꯩꯔꯦꯡꯒꯤ ꯃꯍꯥꯎꯁꯦ ꯈꯔꯁꯨ ꯐꯪꯕ ꯑꯣꯏꯔꯁꯅꯨ ꯊꯥꯒꯠꯆꯔꯤ ꯃꯦꯗꯥꯝ ꯍꯥꯏꯕꯤꯌꯨ ꯄꯥꯕꯤꯔꯣ ꯍꯌꯦꯡꯒꯤꯗꯃꯛ ꯂꯩꯆꯤꯜ ꯅꯣꯡꯐꯥꯏ ꯃꯥꯡꯗ꯭ꯔꯕ ꯑꯅꯧꯕ ꯑꯇꯤꯌꯥꯒꯤ ꯃꯈꯥꯗ ꯍꯤꯡꯕ ꯄꯥꯝꯂꯕꯗꯤ ꯑꯍꯤꯡꯕ ꯑꯣꯏꯅ ꯋꯥꯀꯠꯀꯗꯕ ꯅꯠꯇ꯭ꯔꯦ ꯀꯅꯥꯗꯁꯨ ꯂꯣꯏꯈ꯭ꯔꯦ ꯋꯥꯀꯠꯀꯤ ꯃꯇꯝ ꯋꯥꯀꯠꯄ ꯍꯥꯏꯕꯁꯤ ꯄꯥꯡꯗꯕꯒꯤ ꯊꯧꯑꯣꯡꯅꯤ ꯅꯠꯇ꯭ꯔꯦ ꯇꯦꯡꯊꯥꯒꯗꯕꯁꯨ ꯂꯩꯇ꯭ꯔꯕꯅꯤ ꯄꯤꯒꯤ ꯃꯃꯜ ꯄꯤ ꯇꯥꯕ ꯍꯥꯏꯕꯁꯤ ꯈꯥꯡꯕ ꯍꯩꯇꯕꯒꯤ ꯃꯇꯧꯅꯤ ꯋꯥꯀꯠ ꯀꯌꯥ ꯈꯣꯜꯂꯥꯎ ꯀꯌꯥ ꯀꯔꯤꯕꯨ ꯀꯥꯟꯅꯈꯤ ꯊꯃꯣꯏꯒꯤ ꯋꯥꯌꯦꯜꯁꯪꯅ ꯊꯣꯡ ꯃꯍꯥꯡꯗ꯭ꯔꯕꯗ ꯊꯣꯡ ꯈꯨꯗꯤꯡ ꯍꯥꯡꯗꯣꯛꯄꯗꯨꯅꯤ ꯈꯧꯔꯥꯡꯅ ꯉꯥꯏꯅꯈꯤꯕ ꯍꯧꯖꯤꯛꯇꯤ ꯉꯥꯏꯕꯒꯤ ꯃꯇꯝꯗꯨ ꯍꯧꯈ꯭ꯔꯦ ꯁꯤꯡꯅꯕꯒꯤ ꯃꯇꯝꯅꯤ ꯊꯣꯟꯒꯗꯕꯅꯤ ꯆꯥꯏꯅꯄꯨꯡ ꯁꯛꯇꯤꯒꯤ ꯈꯨꯂꯣꯛꯄꯤ ꯁꯥꯟꯅꯔꯤꯕꯁꯤꯡꯒ ꯆꯥꯏꯅ ꯈꯣꯡꯕ꯭ꯔꯦꯟ ꯍꯥꯟꯅꯅꯕ ꯀꯔꯤꯒꯨꯝꯕ ꯉꯝꯗ꯭ꯔꯕꯗꯤ ꯁꯤꯡꯅꯕ ꯀꯔꯤꯒꯨꯝꯕ ꯉꯝꯗ꯭ꯔꯕꯗꯤ ꯁꯤꯡꯅꯕ ꯁꯤꯖꯕ ꯇꯥꯏ ꯊꯧꯅꯥ ꯂꯩꯅ ꯅꯠꯇ꯭ꯔꯕꯗꯤ ꯉꯥꯏꯕ ꯇꯥꯕꯅꯤ ꯅꯣꯔꯣꯛꯀꯤ ꯀꯣꯝꯁꯤꯗ ꯍꯦꯟꯅ ꯇꯝꯊꯤꯕ ꯃꯤꯁꯤ ꯑꯃꯗ ꯁꯤꯖꯅꯕ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ ꯁꯩꯔꯦꯡꯁꯦ ꯌꯥꯝ ꯐꯖꯩ ꯌꯥꯝꯅ ꯃꯒꯨꯟ ꯂꯩꯕ ꯁꯩꯔꯦꯡ ꯑꯃꯅꯤ ꯑꯃꯁꯨꯡ ꯑꯁꯤ ꯁꯩꯔꯦꯡꯁꯤꯃꯛ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯄꯥꯊꯣꯛꯄꯤꯕꯒꯤꯗꯃꯛ ꯑꯃꯁꯨꯡ ꯈꯪꯒꯠꯄꯤꯕꯒꯤꯗꯃꯛ ꯊꯥꯒꯠꯆꯔꯤ ꯃꯊꯪꯗ ꯑꯩꯈꯣꯏ ꯔꯣꯁꯟ ꯑꯔꯥꯕꯥꯁꯤ ꯈꯨꯊꯩꯐꯝꯗ ꯂꯥꯛꯑꯁꯤ ꯃꯍꯥꯛꯀꯤ ꯁꯩꯔꯦꯡ ꯑꯃꯇꯪ ꯇꯥꯟꯊꯣꯛꯄꯤꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯔꯣꯁꯟ ꯑꯔꯥ ꯑꯃꯨꯛꯀ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯃꯔꯨꯞ ꯄ꯭ꯔꯃꯣꯗꯄꯨ ꯑꯩꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯁꯩꯔꯦꯡ ꯄꯥꯕꯒꯤ ꯁꯨꯖꯨꯛ ꯄꯤꯕꯤꯕꯒꯤꯗꯃꯛꯇ ꯁꯩꯔꯦꯡꯒꯤ ꯃꯤꯡ ꯃꯔꯨꯞ ꯑꯩꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯅ ꯊꯜꯂꯤ ꯀꯔꯤ ꯅꯨꯃꯤꯠ ꯃꯨꯠꯀꯅꯤ ꯈꯪꯗꯦ ꯂꯟꯖꯥꯎꯒꯤ ꯃꯩꯔꯤ ꯃꯔꯨꯞ ꯑꯩꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯅ ꯊꯜꯂꯤ ꯊꯥꯕꯨꯝ ꯀꯌꯥ ꯍꯧꯈ꯭ꯔꯦ ꯇꯥꯕ ꯐꯪꯂꯛꯇꯕ ꯅꯨꯡꯉꯥꯏꯕ ꯄꯥꯎꯖꯦꯜ ꯑꯋꯥꯕꯅ ꯊꯜꯂꯕ ꯃꯇꯝꯅꯤ ꯂꯦꯜꯂꯤꯕꯁꯦ ꯉꯁꯤꯁꯨ ꯃꯆꯨ ꯃꯃꯦꯟ ꯃꯛꯊꯔꯕ ꯇꯟꯖꯥꯁꯤꯗ ꯁꯪꯂꯛꯀꯅꯤ ꯅꯨꯡꯉꯥꯏꯕꯒꯤ ꯃꯆꯨꯅ ꯀꯔꯝꯕ ꯃꯇꯝꯗ ꯑꯃꯨꯛ ꯀꯩꯗꯧꯉꯩ ꯍꯔꯥꯎ ꯇꯌꯥꯝꯕꯅ ꯊꯜꯂꯕ ꯍꯤꯗꯨ ꯇꯣꯡꯗꯨꯅ ꯊꯨꯡꯂꯨꯒꯅꯤ ꯁꯪꯕꯥꯟꯅꯕ ꯎꯄꯥꯜꯅ ꯀꯣꯏꯁꯤꯜꯂꯕ ꯏꯊꯠꯇꯨꯗ ꯁꯨꯞꯅꯒꯤ ꯑꯋꯥꯕꯇꯅ ꯊꯜꯂꯕ ꯇꯟꯖꯥꯅꯤ ꯂꯦꯜꯂꯤꯕꯁꯦ ꯅꯥꯀꯜ ꯑꯃꯗ ꯀꯥꯎꯉꯝꯗꯕꯒꯤ ꯆꯩꯅꯥ
ꯅꯥꯀꯜ ꯑꯃꯗꯅ ꯑꯋꯥ ꯑꯅꯥꯒꯤ ꯄꯥꯎ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥꯅ ꯄꯨꯟꯁꯤꯟꯗꯨꯅ ꯈꯪꯍꯧꯗꯅ ꯆꯨꯊꯔꯛꯄꯁꯨ ꯌꯥꯏ ꯅꯣꯡꯖꯨ ꯑꯃ ꯆꯨꯊꯔꯛꯂꯁꯅꯨ ꯃꯤꯅꯨꯡꯁꯤ ꯆꯦꯟꯕ ꯅꯣꯡ ꯑꯣꯏꯅ ꯆꯠꯂꯁꯅꯨ ꯊꯃꯣꯏꯒꯤ ꯆꯣꯠꯂꯁꯅꯨ ꯊꯃꯣꯏꯒꯤ ꯁꯨꯃꯥꯡꯁꯦ ꯉꯁꯤꯗꯤ ꯌꯥꯝꯅ ꯅꯤꯡꯁꯤꯡꯉꯤ ꯃꯔꯨꯞ ꯅꯪꯕꯨ ꯀꯔꯝ ꯄꯥꯜꯂꯤꯒꯦ ꯃꯇꯝꯒꯤ ꯏꯆꯦꯜꯗ ꯇꯥꯝꯈ꯭ꯔꯦ ꯏꯕꯥꯅꯤ ꯂꯥꯞꯇꯅ ꯇꯥꯎꯊꯔꯤ ꯏꯆꯦꯜꯁꯤꯗ ꯉꯁꯤꯁꯨ ꯂꯨꯞꯇꯅ ꯇꯥꯎꯊꯔꯤ ꯉꯁꯤꯁꯨ ꯏꯆꯦꯜꯁꯤꯗ ꯑꯗꯨꯕꯨ ꯄꯦꯟꯅꯥꯏꯗ꯭ꯔꯕ ꯊꯃꯣꯏꯅ ꯌꯥꯝꯅ ꯈꯧꯔꯥꯡꯉꯤ ꯅꯪꯕꯨ ꯄꯥꯏꯃꯤꯟꯅ ꯔꯣꯁꯅꯥꯒꯤ ꯀꯩꯅꯣꯁꯤ ꯅꯦꯠꯁꯤ ꯈꯔ ꯁꯣꯟꯕꯅꯤꯅ ꯈꯔ ꯋꯥꯅ ꯊꯣꯛꯑꯦ ꯃꯥꯒꯤ ꯀꯩꯅꯣꯁꯤ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤ ꯂꯣꯏꯁꯤꯟꯕ ꯉꯝꯍꯧꯗ꯭ꯔꯦ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯃꯊꯪꯗ ꯀꯔꯤ ꯃꯥꯅ ꯁ꯭ꯇꯨꯗꯤꯑꯣꯗ ꯆꯪꯉꯒꯗꯤ ꯑꯃꯨꯛ ꯁꯣꯏꯗꯅ ꯄꯨꯁꯤꯟꯖꯔꯛꯀꯦ ꯃꯊꯪꯁꯤ ꯑꯩꯈꯣꯏꯒꯤ ꯃꯦꯗꯥꯝ ꯃꯦꯔꯤꯅꯥꯗ ꯂꯥꯛꯆꯔꯒꯦ ꯃꯦꯗꯥꯝꯒꯤꯁꯤ ꯑꯟꯃ꯭ꯌꯨꯠ ꯇꯧꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯁꯤ ꯑꯩꯅ ꯑꯣꯖꯥ ꯑꯣꯀꯦ ꯔꯣꯁꯅꯥ ꯆꯪꯉꯦ ꯔꯣꯁꯅꯥꯁꯦ ꯑꯃꯨꯛꯇꯪ ꯄꯨꯁꯤꯟꯖꯔꯛꯈꯤꯒꯦ ꯃꯥꯒꯤ ꯀꯩꯅꯣꯁꯤ ꯌꯥꯔꯒꯗꯤ ꯑꯣꯀꯦ ꯌꯥꯔꯦ ꯌꯥꯔꯦ ꯔꯣꯁꯅꯥ ꯅꯪꯒꯤ ꯅꯦꯠꯇꯨ ꯈꯔ ꯁꯣꯜꯂꯨꯕꯅ ꯄꯨꯁꯜꯂꯛꯄ ꯀꯩꯅꯣ ꯇꯧꯍꯧꯗꯕꯅꯤ ꯕꯠ ꯏꯁ ꯑꯣꯀꯦ ꯅꯪ ꯀꯩꯅꯣꯗꯨ ꯂꯣꯏꯁꯜꯂꯛꯎꯀꯣ ꯁꯩꯔꯦꯡꯗꯨ ꯂꯣꯏꯁꯟꯅꯕ ꯍꯣꯠꯅꯔꯁꯤ ꯀꯩꯅꯣꯗꯨ ꯂꯥꯏꯟ ꯈꯔ ꯋꯥꯠꯍꯧꯔꯤ ꯃꯥꯜꯂꯤ ꯂꯣꯏꯗꯧꯔꯦ ꯆꯨꯊꯔꯛꯂꯁꯅꯨ ꯃꯤꯅꯨꯡꯁꯤ ꯆꯦꯟꯕ ꯅꯣꯡ ꯑꯣꯏꯅ ꯆꯠꯂꯁꯅꯨ ꯆꯣꯠꯂꯁꯅꯨ ꯊꯃꯣꯏꯒꯤ ꯁꯨꯃꯥꯡꯁꯦ ꯉꯁꯤꯗꯤ ꯌꯥꯝꯅ ꯅꯤꯡꯁꯤꯡꯉꯤ ꯃꯔꯨꯞ ꯅꯪꯕꯨ ꯀꯔꯝ ꯄꯥꯜꯂꯤꯕꯒꯦ ꯃꯇꯝꯒꯤ ꯏꯆꯦꯜꯗ ꯇꯥꯝꯈ꯭ꯔꯦ ꯏꯕꯥꯅꯤ ꯂꯨꯞꯇꯅ ꯇꯥꯎꯊꯔꯤ ꯏꯆꯦꯜꯁꯤꯗ ꯉꯁꯤꯁꯨ ꯑꯗꯨꯕꯨ ꯄꯦꯟꯅꯥꯏꯗ꯭ꯔꯕ ꯊꯃꯣꯏꯅ ꯌꯥꯝꯅ ꯈꯧꯔꯥꯡꯉꯤ ꯅꯪꯕꯨ ꯄꯥꯏꯃꯤꯟꯅꯅꯤꯡꯉꯤ ꯃꯆꯨ ꯀꯌꯥꯅ ꯃꯆꯨ ꯀꯌꯥꯅ ꯇꯦꯂꯦꯡꯒ ꯁꯥꯟꯅꯃꯤꯟꯅꯅꯤꯡꯉꯤ ꯆꯦꯒꯤ ꯍꯤ ꯇꯥꯎꯍꯟꯗꯨꯅ ꯑꯃꯨꯛꯁꯨ ꯃꯌꯥꯝꯕꯨ ꯊꯥꯒꯠꯆꯔꯤ ꯊꯦꯡꯛ ꯌꯨ ꯑꯩꯈꯣꯏ ꯀꯩꯅꯣꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯉꯁꯥꯏꯒꯤ ꯔꯣꯁꯅꯥꯁꯦ ꯃꯔꯨ ꯑꯣꯏꯅ ꯕꯦꯡꯒꯣꯂꯤꯗ ꯏꯕꯅꯦ ꯑꯩ ꯈꯖꯤꯛꯇꯪ ꯁꯦꯡꯗꯣꯛꯆꯒꯦ ꯀꯩꯅꯣ ꯍꯥꯏꯗꯤ ꯃꯥꯁꯤ ꯑꯩꯈꯣꯏ ꯁꯨꯝ ꯂꯥꯏꯔꯤꯛ ꯇꯝꯃꯤꯟꯅꯔꯛꯄ ꯑꯗꯨꯒ ꯃꯥ ꯏꯕꯁꯨ ꯈꯔ ꯊꯦꯡꯅꯁꯨ ꯑꯣꯏꯔꯛꯄ ꯑꯗꯨꯒ ꯑꯍꯥꯟꯕꯗ ꯕꯦꯡꯒꯣꯂꯤꯗꯁꯨ ꯏꯕ ꯑꯗꯨꯗꯒꯤꯗꯤ ꯃꯩꯇꯩꯂꯣꯟꯁꯤ ꯌꯥꯝ ꯄꯥꯝꯖꯅ ꯆꯍꯤ 5-6 ꯌꯥꯝꯅ ꯈꯨꯠꯂꯣꯏꯕꯃꯛꯇꯤ ꯅꯠꯇ꯭ꯔꯒꯁꯨ ꯃꯩꯇꯩꯂꯣꯟꯗꯁꯨ ꯏꯕ ꯍꯧꯔꯦ ꯕꯦꯡꯒꯣꯂꯤꯒ ꯂꯣꯏꯅꯅ ꯁꯣ ꯊꯦꯡꯛ ꯌꯨ ꯔꯣꯁꯅꯥ ꯃꯊꯪꯗ ꯅꯪꯒꯤ ꯁꯩꯔꯦꯡꯒꯤ ꯀꯩꯅꯣꯁꯤ ꯑꯩꯈꯣꯏ ꯇꯨꯡꯗ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯇꯝ ꯆꯥꯅ ꯃꯇꯝ ꯂꯧꯅ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯥꯃꯤꯟꯅꯁꯤ ꯑꯃꯨꯛꯀꯁꯨ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯆꯔꯤ ꯃꯊꯪꯗ ꯑꯩꯈꯣꯏ ꯃꯦꯗꯥꯝ ꯃꯦꯂꯤꯅꯥꯗ ꯂꯥꯛꯑꯁꯤ ꯃꯦꯗꯥꯝꯒꯤ ꯀꯩꯅꯣꯁꯤ ꯑꯟꯃ꯭ꯌꯨꯠ ꯇꯧꯔꯒ ꯑꯣꯀꯦ ꯑꯟꯃ꯭ꯌꯨꯠꯁꯤ ꯑꯣꯀꯦ ꯑꯩ ꯌꯥꯕ꯭ꯔꯥ ꯌꯦꯡꯉꯦ ꯑꯩ ꯁꯣꯝꯗꯒꯤ ꯃꯦꯗꯥꯝꯅ ꯇꯧꯕ ꯗꯥꯏꯔꯦꯛ ꯁꯣꯝꯗ ꯌꯥꯔꯣꯏꯅ ꯍꯥꯏꯔꯛꯏ ꯃꯦꯗꯥꯝꯒꯤꯗꯣꯝꯗꯒꯤ ꯀꯅꯥꯒꯨꯝꯕꯅ ꯇꯧꯕꯤꯔꯒꯗꯤ ꯑꯩ ꯁꯣꯝꯗꯒꯤ ꯁꯤ ꯑꯣꯖꯥ ꯃꯦꯗꯥꯝꯅ ꯇꯧꯈꯤꯕ ꯃꯥꯜꯂꯦ ꯑꯩꯅ ꯑꯣꯀꯦ ꯁꯨꯝ ꯌꯥꯝꯕꯨꯡ ꯂꯩꯔꯒꯗꯤ ꯌꯥꯔꯦ now is okay ꯌꯥꯔꯦ ꯌꯥꯔꯦ ꯑꯣꯖꯥ ꯍꯧꯖꯔꯒꯦꯅꯦ ꯑꯗꯨꯗꯤ ꯍꯥꯏꯕꯤ ꯌꯥꯔꯕꯣ ꯌꯥꯔꯦ ꯍꯧꯕꯤꯔꯣ ꯃꯅꯤꯄꯨꯔꯤ ꯃꯤꯔꯣꯜꯕꯨ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯆꯕꯒ ꯂꯣꯏꯅꯗꯨꯅ ꯃꯊꯪꯗ ꯑꯃꯨꯛ ꯏꯁꯥꯅ ꯏꯖꯕ ꯁꯩꯔꯦꯡ ꯑꯃ ꯄꯥꯊꯣꯛꯆꯒꯅꯤ ꯁꯩꯔꯦꯡꯒꯤ ꯃꯃꯤꯡ ꯍꯤꯌꯥꯡꯒꯩ ꯊꯥꯅ ꯂꯥꯛꯄꯗ ꯍꯤꯌꯥꯡꯒꯩ ꯊꯥꯅ ꯂꯥꯛꯄꯗ ꯅꯤꯡꯉꯣꯜ ꯄꯨꯟꯁꯤ ꯂꯥꯡꯇꯛꯅꯩ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯅꯨꯡꯁꯤ ꯃꯄꯥꯎ ꯄꯨꯔꯗꯨꯅ ꯂꯥꯛꯂꯔꯅꯤ ꯍꯤꯌꯥꯡꯒꯩ ꯊꯥꯅ ꯅꯤꯡꯉꯣꯜ ꯄꯨꯛꯅꯤꯡ ꯂꯩꯇꯥꯗ ꯃꯈꯩ ꯉꯥꯏꯕꯗ ꯋꯥꯖꯔꯕ ꯅꯨꯃꯤꯠ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯅꯤꯡꯉꯣꯜꯁꯤꯡꯒꯤ ꯄꯨꯛꯅꯤꯡꯗ ꯀꯌꯥꯗ ꯍꯔꯥꯎ ꯅꯨꯡꯉꯥꯏꯖꯩ ꯃꯋꯣꯜ ꯈꯟꯗꯨꯅ ꯅꯨꯡꯁꯤꯔꯕ ꯃꯕꯨꯡ ꯃꯧꯄꯥꯅ ꯆꯥꯛꯀꯧꯕꯒꯤ ꯕꯥꯔꯇꯣꯟ ꯄꯨꯗꯨꯅ ꯂꯥꯛꯂꯔꯅꯤ ꯃꯆꯦ ꯃꯆꯜꯒꯤ ꯅꯥꯛꯇ ꯄꯂꯦꯝ ꯄꯟꯊꯧ ꯃꯕꯨꯡ ꯃꯧꯄꯥ ꯃꯇꯥꯔꯣꯏꯁꯤꯡꯒ ꯅꯍꯧꯅꯅ ꯎꯅꯒꯅꯤ ꯈꯟꯕꯗ ꯃꯤꯠꯂꯨ ꯄꯤꯔꯣꯏꯅꯩ ꯍꯧꯈ꯭ꯔ ꯊꯧꯗꯣꯛ ꯀꯌꯥ ꯅꯤꯡꯁꯤꯡꯗꯨꯅ ꯄꯨꯛꯅꯤꯡ ꯈꯣꯏꯔꯥꯡꯂꯤ ꯑꯗꯨꯉꯩꯒꯤ ꯍꯥꯡꯍꯧꯔꯕ ꯅꯤꯡꯉꯣꯜ ꯀꯥꯗꯨ ꯅꯍꯧꯅꯅ ꯅꯤꯡꯁꯤꯡꯂꯛꯏ ꯎꯍꯩ ꯋꯥꯍꯩ ꯑꯊꯨꯝ ꯑꯍꯥꯎ ꯀꯌꯥ ꯄꯨꯗꯨꯅ ꯐꯤꯖꯦꯠ ꯂꯩꯇꯦꯡꯗꯨꯅ ꯅꯨꯡꯁꯤꯔꯕ ꯃꯄꯥꯝ ꯂꯝꯗꯝ ꯄꯥꯡꯒꯅꯤ
खंजबद कयाद हराव मथोई कानै निngol सिंगी थमोइदा मबुंग मपा सिंगना अंगंब खुदोल पो तमलदुना इकाई खुमना जई मचे मचल सिंगु निngol सिंगना मबुंग मपा गिदमक याई फमंगोल नि जई ईश्वर गी मफमदा कुमजा खुदिंग निngol चाकौ वंगंबो ओयुको हाइना बोर पिबी मबुंग मपा मचल सिंगी मरक्ता लेरिबा नुंगसिमरी चेतसिन हनबगी खुदमनी निngol चाकौबा यांगई थागी निनी पानबा लोइजरी मयाम मुक थागतजरी Okay. Ayam nungai akhoi keno sisu kai hatare online platform nina khara technical problem su leiba aduga gi mapalam na leibena akhoi gi loan ju khara keno to wat pa aduna mayam jengbiri ba sungakpi gani maruaina akhoi keno si hotna jabani akhona ngam jaba mong da haitare kadai da America da khara Canada da khara Tripura da gi Manipur da gi Bangladesh da gi loina pham keno da gi changpur salaga akhoi platform dal saru yabina basi akhoi gi yamna harau ngai ni ngasi chahi manga subagi tharam mapung phare aina khanje adu matam yam sangjabina ei thodokpa keno to body hajer roge to akhoi gi mangda akhoi numit manga ni supna pangthok kadaba thauram ni asigi keno sidai sida ei keno oina kai hatare akhoi gi program schedule se asimatang ai keno ta lotion jinga da lauthok charam ge aduga ai keno si report na sinajage akhoi numit mangani jangna thoram singa sina hodokpa oire aduga second day hatare laiba November gi tang 19 sida Manipur University da oja oiriba akhoi gi maikam thoiba oja thoiba Dr. thoiba na akhoi North Sankitan akhoi pungisegi akhoi culture ni asigi akhoi culture gi keno da si thamjabani culture gi keno akhoi siga si sure culture gi de di literature gi aduga lena ethnicity akhoi second dana day 3 30 November gi tang kuntra nongwai ying numit asidana koi Bangladesh Manipuri Sahitya Sangsad ki chahi yangkei surakpa keno to khongchat sigi oina koi khanane na ba mifam haigadra na tragana online discussion ma puthok chagani de mari 4th haite sina December gi tang ani Tuesday leba popo numit asina koi online da oina keno dagi Manipur dagi oja ama saruk ya gana koi haina na laire final oina koi oja Said Ahmed kenogi professor ni college amagi aduga lona na Bangladesh Assam dagi shu koi chinau sing martagi jawrakani dagi last and the least koi gi Friday numit kana koi Dhaka da mapung khana koi mayam tin na haitare hybrid mode koi America Canada da leiba mapanda leiba sing na online da yawba aduga mapam da leiba Dhaka da leiba idei cha sing haitare makoi na room mamad conference room mo dele daga koi gi closing day si pangthok kani to asine koi ngasi gi koi handaki chahi manga subagi samlapa koi kenos koi gi ceremony haigadra koi gi khongchat siga pangthok kadaba thawram singse to ngasi matam su yamna kai he pung ani ga minute tara ajala tore aroiba wahi thamina ba amasung ngasi gi congress remark pi ni bina ba koi Manipuri Mirror gi editor oiba koi Samri Ponda ngasi kenosi tham sinajari Samri Ponda mayam gi thaga wahi amasung ma hairaga ngasi gi thawram si lotion na ba non lok ni sing yari Samri Pon Thank you Oja ngasai tagi horakpadagi adum Oja mayam gi Manipur dagi Oja Birandrajit Naurem New York dagi Oja Hamum Tonu Babu amasung Tripura dagi Oja Khostam Birola puna maki wari she maina tawriba contribution si akhoi gi community gi damakta mitei gi damakta chiraba matamda kari thawdang lokhiriba lawdoriba asigi matang sida ina jamne attentive boina tajaram bane aduki matik nungai amasung aduki matik mamal leiraba thawram ngaktani aduna hainingai khangde akhoi su mapanda leiba akhoi gi punchigi khongchatta mapanda lae aduna mapanda leibanina akhoi gi communication physical in person communication ji khara oina wa lagasu akhoi gi thamoi gi nungai ba thangmoi gi kanto support oiba adudi mayam pumakta chathariba khomi oriba punamakki makaba makamda akhoi gi amata oibagi wakhalonda akhoi dum leijai maru oina Manipur aisi akhoi gi wakhalonda gi kawba ngamdraba adum loina na leiraba akhoi gi igi mafam oibanina mapanda prekanodi akhoi prithibigi
ꯀꯩꯅꯣꯗ ꯃꯐꯝ ꯀꯌꯥꯗ ꯂꯩꯔꯒꯁꯨ ꯍꯥꯏꯕꯀꯣ ꯃꯅꯤꯄꯨꯔ ꯑꯩꯈꯣꯏꯒꯤ ꯄꯣꯛꯐꯝ ꯕꯪꯒ꯭ꯂꯥꯗꯦꯁꯁꯤ ꯀꯩꯅꯣ ꯀꯩꯗꯧꯉꯩꯗꯁꯨ ꯑꯩꯈꯣꯏꯅ ꯀꯥꯎꯕ ꯉꯝꯗ꯭ꯔꯦ ꯀꯥꯎꯕꯁꯨ ꯉꯝꯂꯔꯣꯏꯗꯕꯅꯤ ꯑꯗꯨꯅ ꯕꯪꯒ꯭ꯂꯥꯗꯦꯁ ꯈꯪꯗꯦ ꯀꯩꯅꯣꯒꯤ ꯃꯅꯤꯄꯨꯔꯒꯤ ꯈꯪꯗꯦ ꯃꯩꯇꯩ ꯑꯣꯏꯕ ꯏꯖꯥꯇꯤꯒꯤ ꯑꯣꯏꯕ ꯈꯪꯗꯦ ꯆꯤꯔꯕ ꯃꯇꯝ ꯍꯔꯥꯎꯕ ꯃꯇꯝꯁꯨ ꯑꯣꯏꯔꯁꯅꯨ ꯄꯨꯝꯅꯃꯛꯇ ꯑꯩꯈꯣꯏꯒꯤ ꯏꯃꯣꯁꯟ ꯑꯁꯦ ꯑꯗꯨꯝ ꯂꯩꯔꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯤ mirror.com 하이나 2020기 노벰버기 땅 꾼다 ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯦꯠꯐꯣꯔꯝ ꯑꯁꯤ ꯑꯩꯈꯣꯏꯅ ꯏꯅꯥꯒꯣꯔꯦꯠ ꯇꯧꯈꯤꯕꯅꯤ ꯍꯧꯗꯣꯛꯈꯤꯕꯅꯤ ꯑꯩꯈꯣꯏꯒꯤ ꯄꯥꯟꯗꯝ ꯑꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯏꯖꯥꯇꯤꯒꯤꯗꯃꯛꯇ ꯀꯔꯤꯒꯨꯝꯕ ꯑꯃꯇꯪ ꯗꯤꯖꯤꯇꯦꯜ ꯄ꯭ꯂꯦꯠꯐꯣꯔꯝꯗ ꯑꯣꯏꯔꯒꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃꯇꯪ ꯃꯥꯂꯦꯝꯗ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯤ ꯃꯆꯥꯁꯤꯡꯁꯦ ꯃꯅꯤꯄꯨꯔꯤ ꯀꯩꯅꯣꯁꯤꯡꯁꯦ ꯔꯤꯁꯣꯔꯁꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯦꯠꯐꯣꯔꯝꯗ ꯄꯨꯖꯔꯛꯑꯒ ꯀꯩꯅꯣ ꯇꯧꯅ ꯃꯌꯥꯝꯒꯤ ꯆꯥꯎꯈꯠ ꯈꯣꯡꯊꯥꯡꯗ ꯑꯩꯈꯣꯏꯁꯨ ꯈꯣꯡꯊꯥꯡ ꯑꯃꯇꯪ ꯑꯣꯏꯔꯁꯨ ꯌꯥꯎꯖꯒꯦ ꯍꯥꯏꯅ ꯑꯗꯨꯒꯤ ꯄꯥꯟꯗꯝꯗ ꯑꯩꯈꯣꯏꯅ ꯍꯧꯗꯣꯛꯆꯈꯤꯕꯅꯤ ꯑꯣꯖꯥ ꯕꯤꯔꯦꯟꯗ꯭ꯔꯖꯤꯠ ꯅꯥꯎꯔꯦꯝ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯖꯩ ꯑꯃꯁꯨꯡ ꯑꯩꯈꯣꯏ ꯃꯤꯔꯣꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯧꯕꯤꯃꯜ ꯈꯪꯕ ꯎꯠꯆꯔꯤ ꯑꯣꯖꯥ ꯅ꯭ꯌꯨꯌꯣꯔꯛꯀꯤ ꯑꯣꯖꯥ ꯍꯥꯃꯣꯟꯇꯣꯅꯨ ꯕꯥꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯖꯩ ꯑꯣꯖꯥꯒꯤ ꯀꯩꯅꯣꯃ ꯃꯊꯪ ꯁꯤꯠꯄ ꯋꯥꯔꯤꯁꯦ ꯑꯩꯈꯣꯏ ꯃꯊꯪꯗꯁꯨ ꯁꯣꯏꯗꯅ ꯑꯩꯈꯣꯏ ꯀꯝꯃ꯭ꯌꯨꯅꯤꯀꯦꯠ ꯇꯧꯖꯔꯛꯀꯦ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯦꯠꯐꯣꯔꯝꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯃꯨꯛꯀꯁꯨ ꯑꯣꯏꯅ ꯑꯣꯖꯥ ꯍꯣꯏꯅ ꯆꯠꯊꯔꯤꯕ ꯑꯣꯖꯥꯒꯤ ꯋꯥꯈꯜꯂꯣꯟ ꯑꯩꯈꯣꯏꯅ ꯈꯪꯅꯤꯡꯕ ꯀꯌꯥꯁꯨ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯉꯁꯤꯒꯤ ꯀꯩꯅꯣꯁꯤꯗ ꯄ꯭ꯂꯦꯠꯐꯣꯔꯝꯁꯤꯗ ꯉꯁꯤꯒꯤ ꯇꯥꯡꯀꯛ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯍꯪꯕ ꯉꯝꯍꯧꯗꯕ ꯃꯇꯝꯒꯤ ꯀꯩꯅꯣꯅ ꯈꯪꯕ ꯉꯝꯍꯧꯗꯕ ꯋꯥꯔꯤ ꯃꯌꯥꯝ ꯑꯃ ꯂꯩꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅꯁꯨ ꯈꯪꯅꯤꯡꯕ ꯑꯩꯈꯣꯏꯒꯤ ꯌꯦꯡꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯟꯇꯧꯕꯤ ꯅꯨꯡꯁꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇꯁꯨ ꯑꯩꯈꯣꯏꯅ ꯇꯥꯍꯟꯅꯤꯡꯕ ꯑꯗꯨꯒꯤ ꯋꯥꯔꯤꯁꯤꯡꯁꯦ ꯑꯩꯈꯣꯏ ꯑꯃꯨꯛꯀ ꯑꯣꯏꯅ ꯑꯣꯖꯥꯒꯤ ꯏꯟ ꯄꯔꯁꯟ ꯑꯩꯈꯣꯏ ꯀꯝꯃ꯭ꯌꯨꯅꯤꯀꯦꯠ ꯇꯧꯖꯔꯛꯀꯅꯤ ꯃꯊꯪꯗ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏ ꯀꯩꯅꯣꯒꯤ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯑꯣꯖꯥ ꯕꯤꯔꯣꯂꯥ ꯑꯩꯈꯣꯏ ꯈꯪꯖꯩ ꯄꯔꯁꯣꯅꯦꯜꯂꯤ ꯍꯥꯟꯅꯗꯒꯤ ꯈꯪꯖꯩ ꯑꯩꯈꯣꯏ ꯑꯣꯖꯥ ꯍꯣꯏꯅ ꯆꯠꯊꯔꯤꯕ ꯑꯣꯖꯥꯒꯤ ꯂꯣꯏꯅꯕ ꯑꯣꯏꯕꯤꯔꯤꯕ ꯀꯩꯅꯣ ꯈꯣꯏꯁꯅꯥꯝ ꯃꯪꯒꯣꯜ ꯑꯣꯖꯥꯒꯤ ꯋꯥꯔꯤꯁꯨ ꯑꯩꯈꯣꯏ ꯈꯪꯖꯩ ꯉꯁꯤ ꯁꯨꯃꯥꯏꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯁ꯭ꯀ꯭ꯔꯤꯟꯗ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯣꯏꯔꯒꯁꯨ ꯐꯪꯖꯕꯁꯦ ꯈꯨꯗꯣꯡꯆꯥꯕ ꯐꯪꯖꯕꯁꯦ ꯑꯁꯤꯁꯨ ꯑꯍꯦꯟꯕ ꯅꯨꯡꯉꯥꯏꯕ ꯑꯃꯅꯤ ꯑꯩꯈꯣꯏ ꯇꯣꯏꯅ ꯃꯁꯤ ꯈꯨꯗꯣꯡꯆꯥꯕꯁꯦ ꯂꯧꯖꯒꯅꯤ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯃꯅꯥꯛꯇ ꯑꯩꯈꯣꯏ ꯍꯟꯅ ꯂꯥꯛꯆꯒꯅꯤ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯃꯨꯛ ꯀꯔꯤ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯄꯥꯎꯗꯝ ꯑꯁꯦ ꯑꯇꯩꯒ ꯁꯟꯗꯣꯛꯍꯟꯕ ꯑꯇꯩꯁꯨ ꯃꯄꯨꯡ ꯐꯥꯍꯟꯕ ꯌꯥꯕ ꯍꯥꯏꯗꯣ ꯑꯩꯈꯣꯏ ꯍꯣꯠꯅꯖꯒꯦ ꯑꯃꯁꯨꯡ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡꯁꯦ ꯑꯁꯨꯝ ꯊꯝꯕꯤꯌꯨ ꯍꯥꯏꯔꯒ ꯃꯇꯥꯡꯁꯤ ꯇꯦꯡꯁꯤꯟꯅꯕ ꯇꯧꯖꯒꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯃꯤꯔꯣꯔꯒꯤ 5ꯁꯨꯕ ꯀꯩꯅꯣꯒꯤ ꯑꯦꯅꯤꯚꯔꯁꯔꯤꯒꯤ ꯉꯁꯤꯁꯦ ꯑꯩꯈꯣꯏ ꯍꯧꯗꯣꯛꯆꯔꯦ ꯑꯣꯟꯂꯥꯏꯟꯗ ꯑꯣꯏꯅ ꯉꯁꯥꯏ ꯑꯩꯈꯣꯏꯒꯤ ꯆꯤꯐ ꯑꯦꯗꯤꯇꯔ ꯑꯣꯏꯕꯤꯔꯤꯕ ꯑꯣꯖꯥ ꯄ꯭ꯔꯃꯣꯗ ꯍꯥꯏꯕꯤꯈꯤꯕꯗꯨꯅꯤ ꯑꯩꯈꯣꯏꯒꯤ 5ꯅꯤ ꯁꯨꯕꯒꯤ ꯀꯩꯅꯣꯁꯤ ꯁ꯭ꯀꯦꯗ꯭ꯌꯨꯜꯁꯤ ꯂꯩꯔꯦ ꯁꯤ ꯃꯌꯥꯝꯁꯤ ꯂꯥꯛꯀꯗꯧꯔꯤꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯌꯦꯡꯕꯤꯔꯤꯕ ꯄꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯀꯤꯁꯨ ꯃꯊꯪꯁꯤꯅ ꯌꯥꯎꯕꯤꯌꯨ ꯍꯥꯏꯔꯒ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔꯤ ꯃꯤꯔꯣꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯉꯁꯤꯒꯤ ꯁꯩꯔꯦꯡ ꯄꯥꯊꯣꯛꯈꯤꯕ ꯑꯣꯖꯥ ꯄꯨꯝꯅꯃꯛ ꯀꯋꯤ ꯄꯨꯝꯅꯃꯛꯄꯨ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯖꯩ ꯁꯩꯔꯦꯡ ꯄꯥꯕ ꯇꯥꯕ ꯍꯥꯏꯁꯤ ꯌꯥꯝꯅ ꯇꯣꯏꯅ ꯐꯪꯕ ꯈꯨꯗꯣꯡꯆꯥꯕ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯁ꯭ꯀ꯭ꯔꯤꯟꯒꯤ ꯀꯩꯅꯣꯁꯤ ꯂꯧꯔꯒ ꯈꯨꯗꯣꯡꯆꯥꯕꯁꯤ ꯂꯧꯔꯒ ꯇꯥꯅꯤꯡꯕ ꯁꯩꯔꯦꯡꯁꯤ ꯑꯩꯈꯣꯏ ꯏꯁꯥꯅꯁꯨ ꯑꯗꯨꯝ ꯄꯥꯝꯖꯕ ꯍꯣꯠꯅꯖꯕ ꯈꯔ ꯑꯗꯨꯅꯗꯤ ꯌꯥꯝꯅꯁꯨ ꯄꯥꯝꯖꯕꯅꯤ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯁꯩꯔꯦꯡꯁꯤ ꯄꯥꯔꯒ ꯏꯕꯇ ꯅꯠꯇꯅ ꯄꯥꯊꯣꯛꯑꯒ ꯁꯨꯃꯥꯏꯅ ꯇꯥꯃꯤꯟꯅꯕꯁꯦ ꯃꯁꯤꯒꯤꯁꯨ ꯇꯣꯉꯥꯟꯕ ꯃꯍꯥꯎ ꯑꯩꯈꯣꯏꯗ ꯐꯥꯎꯔꯤ ꯑꯗꯨꯅ ꯃꯁꯤꯒꯤꯁꯨ ꯈꯨꯗꯣꯡꯆꯥꯕꯁꯦ ꯑꯩꯈꯣꯏ ꯇꯣꯏꯅ ꯂꯧꯖꯒꯅꯤ ꯍꯥꯟꯅꯁꯨ ꯂꯧꯖꯈ꯭ꯔꯦ ꯍꯥꯟꯅꯁꯨ ꯑꯩꯈꯣꯏ ꯍꯣꯠꯅꯖꯈꯤ ꯃꯊꯪꯁꯨ ꯁꯣꯏꯗꯅ ꯍꯣꯠꯅꯖꯔꯛꯀꯅꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯦꯠꯐꯣꯔꯝꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯗꯨꯅ ꯉꯁꯤ ꯁꯩꯔꯦꯡ ꯄꯥꯊꯣꯛꯈꯤꯕ ꯄꯨꯝꯅꯃꯛꯀꯤ ꯑꯣꯖꯥ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗ ꯅꯣꯜꯂꯨꯛꯆꯕꯒ ꯂꯣꯏꯅꯗꯅ ꯑꯃꯁꯨꯡ ꯌꯦꯡꯕꯤꯔꯤꯕ ꯉꯁꯤ ꯀꯣꯃꯦꯟ ꯇꯧꯕꯤꯔꯛꯄ ꯉꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯗ ꯌꯥꯎꯕꯤꯔꯤꯕ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨꯁꯨ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯒ ꯃꯁꯤꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯣꯄꯦꯅꯤꯡ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯈꯨꯔꯨꯝꯖꯔꯤ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀ Okay.